ꯐꯔꯦ, ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ, ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯑꯩꯅ ꯁꯤꯟꯕ ꯊꯕꯛꯁꯦ, ꯑꯩ ꯌꯥꯔꯦ, ꯑꯗꯣ ꯍꯌꯦꯡꯒꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯉꯣꯟꯗ ꯌꯦꯠꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯣꯟꯕꯥꯡ ꯅꯤꯡꯉꯣꯜ ꯃꯤꯡꯁꯤꯕꯥꯅꯤ꯫ ꯉꯁꯤ ꯑꯩꯅ ꯐꯝꯂꯤꯕ ꯂꯩꯃꯔꯦꯝꯕꯤꯒꯤ ꯐꯝꯕꯥꯜꯁꯦ ꯐꯝꯅꯤꯡꯕꯅ ꯃꯈꯣꯡ ꯈꯣꯡꯁꯥ ꯇꯔꯥꯗꯣ ꯂꯦꯡ ꯂꯦꯡ ꯆꯠꯂꯤꯕ ꯅꯨꯄꯤꯅꯤ꯫ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯒꯤ ꯏꯊꯛꯇ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯔꯝꯕ꯫ ꯊꯥꯖꯅꯤꯡꯉꯥꯏ ꯁꯨꯛꯂꯩ ꯂꯩꯇꯦ ꯑꯩꯗꯤ ꯃꯥꯁꯦ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯔꯣꯟꯕ ꯊꯕꯛ ꯃꯤꯉꯣꯟꯗ ꯍꯤꯀꯥꯞ ꯂꯤꯀꯥꯞ ꯇꯧꯕ ꯌꯥꯝꯅ ꯍꯩꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯊꯧꯗꯤ ꯃꯥꯕꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀꯨꯞꯅ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ, ꯆꯤꯟꯕꯥꯜꯗꯅ ꯍꯣꯏ ꯍꯥꯏꯔꯒ ꯑꯩꯅ ꯈꯟꯕ ꯇꯥꯏꯌꯣꯟꯅꯕꯗꯤ ꯇꯧꯕ ꯌꯥꯔꯣꯏꯀꯣ? ꯍꯣꯏ, ꯑꯩ ꯆꯦꯛꯁꯤꯟꯖꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯅꯤ꯫ ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ꯫ ꯅꯨꯄꯥꯗꯣ ꯃꯔꯨ ꯂꯨꯛꯅ ꯅꯣꯜꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯍꯦꯛ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯂꯩꯃꯔꯦꯝꯕꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯅ ꯑꯃ ꯌꯦꯡꯁꯤꯟꯅꯕ, ꯑꯃꯅ ꯑꯃꯗ ꯍꯤꯗꯥꯟꯅꯕꯅ ꯑꯣꯏꯔꯦ ꯂꯩꯃꯀꯣꯜꯗ ꯂꯩꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯊꯧ꯫ ꯁꯨꯅꯤꯡꯉꯥꯏ ꯁꯤꯟꯊꯥꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯊꯧ ꯂꯩꯇꯅ ꯊꯧ ꯊꯤꯕꯤ ꯃꯌꯥꯝꯁꯦ꯫ ꯃꯇꯝ ꯃꯥꯗꯤ ꯄꯣꯊꯥꯕ ꯍꯩꯇꯕꯤꯗꯣ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯨ ꯇꯔꯥ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯅꯕ ꯊꯧꯔꯥꯡꯉꯤ꯫ ꯂꯣꯡꯅꯗꯤ ꯍꯤꯞꯄꯤ, ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯅꯥꯀꯣꯡ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤ꯫ ꯉꯁꯥꯏ ꯃꯥꯅ ꯇꯥꯈꯤꯕ ꯍꯥꯡꯀꯣꯛ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯣ ꯑꯗꯨꯕꯨ ꯇꯥꯗ꯭ꯔꯦ꯫ ꯁꯨꯞꯅꯇꯒꯤ ꯆꯨꯔꯤꯕ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯃꯈꯣꯜꯗꯣ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯅ ꯇꯥꯗꯦ꯫ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯜꯂꯝꯂꯒ ꯊꯕꯛꯅ ꯂꯥꯍꯜꯂꯕꯤ ꯅꯨꯖꯥꯗꯣ ꯋꯥꯔꯗꯨꯅ ꯀꯣꯛꯀ ꯃꯣꯟꯒ ꯇꯥꯏꯅꯈꯤꯕꯗ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗꯨꯗꯅꯤ ꯀꯕꯣ ꯂꯩꯕꯥꯛꯀꯤ ꯑꯪꯒꯣ ꯆꯤꯡꯒꯤ ꯁꯨꯞꯅ ꯃꯝꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ꯫ ꯀꯨꯝꯒꯤ ꯅꯣꯡꯖꯨꯅ ꯂꯦꯞꯄ ꯀꯧꯕ ꯂꯩꯔꯔꯣꯏ ꯍꯥꯏꯕꯒꯨꯝ ꯆꯨꯔꯤꯕ ꯃꯇꯥꯡ ꯇꯥꯟꯖꯥꯗꯨꯗ ꯁꯨꯞꯅ ꯃꯝꯂꯕ ꯎꯃꯪꯗꯨꯒꯤ ꯁꯔꯨꯛ ꯑꯃꯗ ꯁꯥ ꯀꯩꯅ ꯊꯜꯂꯕ ꯃꯐꯝ ꯑꯃꯒꯤ ꯃꯤꯅ ꯆꯪꯕ ꯉꯝꯅꯗ꯭ꯔꯕꯗꯨꯗ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯣ ꯏꯆꯝ ꯆꯝꯕ ꯍꯅꯨꯕꯤ ꯅꯠꯇꯦ, ꯀꯕꯣ ꯂꯩꯕꯥꯛꯇꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕꯤ ꯃꯤ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤꯒꯤ ꯏꯅ ꯄꯨꯟꯅ ꯁꯦꯝꯈꯤꯕ ꯍꯤꯡꯆꯥꯕꯤ ꯑꯃꯅꯤ꯫ ꯁꯨꯛꯂꯕ ꯎꯃꯪꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕꯗꯒꯤ ꯅꯥꯊꯩꯔꯒ ꯃꯥꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯇꯣꯞꯅ ꯂꯩꯔꯤ꯫ ꯀꯅꯥꯒ ꯁꯨꯛꯅ ꯁꯝꯅꯗꯅ ꯂꯩꯔꯤ ꯃꯥꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪꯗ꯫ ꯃꯄꯥꯟꯗꯒꯤ ꯌꯦꯡꯕꯗꯗꯤ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯣ ꯄꯤꯛꯆꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯀꯅꯥꯒꯨꯝꯕ ꯂꯝꯕꯤ ꯂꯝꯃꯥꯡꯅꯕ ꯃꯤꯅ ꯃꯐꯝꯁꯤꯗ ꯂꯝꯃꯥꯡꯅꯕ ꯊꯣꯛꯂꯕꯗꯤ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯈꯨꯠꯇ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯏ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯃꯥꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯔꯛꯄ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯕ ꯀꯅꯥꯅꯣ ꯎꯃꯪ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯆꯤꯟꯊꯥꯡ ꯑꯣꯏꯅ ꯋꯥꯔꯤ ꯂꯤꯅꯔꯛꯏ꯫ ꯍꯤꯡꯆꯥꯕꯤꯁꯤꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯏꯅ ꯍꯨꯝꯂꯤꯕ ꯄꯥꯜꯂꯤꯕ ꯃꯐꯝꯁꯦ ꯍꯤꯡꯆꯥꯕꯤ ꯍꯤꯗꯦꯜ ꯍꯥꯏꯅ ꯀꯧꯏ꯫ ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯕ ꯀꯤꯅꯩ꯫ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯩꯔꯩꯂꯥ ꯍꯤꯡꯆꯥꯕꯤ ꯀꯧꯏ꯫ ꯀꯕꯣ ꯎꯃꯪꯗ ꯆꯥꯛꯇꯥꯗꯨꯅ ꯂꯩꯕ ꯋꯥꯍꯣꯡ ꯁꯪꯕꯥꯅꯕꯤ ꯑꯃꯣꯝ ꯂꯥꯕ ꯀꯌꯥꯕꯨ ꯁꯔꯪ ꯑꯆꯧꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯋꯥꯍꯣꯡꯗ ꯅꯠꯇꯦ, ꯎꯃꯪꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯩ, ꯂꯝꯍꯨꯏ, ꯀꯩꯖꯦꯛ, ꯀꯕꯣꯀꯩ, ꯂꯝ ꯍꯧꯗꯣꯡ ꯐꯥꯎꯕ ꯐꯥꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯔꯪ ꯃꯅꯨꯡꯗ ꯊꯝꯃꯤ꯫ ꯃꯥꯅ ꯐꯥꯕ ꯉꯝꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯎꯃꯪꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯥꯃꯨ, ꯁꯖꯤ ꯑꯃꯗꯤ ꯁꯥꯃꯨ ꯒꯟꯙꯥ ꯃꯉꯥꯏꯔꯦ꯫ ꯁꯥ ꯑꯍꯨꯝꯁꯤꯗꯤ ꯃꯉꯣꯟꯗ ꯇꯥꯊꯤꯕ ꯑꯣꯏ꯫ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯁꯥ ꯑꯍꯨꯝꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯃꯉꯣꯟꯗ ꯂꯩꯇꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯎꯃꯪꯁꯤꯒꯤ ꯃꯅꯨꯡꯗ ꯌꯣꯡ, ꯌꯣꯡꯖꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ꯫
ꯃꯁꯤꯅꯁꯨ ꯍꯦꯟꯅ ꯃꯉꯣꯟꯗ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯂꯥꯔꯦꯂꯥ ꯍꯤꯡꯆꯥꯕꯤꯗꯤ ꯍꯤꯀꯥꯞ ꯂꯤꯀꯥꯞꯀꯤ ꯆꯨꯝꯆꯣ ꯄꯨꯝꯕ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯤꯕꯤ ꯃꯇꯤꯛ ꯂꯩꯕꯤ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯑꯣꯟꯅꯤꯡꯕꯗꯁꯨ ꯑꯣꯟꯕ ꯉꯝꯃꯤ, ꯃꯤꯁꯨ ꯑꯣꯟꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯡꯂꯦꯟ ꯄꯨꯡꯐꯝ ꯑꯃ ꯐꯥꯅ ꯑꯣꯟꯕ ꯉꯝꯗꯦ꯫ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯃꯤ ꯑꯣꯟꯕ ꯉꯝꯃꯗꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯍꯩ ꯃꯌꯥꯝ ꯍꯩꯗꯨꯅꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯃꯤ ꯌꯣꯟꯕ ꯉꯝꯗꯕꯒꯤ ꯃꯥꯏꯊꯤꯕ ꯅꯪꯕꯁꯦ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯃꯗꯣ ꯈꯥꯡꯄꯣꯛꯁꯪꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕ ꯉꯝꯅꯕ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯔꯤ꯫ ꯃꯤ ꯌꯣꯟꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯏꯔꯣꯏꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯃꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯟꯗꯨꯅ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯣꯠꯅꯔꯤꯕꯗꯣ ꯑꯔꯦꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯜꯂꯤꯉꯩ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯏ꯫ ꯃꯥꯅ ꯐꯝꯂꯤꯕ ꯃꯄꯥꯗꯨꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥꯕꯨ ꯂꯨꯆꯤꯡꯕꯤ ꯃꯣꯡꯐꯝ ꯁꯪꯕꯤ ꯃꯐꯦꯋꯥ ꯀꯧꯕꯤ ꯅꯨꯄꯤꯗꯣ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯃꯥꯗꯤ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯑꯣꯏꯕꯒꯤ ꯃꯌꯥꯏ ꯁꯨꯅ ꯌꯥꯎꯗꯨꯅ ꯃꯐꯦꯋꯥꯅ ꯅꯣꯛꯂꯗꯨꯅ ꯀꯔꯦꯝꯅꯔꯤ꯫ ꯃꯤꯅ ꯃꯤ, ꯂꯥꯏꯅ ꯂꯥꯏ, ꯍꯤꯡꯆꯥꯕꯤꯅ ꯍꯤꯡꯆꯥꯕꯤ, ꯀ꯭ꯋꯥꯛꯅ ꯋꯥꯍꯣꯡꯒꯤ ꯃꯇꯨ ꯊꯦꯠꯆꯤꯜꯂꯒ ꯋꯥꯍꯣꯡ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ? ꯂꯩꯔꯦꯂꯥꯗꯣ ꯌꯥꯝ ꯁꯥꯎꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯑꯦ꯫ ꯆꯠꯂꯧꯔꯣ, ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯈꯣꯡꯂꯩ ꯊꯨꯅ, ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ꯫ ꯅꯪꯅ ꯇꯥꯟꯕꯒꯤ ꯅꯇꯤꯛ ꯅꯠꯇꯦ ꯑꯩꯕꯨ, ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯑꯩꯅ ꯆꯠꯀꯅꯤ꯫ ꯃꯐꯝꯁꯤꯒꯤ ꯃꯄꯨꯁꯦ ꯅꯪꯒꯤꯔꯥ? ꯍꯤꯡꯆꯥꯕꯤ ꯁꯥꯒꯩꯗ ꯄꯣꯛꯄꯤ ꯂꯩꯔꯦꯂꯥ ꯅꯪꯕꯣ? ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ, ꯍꯤꯡꯆꯥꯕꯤꯗ ꯍꯤꯡꯆꯥꯕꯤ ꯍꯥꯏꯗꯅ ꯀꯔꯤ ꯍꯥꯏꯅꯤ? ꯆꯠꯂꯧꯔꯣ, ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ, ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯀꯅꯨ꯫ ꯂꯩꯔꯦꯂꯥ ꯍꯤꯡꯆꯥꯕꯤ, ꯅꯪꯒꯤ ꯃꯥꯡꯖꯕ ꯉꯥꯛꯇꯅꯤ, ꯈꯪꯉꯕ? ꯁꯤꯡꯅꯔꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯪꯁꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯅꯤꯡꯗꯕꯔꯥ? ꯍꯤꯡꯆꯥꯕꯤꯁꯨ ꯁꯤꯔꯣꯏ, ꯊꯋꯥꯏ ꯃꯥꯡꯉꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯐꯦꯋꯥ, ꯍꯥꯎ, ꯆꯠꯂꯧꯔꯣ, ꯅꯪꯅ ꯂꯤꯁꯤꯡꯂꯛ ꯇꯥꯜꯂꯕꯁꯨ ꯆꯠꯀꯗꯕ ꯑꯩꯅ ꯆꯠꯄꯤꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯅꯃꯥꯏꯗꯤ ꯀꯜꯂꯤꯀꯣ, ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯃꯗꯤ ꯏꯀꯥꯏ ꯈꯪꯗꯕꯗ ꯅꯃꯤꯡ ꯐꯖꯅ ꯆꯠꯀꯅꯤ ꯅꯪ꯫ ꯑꯄꯪ ꯊꯧꯅꯥ ꯐꯕꯗ ꯅꯪꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯅꯤ꯫ ꯂꯩꯔꯦꯂꯥ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤꯗꯣ ꯀꯔꯦꯝꯅꯕ ꯃꯐꯦꯋꯥ ꯀꯧꯕꯤ ꯐꯠꯇ꯭ꯔꯕꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥꯕꯨ ꯂꯨꯆꯤꯡꯂꯤꯕꯤ ꯃꯣꯡꯐꯝ ꯁꯪꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯃꯥꯕꯨ ꯕꯤꯔꯤ ꯕꯤꯔꯤ ꯍꯦꯛ ꯊꯤꯜꯍꯜꯂꯦ꯫ ꯃꯤꯔꯦꯜꯁꯤꯒ ꯃꯥꯟꯅꯔꯨꯕꯁꯨ ꯌꯥꯗꯕꯅ ꯇꯨꯃꯤꯟ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯂꯦ ꯂꯥꯔꯦꯂꯥ ꯍꯤꯡꯆꯥꯕꯤꯗꯣ꯫ ꯑꯗꯨꯕꯨ ꯅꯃꯨ ꯇꯥꯏꯕꯪꯃꯤ ꯋꯥꯈꯜ ꯂꯩꯕꯤ ꯑꯃꯒꯨꯝ ꯌꯥꯝ ꯈꯪꯍꯩꯕ ꯁꯥꯔꯗꯨꯅ, ꯁꯥꯎꯔꯛꯀꯅꯨ, ꯑꯩꯅ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯁꯥꯒꯩꯗ ꯄꯣꯛꯂꯕꯤ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕ ꯄꯥꯝꯂꯤꯕꯗꯤ? ꯄꯨꯛꯅꯤꯡꯗ ꯋꯥ ꯂꯣꯠꯄ ꯍꯩꯇꯕꯤ ꯂꯩꯔꯦꯂꯥ ꯍꯤꯡꯆꯥꯕꯤꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯐꯧꯋꯥꯅ, ꯀꯔꯝꯕ ꯂꯃꯟ? ꯉꯁꯤꯗꯒꯤ ꯆꯍꯤ 50ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯏ꯫ ꯂꯩꯔꯦꯂꯥ ꯍꯤꯡꯆꯥꯕꯤꯅ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯐꯧꯋꯥ ꯀꯧꯕꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯠꯇꯕꯅ ꯑꯣꯟꯕꯤ ꯃꯣꯡꯐꯝ ꯁꯪꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯃꯐꯝꯗ ꯂꯤꯔꯝꯃꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯃ꯫ ꯆꯥꯎꯈ꯭ꯔꯕ ꯀꯕꯣ ꯅꯠꯇ꯭ꯔꯒ ꯑꯋꯥ ꯂꯩꯕꯥꯛꯁꯤꯗ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯂꯤꯁꯥꯡꯁꯤꯅ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩ ꯀꯌꯥ ꯂꯤꯁꯥꯡꯁꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯣꯏꯗꯨꯅ ꯄꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯣꯏꯕꯅ ꯌꯦꯛꯅꯕꯁꯨ ꯂꯩ꯫ ꯑꯗꯨꯝꯅ ꯃꯇꯝꯗꯨꯗ ꯂꯟꯖꯥꯎꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯂꯟꯖꯥꯎꯁꯤꯡꯗꯣ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯩ ꯉꯝꯅꯕ ꯕꯩ ꯅꯥꯏꯔꯤꯡ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯁꯨ ꯀꯇꯦ ꯀꯕꯣ ꯀꯧꯕ ꯂꯝꯗꯝꯁꯤꯒꯤ ꯅꯣꯡꯆꯨꯞꯇꯅ ꯆꯤꯟꯋꯤꯟ ꯇꯨꯔꯦꯜ ꯆꯦꯜꯂꯤ, ꯑꯀꯣꯏꯕꯗꯅ ꯑꯃꯨꯛ ꯆꯤꯟꯋꯤꯟ ꯇꯄꯥꯛꯅ ꯈꯨꯟꯗꯥꯔꯤ꯫ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗꯅ ꯌꯨꯃꯊꯣꯡ ꯆꯤꯡꯒꯤ ꯑꯋꯥꯡꯕ ꯆꯦꯛꯄꯜꯅ ꯋꯥꯡꯅ ꯈꯥꯗꯨꯅ ꯂꯩ꯫ ꯈꯥ ꯄꯥꯡꯕ ꯃꯥꯏꯀꯩꯗꯅ ꯌꯨ ꯅꯠꯇ꯭ꯔꯒ ꯀꯕꯣ ꯀꯧꯕ ꯇꯨꯔꯦꯜꯅ ꯑꯋꯥꯡ ꯄꯥꯡꯅ ꯈꯥꯝꯄꯥꯠ ꯌꯧꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯪꯒꯣ ꯆꯤꯡ ꯐꯥꯎꯅ ꯆꯦꯜꯂꯒ ꯆꯤꯟꯋꯤꯜ ꯇꯨꯔꯦꯜꯗ
ꯑꯃꯨꯛ ꯇꯨꯔꯦꯜꯁꯤꯅ ꯏꯇꯤꯜꯂꯦ ꯑꯋꯥꯡꯗꯅ ꯀꯥꯛ ꯇꯝꯄꯥꯛꯁꯤꯗ ꯃꯁꯤꯗ ꯃꯩꯊꯥ ꯀꯧꯕ ꯇꯨꯔꯦꯜ ꯑꯃꯃꯨꯛ ꯆꯦꯜꯂꯦ ꯂꯩꯍꯥꯎ ꯂꯩꯕ ꯂꯝ ꯑꯃꯗꯤ ꯑꯣꯏꯕꯅ ꯃꯤꯅ ꯀꯜꯂꯛꯅꯩ ꯀꯕꯣ ꯇꯝꯄꯥꯛꯁꯦ ꯁꯝꯖꯣ ꯈꯥꯝꯄꯥꯠ ꯀꯥꯛ ꯑꯍꯨꯝ ꯊꯣꯛꯅ ꯑꯋꯥ ꯂꯩꯕꯥꯛꯁꯦ ꯈꯥꯏꯅ ꯄꯥꯜꯂꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕꯁꯦ ꯅꯠꯇꯕ ꯀꯣꯟꯕꯥꯡ ꯅꯤꯡꯊꯧ ꯁꯥꯒꯩꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯅꯤ ꯇꯈꯦꯜ ꯈꯝꯆꯦꯠ ꯈꯝꯈꯥꯏ ꯑꯃꯗꯤ ꯍꯣꯈꯥꯝꯗ ꯂꯩꯕ ꯂꯥꯜꯍꯧꯕꯁꯤꯡꯅ ꯇꯠꯇꯅ ꯀꯣꯟꯕꯥꯡ ꯁꯥꯒꯩꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯃꯊꯛꯇ ꯆꯨꯝꯅꯇꯒꯤ ꯂꯥꯂꯣꯡ ꯍꯩꯕ ꯅꯠꯇꯕ ꯍꯤꯀꯥꯞ ꯂꯤꯀꯥꯞ ꯐꯠꯇꯕ ꯃꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯜ ꯃꯊꯦꯜꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯊꯥꯖꯤꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯡꯕꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯤꯡꯅꯕ ꯄꯨꯟꯁꯤ ꯇꯦꯟꯅꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯩ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯂꯥꯏ ꯇꯤꯟꯒꯤ ꯃꯌꯥꯏ ꯆꯟꯕ ꯃꯤꯑꯣꯏ ꯀꯣꯟꯕꯥꯡ ꯅꯤꯡꯊꯧꯁꯤꯡꯗ ꯃꯊꯧ ꯇꯥꯔꯝꯃꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯀꯣꯟꯕꯥꯡ ꯁꯥꯒꯩꯒꯤ ꯅꯤꯡꯊꯧ ꯀꯣꯡꯄꯥꯡ ꯁꯣꯏꯗꯣ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯝꯂꯒ ꯋꯥꯈꯜ ꯑꯃꯗ ꯈꯟꯖꯥꯟꯅꯔꯒ ꯂꯩ ꯑꯁꯨꯝꯅ ꯀꯥꯗꯨꯗ ꯐꯨꯝꯕꯪꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕꯤ ꯁꯣꯡꯉꯝꯗꯣ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯆꯪꯂꯛꯄꯗ ꯎꯕꯗ ꯀꯩꯗꯧꯔꯦ ꯁꯣꯡꯉꯝ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯀꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯅꯁꯨ ꯅꯨꯄꯥ ꯑꯇꯣꯟꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯐꯅꯗꯤ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯤ ꯀꯧꯁꯤꯟꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯁꯤ ꯂꯩꯕꯥꯛ ꯄꯥꯡꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯀꯝꯗꯧꯅꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯃꯔꯨ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯤꯕ ꯁꯥꯒꯩꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯅ ꯅꯧꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯔꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯁꯥꯒꯩ ꯃꯨꯠꯄ ꯇꯥꯔꯦ ꯑꯩꯁꯨ ꯐꯤꯕꯝꯁꯤ ꯇꯥꯗꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯣꯠꯅꯔꯤꯁꯦ ꯑꯔꯦꯝꯕꯗ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯁꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯅꯪꯒꯤ ꯃꯗꯨꯒꯤ ꯌꯦꯡꯁꯤꯜꯂꯤ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅ ꯆꯠꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯣꯏꯔꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯉꯥꯡꯅꯔꯤꯉꯩ ꯀꯕꯣ ꯂꯩꯕꯥꯛꯇ ꯂꯩꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯥꯏꯔꯝ ꯇꯤꯜꯂꯝꯒꯤ ꯃꯇꯥꯡꯗ ꯃꯔꯝ ꯁꯨꯅ ꯈꯪꯉꯕ ꯖꯧꯒꯤ ꯀꯧꯕ ꯅꯨꯄꯥꯗꯨ ꯂꯥꯛꯏ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯣꯛꯌꯦꯠ ꯑꯃ ꯌꯦꯠꯂꯤ ꯈꯨꯠꯇꯅ ꯆꯩꯁꯨ ꯄꯥꯏ ꯃꯥꯅ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯤꯟꯊꯥ ꯑꯃꯗꯤ ꯀꯔꯋꯤꯛ ꯀꯧꯕ ꯑꯆꯧꯕ ꯎꯆꯦꯛ ꯑꯅꯤꯅ ꯃꯥꯒꯤ ꯈꯣꯡꯕꯨ ꯑꯣꯏꯗꯨꯅ ꯂꯥꯛꯏ ꯎꯆꯦꯛ ꯑꯅꯤꯗꯨꯅ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯈꯣꯡꯂꯤ ꯎꯆꯦꯛ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯅꯤꯗꯣ ꯀꯅꯥꯅꯣ ꯂꯥꯛꯏꯕꯁꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯤ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯅꯤꯅ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯖꯧꯒꯤ ꯀꯧꯕ ꯅꯨꯄꯥꯗꯨ ꯎꯔꯦ ꯖꯧꯒꯤꯅ ꯀꯣꯟꯕꯥꯡ ꯁꯥꯒꯩ ꯑꯁꯤꯕꯨ ꯀꯟꯅꯕ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯩ ꯁꯣꯡꯉꯝꯅ ꯀꯔꯝꯕ ꯄꯥꯝꯕꯩꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯇꯥꯕꯗ ꯃꯁꯦꯟ ꯃꯔꯥꯡ ꯈꯔꯗꯤ ꯑꯣꯏꯅꯤ ꯑꯗꯨꯕꯨ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯑꯣꯏꯅꯤ ꯀꯣꯟꯄꯥꯡ ꯁꯣꯏꯅ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯒꯤ ꯆꯠꯅꯕꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯕ ꯐꯥꯎꯕ ꯆꯠꯅꯕ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯆꯠꯅꯕꯗꯨꯗꯤ ꯅꯠꯇꯦ ꯖꯧꯒꯤꯅ ꯏꯅꯤꯡꯊꯧ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯅꯤ ꯅꯅꯥꯏꯅ ꯁꯤꯟꯖꯒꯗꯧꯔꯤꯕꯁꯦ ꯀꯣꯟꯄꯥꯡ ꯁꯣꯏꯅ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯍꯥꯏꯔꯛꯂꯣ ꯖꯧꯒꯤꯅ ꯇꯤꯡꯈꯪꯗꯤ ꯇꯤꯡꯈꯪ ꯇꯅ ꯍꯟꯕꯅꯤ ꯑꯗꯨꯝ ꯇꯧꯅ ꯍꯤꯀꯥꯞ ꯂꯤꯀꯥꯞꯁꯨ ꯍꯤꯀꯥꯞ ꯂꯤꯀꯥꯞꯇꯅ ꯉꯥꯛꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯍꯨꯟꯅꯔꯕꯗꯤ ꯂꯩꯇꯨꯝ ꯋꯥꯠꯇꯕꯒꯨꯝ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟꯒꯤ ꯊꯕꯛ ꯇꯧꯅꯕꯗ ꯃꯥꯅ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯤꯟꯊꯕꯗꯨꯅ ꯃꯄꯣꯛꯁꯤꯃꯒꯤ ꯍꯤꯀꯥꯞ ꯂꯤꯀꯥꯞꯀꯤ ꯊꯕꯛꯁꯦ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯑꯗꯨꯅ ꯀꯕꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯁꯤꯗ ꯊꯧꯅꯤ ꯊꯧꯔꯝ ꯇꯧꯔꯒ ꯌꯦꯛꯅꯕꯁꯤꯡꯁꯦ ꯂꯥꯟꯊꯦꯡꯅꯍꯟꯗꯨꯅ ꯃꯈꯣꯏꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯁꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯦꯛꯅꯕ ꯑꯃꯠꯇꯅ ꯐꯦ ꯂꯥꯎꯕ ꯉꯝꯂꯔꯣꯏ ꯃꯈꯣꯏꯅ ꯂꯥꯏ ꯍꯤꯡꯆꯥꯕꯁꯤꯡꯁꯤꯗ ꯈꯨꯠ ꯊꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯤꯠꯅ ꯀꯟꯅ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯂꯣꯏ ꯖꯧꯒꯤꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯌꯥꯝ ꯀꯨꯞꯊꯅ 9-10 ꯊꯣꯛꯅ ꯈꯟꯅꯔꯤ ꯀꯣꯟꯄꯥꯡ ꯁꯣꯏꯅ ꯑꯗꯨꯕꯨ
ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯔꯣꯏꯕꯗꯗꯤ ꯃꯥꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯅꯤ ꯈꯜꯂꯤ꯫ ꯀꯣꯟꯄꯥꯡ ꯁꯣꯏꯅ ꯇꯨꯡꯗ ꯃꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗ꯭ꯔꯥ? ꯂꯥꯛꯑꯣꯏ꯫ ꯐꯔꯦ, ꯃꯤꯠꯀꯨꯞꯁꯤꯗꯒꯤ ꯈꯟꯅꯔꯤꯕꯁꯤꯡ ꯑꯁꯦ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧ꯫ ꯍꯥꯏꯕꯒ ꯅꯪꯕ ꯅꯠꯇꯦ ꯀꯣꯟꯕꯥꯡ ꯁꯥꯒꯩꯒꯤ ꯅꯤꯡꯊꯧꯔꯦꯜꯁꯤꯡꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯀꯟꯅꯕ ꯖꯧꯒꯤꯅ ꯃꯥꯅ ꯈꯪꯖ ꯍꯩꯖꯕ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯇꯥꯟꯖꯔꯨꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯇꯨꯡꯒꯤ ꯈꯜꯂꯒ ꯁꯤꯖꯤꯟꯅꯕ ꯍꯧꯔꯦ꯫ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯁꯨꯗꯣ ꯃꯥꯂꯦꯝꯂꯩꯗ 3ꯂꯛ ꯊꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯤꯟꯕꯗꯨꯗ ꯎꯔꯣꯛꯇꯧꯅ ꯇꯧꯕ ꯎꯆꯦꯛ ꯃꯇꯨꯁꯤꯡꯗꯨꯅ ꯁꯅꯥ ꯃꯆꯨꯒꯤ ꯎꯆꯦꯛꯇꯨꯒꯤ ꯉꯛꯁꯝ ꯃꯄꯥꯗꯨꯗ ꯁꯅꯥ ꯃꯆꯨꯒꯤ ꯂꯩꯇꯦꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯍꯤꯟꯊꯥ ꯀꯧꯕ ꯎꯆꯦꯛꯇꯣ ꯆꯩꯁꯨ ꯊꯤꯟꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯕꯥꯒꯣ ꯀꯧꯕ ꯏꯊꯠꯇ ꯆꯥꯛꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯥꯛꯂꯕ ꯏꯄꯥꯛ ꯏꯔꯦꯟ ꯀꯌꯥ ꯂꯥꯟꯊꯣꯛꯇꯨꯅ ꯀꯕꯣ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯏ꯫ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯎꯆꯦꯛꯅꯤ꯫ ꯏꯁꯤꯡꯗꯁꯨ ꯏꯔꯣꯏꯕ ꯉꯝꯕ, ꯄꯥꯏꯕꯁꯨ ꯉꯝꯕ꯫ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯀꯤꯅꯥꯔꯥ ꯑꯃꯗꯤ ꯀꯤꯟꯅꯔꯤ ꯀꯧꯕ ꯃꯤ ꯇꯪꯈꯥꯏ ꯎꯆꯦꯛ ꯇꯪꯈꯥꯏ ꯑꯣꯏꯕ ꯎꯆꯦꯛ ꯑꯅꯤ ꯑꯃꯁꯨ ꯄꯥꯏꯔꯛꯏ꯫ ꯎꯆꯦꯛ ꯑꯅꯤꯁꯦ ꯂꯥꯏꯒꯤ ꯃꯌꯥꯏ ꯆꯦꯟꯕ ꯃꯇꯩ ꯃꯅꯥꯎꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯋꯥꯔꯕ ꯃꯇꯝꯗ ꯇꯦꯡꯕꯥꯡꯕ ꯎꯆꯦꯛꯅꯤ꯫ ꯆꯩꯁꯨ ꯃꯈꯣꯜꯁꯤ ꯇꯥꯕꯗ ꯃꯐꯝꯁꯤꯗ ꯊꯨꯡꯂꯛꯈꯤꯕꯅꯤ꯫ ꯃꯊꯪꯗꯅ ꯃꯤ ꯇꯪꯈꯥꯏ ꯅꯣꯡꯁꯥ ꯇꯪꯈꯥꯏ ꯑꯣꯏꯕ ꯃꯦꯔꯣꯊꯤꯂꯥ ꯀꯧꯕ ꯃꯌꯥꯏ ꯂꯩꯕ ꯂꯥꯏꯁꯤꯡ ꯊꯨꯡꯂꯔꯦ꯫ ꯕꯨꯙ ꯂꯥꯏꯅꯤꯡꯕꯁꯤꯡꯅ ꯃꯦꯔꯣꯊꯤꯂꯥ ꯀꯧꯕ ꯂꯥꯏꯁꯦ ꯃꯇꯝ ꯑꯃꯗ ꯃꯣꯟ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯑꯉꯥꯡ ꯆꯥꯕ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯈꯨꯠꯇꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯀꯟꯕꯒꯤꯗꯃꯛ ꯃꯦꯔꯣꯊꯤꯂꯥ ꯀꯧꯕ ꯂꯥꯏꯁꯤꯡꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯁꯤꯡꯅ ꯊꯨꯡꯂꯔꯕꯗ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯛꯂꯦ ꯖꯧꯖꯤꯒꯤꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯀꯣꯟꯕꯥꯡ ꯁꯥꯒꯩꯕꯨ ꯀꯟꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯨꯠꯍꯟꯗꯕ ꯍꯥꯏꯕꯁꯦ ꯅꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯦ꯫ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯕꯤꯗꯨꯅ ꯑꯐꯕꯅ ꯈꯨꯠꯂꯤꯡꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯇꯤꯛ ꯂꯩꯔꯕ ꯃꯌꯥꯏ ꯆꯦꯟꯕꯁꯤꯡꯁꯤꯅ ꯁꯅꯥ ꯀꯣꯅꯨꯡꯗꯨꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯃꯈꯣꯏꯁꯤꯡꯁꯤꯅ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯅ ꯇꯧꯔꯛꯄ ꯂꯥꯡ ꯍꯤꯀꯥꯞ ꯂꯤꯀꯥꯞꯀꯤ ꯑꯣꯏꯕ ꯃꯤꯅꯗꯤ ꯎꯕ ꯉꯝꯗꯕ ꯁꯥꯐꯨ ꯁꯥꯍꯨꯝ ꯀꯌꯥꯁꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯍꯧꯔꯛꯂꯦ꯫ ꯍꯤꯀꯥꯞ ꯂꯤꯀꯥꯞ ꯇꯧꯔꯤꯕꯁꯤꯡꯗꯣ ꯃꯅꯤꯡ ꯇꯞꯅ ꯇꯞꯅ ꯍꯜꯂꯦ꯫ ꯃꯥꯏꯊꯤꯕ ꯅꯪꯉꯛꯏ꯫ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯅꯣꯡꯊꯛꯇ ꯇꯤꯟ ꯁꯤꯠꯀꯠꯂꯕꯗꯤ ꯏꯁꯥꯗ ꯆꯣꯡꯉꯤ ꯇꯥꯏ ꯍꯥꯏꯅꯕꯒꯨꯝ ꯃꯈꯣꯏꯗ ꯑꯣꯏꯅ ꯄꯥꯟꯕ ꯇꯛꯁꯤꯟ ꯍꯟꯖꯤꯟꯕ ꯍꯧꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯅ ꯐꯪꯂꯦ꯫ ꯃꯗꯨꯒꯤ ꯃꯍꯩ ꯐꯠꯇꯕ ꯃꯍꯩ ꯂꯣꯛꯂꯨꯕꯅ ꯅꯧꯅ ꯄꯨꯟꯁꯤ ꯀꯦꯝꯂꯦ꯫ ꯃꯥꯏꯊꯤꯕ ꯅꯪꯂꯕꯗꯨ ꯐꯥꯎꯕ ꯄꯥꯛ ꯍꯦꯛ ꯍꯟꯗꯦ, ꯅꯤꯡꯍꯟꯅꯗꯦ꯫ ꯑꯍꯦꯟꯕ ꯂꯣꯏꯅꯥꯏꯗꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯍꯤꯀꯥꯞ ꯂꯤꯀꯥꯞ ꯀꯌా ꯇꯧꯏ꯫ ꯂꯩꯅꯨꯡꯗ ꯂꯩꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯐꯥꯎꯕ ꯁꯤꯖꯤꯟꯅꯩ꯫ ꯃꯥꯂꯦꯝ ꯂꯩꯀꯣꯏꯅꯨ ꯃꯔꯣꯜ ꯇꯔꯦꯠꯇꯒꯤ ꯀꯧꯊꯣꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯂꯩꯅꯨꯡꯗ ꯂꯩꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡꯕꯨ ꯂꯥꯟꯊꯦꯡꯅꯅꯕ ꯍꯤꯡꯆꯥꯕꯤ ꯁꯥꯒꯩ ꯃꯦꯂꯣꯌꯥꯒꯤ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯂꯨꯆꯤꯡꯕꯤ ꯂꯥꯏꯔꯦꯜꯂꯥ ꯍꯤꯡꯆꯥꯕꯤꯕꯨ ꯂꯥꯟꯊꯦꯡꯅꯕꯤꯌꯨ ꯍꯥꯏꯔꯛꯇꯨꯅ ꯖꯧꯒꯤꯅ ꯃꯇꯤꯛ ꯁꯨꯅ ꯇꯤꯜꯂꯕꯤ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯂꯨꯆꯤꯡꯕꯤ ꯂꯥꯏꯔꯦꯜꯂꯥꯒꯤ ꯅꯥꯛꯇ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯖꯧꯒꯤꯅ ꯑꯋꯥꯕ ꯁꯛꯄꯝ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯁꯨꯛꯂꯕ ꯎꯃꯪꯗꯣ ꯈꯥꯡꯄꯣꯛꯁꯪ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯀꯥꯏꯐꯝꯗ ꯖꯧꯒꯤꯅ ꯂꯥꯛꯄ ꯎꯕꯗ ꯑꯇꯣꯟꯕ ꯑꯃꯥꯡꯕ ꯍꯤꯡꯆꯥꯕꯤ ꯐꯨꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯏꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯒ ꯉꯁꯤꯅ ꯀꯔꯝꯕ ꯂꯧꯅ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯃꯐꯝꯁꯤꯗ ꯍꯥꯏꯖ ꯅꯣꯟꯖ ꯂꯥꯛꯂꯤꯕ? ꯖꯣꯒꯤꯗꯤ ꯑꯉꯛꯄ ꯐꯪꯅ ꯉꯛꯏ꯫ ꯂꯥꯏ ꯍꯤꯡꯆꯥꯕꯤꯁꯤꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯂꯣꯠꯇꯨꯅ ꯊꯝꯕ ꯋꯥꯐꯝ ꯑꯃꯕꯨ ꯃꯐꯝꯗ ꯍꯥꯏꯗ꯭ꯔꯤꯉꯩ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯂꯤꯕ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯨꯝꯃꯤ, ꯉꯥꯛꯄꯤꯒꯅꯤ꯫ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯈ꯭ꯔꯕꯁꯨ ꯇꯉꯥꯏ ꯐꯗꯅ ꯃꯉꯥꯜꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯖꯣꯒꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏ ꯍꯤꯡꯆꯥꯕꯤꯗꯨꯅ ꯁꯤꯊ ꯅꯣꯛꯏ ꯁꯥꯊꯤꯅ ꯀꯔꯦꯝꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯝꯕ ꯃꯉꯥꯜꯒꯤ ꯂꯝꯕꯤ? ꯑꯩꯗꯤ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯃꯉꯥꯜ ꯏꯁꯤꯡ ꯁꯟꯗꯣꯛꯇꯨꯅ
mangal piriba koro hanbusu nate aduga kadaidagi mangal lambi jogi amadi lairela hingchabe ani do awai khum tongne taibang pal sida leiba thawai panba pandaba khaidana magi angamba matik maya amamamle isingsu thawai pande adubu thawai panbasing ising yaudana hingba ngamde posak khudima magi sizinafam leibakum nangsu mamal leini o panthaini ne nangi sibu aibu sizinaba yanaba themba laklibra nate madumna khalabadi langani achumbado kaino dudi ngakpigani larila achumbadi achumbani madubu khut thinduna takpa aigi itik nate amamba anganba anima iroinaduna mi amagi pukningdale adubu aidi namu taibang misu natana hingchabi sagai da pokpini karigi kauthokli nangi hakchangda taibang migi I yauri aigi sada taibang migi I adugi namu taibang singi thawai kallu sira apokpa ipana imabu hingchabini haibagidama matam khara leminaramdaga imabusu inthokpirake macha aina ipagi nuksiba phangdana sukna samnaba yadaba magu suklaba mamlaba manung hanjillaba mafamsida mapalgi taibang palga sukna samnadana leiri thajaba leitaba thajaningaisu oidaba taibang mi nakhoini nangsu aina hingliba punsi marel namitina uraba natra nangna aingondagi pamliba matengdo namangda fawba phangani aina khallunu sukna samna ningdraba aibu karino nakhoigi oijaba khara phangnabagidama amu mafamsida kaihauba lakliba nangna saurido saufumtui chummi aina nang oiramlabasu adum masaugani adu asauba pendaba nungaitaba singdo kauthoklaga nang amuktangde khanthaningi konbang sagai sing chakanbada mateng pangu aina wasaktuna hairi nakhoigi sagai awangba thakda aina soidan thangkatkani larela jogi gi wai singdu tarba madu tare tara thongna khanthare aroi bitade mateng panglaga khalakle asuk phajana mi amana haijarasibu lai hingchabi singi achauba mafam amasu phanglani hairabanina mak yare larela hingchabi gi matengdagi konbang sagai ningthaurel singi mathakta hikap lekap toramba singdo maru phangna loina manganki mara tasinkraba mahi pumbagi mara sandoklamba uri upal phauna larela lairambina loina thupchinkre mayai lebi magi matengdagi konbang sagai ningthausinga yengnaba mata yaudana nungayabi marang kaina palakle larela lairambini haina kanana sulongnade hingchabi sagai tillabanina hingchabi oina adamak longne kanana su kabo lebaki mi amatana mabu singthanabigide magi hotnajaman konbang sagai ningthausinbu kannaba lawkiba thodangsi pumnama aremba tare ningthauna ngai thida hainabu lairelab tapna mirai bhaurakle nongmuge numit konbang sagai leimarembi jingminarina magi kada tume kaushil lairelab kari lere leimarembina mi tharaktuna kauhallibadi karamba wafam leibananu larela masidi wa khara haining aina haiduse mi su tahaningdaba tabada phajaphamsu leitaba aduna topna nangbu mafam sida kauribasini pukningda phawe larela leimarembi wai khudingda ipan panba mangonda akaiba pigedaba manba wahi batasi wahi singsina taibangi nungpal phauna ubangambi mahakto wahi singsina haifam khangdana penda baibado ohelle leimarembisu ngakchau thei matik takchani wa koithoko sin haitabido khondado khara kalap nganglai mahakna ngasi
ꯃꯐꯝꯁꯤꯗ ꯀꯧꯔꯒ ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯆꯞ ꯆꯥꯕ ꯀꯔꯤ ꯑꯣꯏꯔꯝꯒꯗꯕꯅꯣ ꯈꯟꯕꯗ ꯃꯍꯥꯛꯁꯨ ꯈꯟꯖꯥꯟꯅꯩ꯫ ꯃꯥꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯃꯊꯟꯇ ꯈꯟꯖꯥꯟꯅꯩ꯫ ꯈꯟꯅ ꯈꯟꯅ ꯂꯩꯃꯔꯦꯝꯕꯤꯗ ꯌꯦꯡꯉꯩ꯫ ꯌꯦꯡꯉꯣꯏ, ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯁꯅꯥ ꯀꯣꯅꯨꯡꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯃꯐꯝꯁꯤꯗ ꯅꯪꯅ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯂꯩꯃꯔꯦꯝꯕꯤ, ꯑꯩ ꯅꯪꯉꯣꯟꯗ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯁꯥꯒꯩꯁꯤꯗ ꯏꯆꯥ ꯄꯥꯈꯪ ꯀꯌꯥ ꯑꯃ, ꯏꯁꯨ ꯀꯌꯥ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯁꯤ ꯁꯥꯒꯩꯒꯤ ꯀꯩꯒꯤ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ, ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯕꯗ ꯂꯣꯏꯔꯔꯣꯏ꯫ ꯑꯗꯨꯅꯅꯦ, ꯅꯪꯉꯣꯟꯗꯁꯨ ꯀꯥꯏꯗ꯭ꯔꯤꯉꯩ, ꯑꯩꯈꯣꯏꯗꯁꯨ ꯀꯥꯏꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯀꯥꯏꯅꯁꯤ, ꯇꯨꯡ ꯀꯣꯏꯕ ꯐꯥꯎꯕ ꯌꯦꯛꯅ ꯃꯔꯨ ꯍꯨꯟꯗꯅꯕ꯫ ꯐꯔꯦ, ꯂꯩꯃꯔꯦꯝꯕꯤꯒꯤ ꯄꯨꯛꯅꯤꯡꯗ ꯑꯗꯨ ꯌꯧꯔꯕꯗꯤ ꯑꯩ ꯃꯤꯀꯨꯞꯁꯤꯃꯛꯇꯗ ꯆꯠꯈꯤꯒꯦ꯫ ꯑꯗꯨꯕꯨ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯁꯤꯃꯇꯪꯗꯤ ꯈꯪꯅꯤꯡꯏ, ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯅꯪꯒꯤ ꯅꯔꯥꯜ ꯍꯥꯏꯕꯕꯨ ꯅꯪꯅ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯅꯥꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯤꯡꯆꯥꯕꯤꯒ ꯃꯤꯒ ꯀꯔꯝꯅ ꯃꯐꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯅꯤ? ꯃꯤꯅ ꯃꯤ, ꯂꯥꯏꯅ ꯂꯥꯏ, ꯍꯤꯡꯆꯥꯕꯤꯅ ꯍꯤꯡꯆꯥꯕꯤ꯫ ꯂꯩꯃꯔꯦꯝꯕꯤ, ꯅꯈꯣꯏꯒꯤ ꯃꯅꯨꯡ ꯂꯦꯜꯂꯦ, ꯑꯋꯥꯕ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯑꯩꯈꯣꯏꯒꯤ ꯆꯟꯅꯐꯝ ꯂꯩꯇ꯭ꯔꯁꯤꯔ? ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯈꯪꯅ ꯈꯪꯅ ꯇꯥꯏꯕꯪ ꯅꯈꯣꯏꯅ ꯑꯩꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞ ꯀꯔꯤꯒꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯃꯇꯦꯡ ꯅꯤꯕꯤꯔꯤ? ꯍꯧꯖꯤꯛꯅ ꯃꯃꯜ ꯌꯥꯎꯗꯕꯤ ꯑꯃꯒꯨꯝ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯂꯤ꯫ ꯁꯛꯅꯈꯤꯕ ꯋꯥꯁꯛ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯏꯀꯥꯏꯕ ꯄꯤꯕꯤꯔꯦ, ꯈꯣꯡꯒꯣꯏꯅꯕꯤꯔꯦ, ꯃꯃꯜ ꯌꯥꯎꯗꯕꯤꯒꯨꯝ꯫ ꯐꯔꯦ, ꯆꯠꯈ꯭ꯔꯒꯦ꯫ ꯌꯥꯝꯅ ꯀꯣꯊꯗ꯭ꯔꯁꯨ ꯆꯠꯂꯣ꯫ ꯋꯥꯁꯛꯇꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯊꯣꯡꯖꯤꯜꯗ ꯂꯦꯞꯈꯤꯕ ꯋꯥꯁꯛ ꯁꯛꯈꯤꯕ ꯃꯤꯁꯛꯇꯨꯗ ꯋꯥꯁꯛꯇꯨꯒꯤ ꯃꯃꯜ ꯊꯧꯔꯁꯨ ꯃꯐꯝꯁꯤꯗꯗꯤ ꯅꯪꯒꯤ ꯋꯥꯁꯛꯇꯨꯒꯤ ꯀꯔꯤꯝꯇ ꯐꯪꯂꯔꯣꯏ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯄꯜ ꯑꯊꯣꯏ ꯀꯥꯕ ꯃꯃꯜ ꯌꯥꯎꯗꯕꯤ ꯑꯃꯒꯨꯝ ꯃꯥꯕꯨ ꯎꯔꯤꯕ ꯈꯜꯂꯨꯕꯗ ꯃꯥ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ꯫ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯔꯩꯂꯥ ꯆꯠꯂꯝꯗꯥꯏꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯆꯩ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯅꯥꯄꯜ ꯆꯥꯎꯕ ꯂꯩꯃꯔꯦꯝꯕꯤ, ꯅꯋꯥꯡꯂꯤꯕꯗꯣ ꯃꯔꯥꯏ ꯆꯥꯏꯊꯕ ꯑꯣꯏꯌꯨ꯫ ꯍꯤꯡꯆꯥꯕꯤ ꯑꯩꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯀꯣꯟꯕꯥꯡ ꯅꯪꯒꯤ ꯁꯥꯒꯩ ꯆꯧꯗꯥ ꯅꯧꯗꯥꯔꯛꯄꯗ ꯄꯤꯕꯥ ꯍꯥꯏꯕꯗꯣ ꯄꯣꯛꯂꯅꯨ꯫ ꯂꯤꯛꯂꯝ ꯅꯪꯒꯤ ꯀꯥꯏꯊꯔꯣ, ꯈꯣꯡꯒꯨꯜ ꯅꯪꯒꯤ ꯃꯨꯠꯂꯣ꯫ ꯉꯁꯤ ꯑꯩꯅ ꯏꯀꯥꯏꯕ ꯅꯪꯕꯒꯨꯝ ꯁꯥꯒꯩ ꯅꯪꯗꯤ ꯆꯥꯡ ꯇꯥꯕ ꯑꯣꯏꯌꯨꯀꯣ꯫ ꯂꯥꯔꯩꯂꯥ, ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯑꯩꯒꯤ ꯆꯩꯕꯤꯅꯤ, ꯆꯩꯊꯦꯡꯅꯤ꯫ ꯀꯣꯟꯕꯥꯡ ꯁꯥꯒꯩꯁꯦ ꯅꯍꯥꯛ ꯊꯛꯀꯤ ꯃꯨꯠꯂꯣ꯫ ꯇꯥꯊꯤꯕ ꯃꯤꯆꯩꯗꯣ ꯆꯩꯔꯝꯂꯒ ꯂꯥꯔꯩꯂꯥ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯃꯍꯥꯛꯅ ꯃꯥꯡꯈꯤꯕ ꯀꯣꯟꯕꯥꯡ ꯁꯥꯒꯩꯒꯤ ꯂꯩꯃꯔꯦꯝꯕꯤꯗꯨ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯦ꯫ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯑꯩꯍꯥꯛ ꯊꯛꯀꯤ ꯁꯥꯒꯩꯁꯦ ꯃꯨꯠꯂꯗ꯭ꯔꯥ? ꯅꯠꯇꯦ, ꯑꯣꯏꯊꯣꯛꯂꯣꯏ꯫ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ, ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯂꯥꯏ ꯍꯤꯡꯆꯥꯕꯤꯒꯤ ꯃꯤꯆꯩ ꯑꯃꯅ ꯇꯤꯟꯕꯥꯡꯒꯗ꯭ꯔꯥ? ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯃꯤꯅꯝꯕꯅꯤ, ꯅꯝꯊꯥꯛꯅꯤ, ꯑꯣꯏꯊꯣꯛꯂꯣꯏ꯫ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ, ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ꯫ ꯑꯩ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯆꯨꯝꯒꯗ꯭ꯔꯥ? ꯆꯨꯝꯒꯅꯤ ꯈꯟꯗꯦ꯫ ꯑꯩ ꯖꯧꯒꯤꯒ ꯇꯥꯟꯅꯔꯒꯦ꯫ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯐꯤꯕꯝꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯍꯤꯡꯆꯥꯕꯤ, ꯍꯤꯡꯆꯥꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯃꯥꯒꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯝ ꯆꯠꯇꯣ ꯎꯠꯊꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯇꯥꯏꯕꯪ ꯃꯤꯒ ꯍꯤꯡꯆꯥꯕꯤꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯔꯒꯦ? ꯀꯣꯟꯕꯥꯡ ꯁꯥꯒꯩꯒꯤ ꯂꯩꯃꯔꯦꯝꯕꯤꯗꯣ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯅꯟꯊꯔꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯃꯥꯏꯊꯛꯇ ꯋꯥꯈꯜ ꯄꯨꯝꯕ ꯐꯛꯆꯤꯟꯈꯤꯗꯨꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯃꯥꯏꯗ ꯍꯤꯛꯊꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯤꯡꯕ ꯀꯥꯏꯔꯕꯤ ꯂꯥꯔꯩꯂꯥ ꯍꯤꯡꯆꯥꯕꯤ ꯃꯥꯒꯤ ꯍꯥꯟꯅ ꯁꯨꯛꯅ ꯃꯝꯂꯕ ꯎꯃꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯄꯦꯟꯗꯕ, ꯅꯤꯡꯉꯝꯗꯕ, ꯏꯀꯥꯏꯕ ꯑꯍꯨꯝꯅ ꯃꯆꯨ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯕꯨ ꯁꯪꯖꯤꯟꯈꯤꯕꯗ
ꯃꯥ ꯑꯣ ꯈꯣꯡꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯃꯤꯠꯂꯨ ꯑꯅꯤꯗꯅ ꯄꯤꯔꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠ ꯑꯣꯟꯅ ꯊꯣꯏꯅ ꯎꯃꯪꯗꯨꯗ ꯀꯞꯂꯤ ꯃꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯈꯣꯟꯖꯦꯜꯅ ꯁꯨꯞꯂꯕ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯜꯂꯤ ꯀꯞꯅ ꯀꯞꯅ ꯂꯩꯕꯥꯛꯁꯤꯕꯨ ꯀꯟꯅꯕ ꯑꯩꯅ ꯍꯣꯠꯅꯈꯤꯕ ꯅꯤꯡꯊꯧ ꯐꯝꯕꯥꯜꯗꯒꯤ ꯇꯥꯗꯅꯕ ꯑꯗꯨꯕꯨ ꯃꯅꯨꯡ ꯂꯦꯟꯕ ꯂꯣꯏꯔꯒ ꯑꯩꯕꯨꯅ ꯆꯟꯅꯐꯝ ꯈꯪꯗꯕꯤ ꯑꯃꯒ ꯀꯥꯎꯊꯣꯛꯂꯛꯄ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯌꯦꯛꯅꯕ ꯅꯨꯃꯤꯠ ꯊꯥꯅ ꯂꯩꯔꯤꯉꯩ ꯂꯩꯕꯥꯛꯁꯤꯗ ꯁꯤꯟ ꯁꯤꯟꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯆꯥꯝꯃ ꯂꯥꯛꯂꯕꯁꯨ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯑꯁꯨꯝꯅ ꯅꯤꯡꯉꯝꯗꯕ ꯃꯩꯔꯤꯅ ꯆꯥꯛꯄ ꯍꯦꯜꯂꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯏ ꯃꯃꯤꯠꯇ ꯖꯧꯒꯤꯗꯨ ꯎꯔꯛꯏ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯁꯛꯈꯤꯕ ꯉꯥꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯕ ꯋꯥꯁꯛ ꯑꯗꯣ ꯃꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯌꯥ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯉꯥꯛꯄ ꯉꯝꯂꯣꯏꯗꯕ ꯋꯥꯁꯛ ꯀꯔꯤꯒꯤ ꯏꯐꯝꯗ ꯅꯪꯅ ꯁꯛꯂꯝꯃꯤ ꯅꯪꯒꯤ ꯋꯥꯁꯛꯇꯨꯅ ꯀꯥꯏꯈ꯭ꯔꯕꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯌꯦꯛꯅꯕ ꯃꯔꯨ ꯍꯨꯜꯂꯦ ꯑꯩꯅ ꯏꯀꯥꯏꯕ ꯅꯪꯍꯧꯕ ꯅꯪ ꯌꯦꯛꯅꯕ ꯇꯥꯏꯕꯪ ꯅꯈꯣꯏꯒꯤ ꯃꯤꯅꯝꯕ ꯂꯥꯡꯗ ꯑꯩꯅ ꯊꯨꯕꯅꯤ ꯅꯪꯒꯤ ꯇꯥꯠꯇ ꯄꯪꯊꯔꯨꯕ ꯑꯩꯁꯦ ꯅꯪꯕꯨ ꯊꯦꯡꯅꯕ ꯃꯐꯝꯗ ꯑꯩꯅ ꯅꯪꯒꯤ ꯑꯩꯕꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯃꯊꯟꯇ ꯍꯟꯖꯤꯟ ꯇꯥꯁꯣꯟꯅ ꯊꯤꯜꯂꯤ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯕ ꯂꯧꯊꯣꯛꯂꯕ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡ ꯏꯟꯊꯣꯔꯛꯄꯁꯤꯒꯤ ꯃꯁꯤꯒꯤ ꯃꯔꯝꯗꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯤꯡꯊꯦꯝꯆꯥꯁꯤꯡ ꯑꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯌꯦꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯏꯆꯦꯜ ꯑꯃꯒꯤ ꯏꯔꯩꯗꯨꯒꯤ ꯀꯥꯎꯁꯤꯡ ꯑꯣꯏꯗꯨꯅ ꯃꯥꯡꯂꯝꯆꯠꯇꯒꯤ ꯍꯧꯗꯨꯅ ꯂꯥꯏꯔꯦꯜ ꯂꯥꯍꯤꯡꯆꯥꯕꯤꯅ ꯁꯝꯖꯣꯛ ꯑꯃꯗꯤ ꯑꯋꯥ ꯀꯣꯅꯨꯡꯗ ꯌꯦꯛꯅꯕ ꯑꯣꯏꯅ ꯑꯣꯏꯔꯛꯈꯤꯕꯒꯤ ꯁꯩꯍꯧ ꯋꯥꯔꯤꯗꯣ ꯂꯤꯕ ꯂꯣꯏꯔꯦ ꯃꯣꯡꯐꯝ ꯁꯪꯕꯤ ꯃꯐꯦꯋꯥ ꯀꯧꯕꯤ ꯐꯠꯇ꯭ꯔꯕꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯤ ꯅꯍꯥ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅ ꯇꯥꯝꯍꯧꯔꯕꯤ ꯍꯅꯨ ꯀꯂꯥꯛ ꯁꯧꯔꯕꯤ ꯂꯥꯏꯔꯦꯜꯂꯥꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯍꯜ ꯑꯣꯏꯖꯔꯁꯨ ꯅꯧꯔꯤꯉꯩ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯗꯨꯗꯤ ꯃꯍꯥꯛ ꯍꯜꯂꯝꯗꯦ ꯃꯐꯦꯋꯥꯗꯣ ꯇꯨꯃꯤꯟ ꯂꯩꯖꯔꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯃꯥꯁꯨ ꯃꯔꯨ ꯂꯣꯜꯂꯤ ꯃꯁꯤ ꯃꯥꯟꯅꯔꯨꯕ ꯀꯥꯏꯍꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯀꯔꯦꯝꯅꯔꯨꯕ ꯍꯧꯅꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯦꯝꯅꯧꯗꯨꯅ ꯃꯔꯨꯞ ꯑꯣꯏꯁꯤꯟꯕꯅ ꯐꯅꯤ ꯐꯠꯈꯤꯗ꯭ꯔꯕ ꯍꯤꯡꯆꯥꯕꯤꯁꯤꯒ ꯑꯩꯒ ꯂꯝꯕꯥ ꯄꯥꯔꯒ ꯀꯕꯣ ꯂꯩꯕꯥꯛ ꯑꯋꯥ ꯂꯩꯕꯥꯛꯁꯦ ꯊꯛ ꯅꯤꯛꯄꯅ ꯐꯅꯤ ꯈꯜꯂꯤ ꯂꯩꯔꯦꯜꯂꯥꯅ ꯑꯩ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯑꯩꯒꯤ ꯅꯤꯡꯕꯗꯤ ꯊꯨꯡꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯎꯟꯖꯥꯁꯤꯡ ꯑꯁꯦ ꯇꯞꯅ ꯈꯨꯏꯖꯤꯜꯂꯛꯂꯦ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯐꯖꯔꯝꯕ ꯉꯁꯤꯗꯤ ꯂꯣꯏꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯀꯩꯗꯧꯉꯩ ꯑꯩꯅ ꯅꯤꯡꯖꯔꯤꯕꯁꯦ ꯊꯨꯡꯒꯅꯤ ꯈꯟꯕꯗ ꯋꯥꯖꯔꯤꯕꯤ ꯑꯩꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯑꯃꯨꯛ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤ ꯇꯦꯛ ꯂꯥꯎꯕ ꯑꯣꯏꯅ ꯑꯣꯏꯅꯤꯡꯕꯒꯤꯅꯤ ꯇꯧꯔꯝꯂꯤꯕ ꯊꯧꯔꯥꯡꯁꯦ ꯃꯤ ꯑꯣꯜꯂꯗꯤ ꯅꯍꯥ ꯑꯣꯏꯊꯣꯛꯀꯅꯤ ꯃꯤ ꯑꯣꯜꯂꯒ ꯁꯝꯖꯣꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯪꯂꯒ ꯈꯥꯕꯩ ꯈꯔ ꯁꯥꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯄꯥꯝꯖꯔꯕꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯐꯦꯋꯥꯅ ꯅꯪꯅ ꯄꯥꯝꯂꯤꯕ ꯂꯃꯟ ꯈꯨꯝꯕꯗꯨꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯪꯂꯒ ꯍꯥꯠꯅꯤꯡꯕ ꯅꯤꯡꯊꯧ ꯃꯆꯥ ꯃꯈꯩ ꯈꯜꯂꯒ ꯍꯥꯠꯄ ꯌꯥꯏꯅ ꯀꯔꯤꯒꯤꯗꯃꯛ ꯃꯤ ꯑꯣꯟꯕ ꯑꯣꯟꯗꯕ ꯍꯥꯏꯗꯨꯅ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯩꯔꯤꯕꯅꯣ ꯂꯥꯏꯔꯦꯜꯂꯥꯅ ꯀꯣꯅꯨꯡꯗꯤ ꯂꯥꯏꯔꯗꯅ ꯎꯃꯪꯁꯤꯒꯤ ꯉꯝꯈꯩꯁꯤꯗꯒꯤ ꯑꯩ ꯍꯦꯟꯗꯣꯛꯄ ꯆꯠꯄ ꯉꯝꯗꯦ ꯉꯝꯂꯝꯕ ꯊꯣꯛꯂꯕ ꯑꯩ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯣꯏꯔꯝꯃꯣꯏ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯏꯆꯧ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯖꯧꯒꯤꯒ ꯃꯥꯟꯅꯗꯨꯅ ꯑꯩꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯁꯣꯟꯊꯅꯕ ꯈꯥꯝꯄꯥꯠ ꯑꯃꯗꯤ ꯃꯁꯤꯒꯤ ꯎꯃꯪꯒꯤ ꯑꯁꯨꯞꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅꯕ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯃꯍꯩ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ ꯎꯃꯪꯁꯤꯗ ꯑꯩ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯏ ꯐꯥꯎꯕ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯗꯦ
ꯑꯗꯨꯅ ꯑꯣꯏꯔꯣꯏꯗꯕ ꯃꯪ ꯑꯃꯗ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯃꯪꯐꯥꯎꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯃꯄꯦꯋꯥꯅ ꯑꯩ ꯅꯪꯒ ꯃꯔꯨꯞ ꯑꯣꯏꯅꯤꯡꯏ, ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ, ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯕꯗ꯫ ꯅꯪꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯍꯥꯠꯄ ꯄꯥꯝꯂꯤꯕꯗꯣ ꯑꯩ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯦ꯫ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯅ ꯊꯥꯖꯒꯅꯤ? ꯊꯥꯖꯕ ꯍꯥꯏꯗꯨꯗꯤ ꯃꯇꯝꯅ ꯄꯨꯔꯛꯀꯅꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯊꯥꯖꯗꯣꯏꯕ ꯊꯥꯖꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯤꯅꯣ? ꯃꯗꯨꯁꯨ ꯃꯇꯝꯅ ꯄꯨꯔꯛꯀꯅꯤ꯫ ꯋꯥꯡꯂꯦꯟꯁꯦ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯏꯒꯥꯏꯐꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯑꯍꯤꯡꯁꯦ ꯂꯣꯏꯈꯤꯕꯅ ꯍꯥꯜꯂꯅꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯄꯦꯋꯥꯁꯨ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯇꯤꯟꯈꯤ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯒꯤ ꯅꯤꯡꯉꯝꯗꯕ ꯏꯔꯩꯗꯨꯗ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯂꯩꯍꯧꯔꯦ꯫ ꯂꯥꯏꯔꯦꯜꯂꯥ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤꯗꯤ ꯁꯨꯛꯅ ꯃꯝꯂꯕ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯇꯣ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯝꯗꯥꯏ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ, ꯐꯤꯖꯣꯜ ꯍꯣꯡꯂꯝꯂꯒ ꯑꯉꯥꯟꯕꯒꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯦꯞꯇꯅ ꯆꯨꯔꯛꯈꯤꯕ ꯅꯣꯡꯗꯨꯁꯨ ꯍꯥꯡꯈ꯭ꯔꯦ꯫ ꯅꯣꯡ ꯍꯥꯡꯈꯤꯕꯗ ꯅꯣꯡꯄꯣꯛ ꯆꯤꯡꯁꯥꯡ ꯀꯩꯗ ꯀꯣꯔꯧ ꯑꯉꯥꯟꯕꯅ ꯈꯣꯡꯗꯣꯏꯔꯛꯂꯦ꯫ ꯆꯌꯣꯜ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯀꯨꯝꯍꯩ ꯑꯃꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯀꯨꯝꯁꯤ ꯑꯃꯠꯇꯗꯤ ꯇꯧꯕꯅ ꯐꯩ ꯈꯜꯂꯤ꯫ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯊꯣꯏꯗꯣꯛꯅ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯀꯥꯂꯦꯟꯒ ꯑꯣꯏꯕꯒ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯕ ꯃꯇꯝꯗꯗꯤ ꯀꯥꯡ ꯁꯥꯟꯅꯕꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯇꯧꯁꯤ ꯋꯥꯔꯦꯞꯅꯔꯦ꯫ ꯁꯨꯝ ꯈꯟꯅꯔꯛꯄꯗ ꯂꯥꯛꯂꯤꯕ ꯀꯥꯂꯦꯟꯒꯤ 14ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯅ ꯋꯥꯔꯦꯞꯅꯔꯦ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯄꯅꯥ, ꯃꯅꯥꯎ ꯏꯕꯦꯝꯃꯒꯤ ꯄꯅꯥ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ꯫ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯅ ꯁꯥꯟꯅꯒꯗꯕ ꯀꯥꯡ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨꯗꯤ ꯌꯥꯎꯔꯤ꯫ ꯇꯧꯕꯇꯕꯨ ꯁꯨꯞꯅꯇꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯕ ꯈꯛꯇꯅꯤ꯫ ꯄꯅꯥ ꯑꯅꯤꯁꯤꯒꯤ ꯃꯈꯨꯠ ꯆꯥꯕ, ꯀꯥꯡ ꯁꯥꯟꯅꯕ ꯍꯩꯒꯗꯕ ꯅꯨꯄꯤ ꯃꯈꯩ ꯊꯤꯕ ꯍꯧꯔꯦ꯫ ꯀꯕꯣ ꯂꯩꯕꯥꯛꯁꯤꯒꯤ ꯀꯥꯆꯤꯟ ꯁꯤꯟꯕ ꯊꯨꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯥꯟꯅꯁꯤꯗ ꯍꯦꯟꯊꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏꯅꯤ ꯊꯤꯔꯤꯕ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯏꯟꯁꯤꯟꯅꯕꯒ ꯀꯥꯡ ꯃꯁꯥꯟꯅꯒꯤ ꯁꯥꯟꯅꯕꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯃꯅꯥꯎ ꯏꯕꯦꯝꯃꯗ ꯌꯦꯡꯁꯤꯟꯅꯕ ꯑꯃꯗꯤ ꯌꯦꯡꯊꯤꯅꯕꯗ ꯈꯝ ꯊꯦꯡꯂꯦ꯫ ꯃꯤꯡꯁꯤꯕꯥꯒꯤꯗꯤ ꯃꯇꯤꯛ ꯆꯥꯕꯤ ꯀꯥꯡ ꯁꯥꯟꯅꯔꯣꯏ ꯅꯨꯄꯤ ꯈꯜꯂꯦ꯫ ꯀꯥꯡꯒꯤ ꯂꯨꯆꯤꯡꯕꯤꯅ ꯃꯤꯡꯂꯩꯋꯥꯅ ꯑꯣꯏꯔꯦ꯫ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯡ ꯍꯩꯕꯗ ꯃꯃꯤꯡ ꯆꯠꯄꯤ ꯀꯕꯣ ꯅꯤꯡꯉꯣꯜꯁꯦ ꯃꯥꯒꯤ ꯀꯥꯡꯈꯨꯠꯀꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒꯥꯗꯤ ꯃꯇꯤꯛ ꯆꯥꯕꯤ ꯅꯤꯡꯉꯣꯜꯗꯤ ꯐꯪꯂꯦ ꯍꯥꯏꯕꯕꯨ ꯃꯇꯤꯛ ꯆꯥꯕ ꯀꯥꯡꯈꯨꯠ ꯇꯣꯡꯒꯥꯟꯗꯕꯤ ꯂꯨꯆꯤꯡꯕꯤꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯃꯤꯡꯂꯩꯋꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯀꯧꯗꯨꯅ ꯑꯔꯣꯟ ꯑꯊꯨꯞꯇ ꯁꯤꯜꯂꯩꯕꯤ ꯃꯤꯡꯁꯤꯕꯥꯅ ꯋꯥꯇꯥꯅꯩ꯫ ꯃꯤꯡꯂꯩꯋꯥ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯂꯩꯃꯔꯦꯝꯕꯤꯒꯤ ꯄꯅꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯥꯅ ꯍꯦꯛ ꯁꯃꯨ ꯃꯥꯏ ꯄꯥꯛꯈꯤꯕꯗ ꯑꯩꯗꯤ ꯂꯣꯏꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯄꯨꯡꯂꯣꯏ ꯂꯣꯏꯗꯣꯏꯅꯤ꯫ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃꯥꯏꯊꯤꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯒꯤ ꯃꯇꯝ ꯑꯣꯏꯒꯗꯕꯅꯤ, ꯈꯪꯉꯕ? ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯈꯨꯠꯇ ꯂꯩ꯫ ꯃꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ꯫ ꯑꯩꯅ ꯃꯥꯏ ꯄꯥꯛꯅꯕ, ꯃꯍꯩ ꯌꯥꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯅꯤ꯫ ꯅꯨꯡꯉꯥꯏꯔꯦꯗ ꯅꯪꯒꯤ ꯋꯥ ꯇꯥꯕꯗ꯫ ꯃꯥꯏ ꯄꯥꯛꯍꯜꯂꯣ꯫ ꯑꯩꯒꯤ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯅꯪꯒꯤ ꯅꯐꯝꯗ ꯀꯠꯀꯅꯤ꯫ ꯁꯣꯝꯗꯗꯤ ꯀꯥꯡ ꯁꯥꯟꯅꯒꯗꯕ ꯅꯨꯃꯤꯠ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥꯡꯈꯨꯠ ꯇꯣꯡꯒꯥꯗꯕꯤ ꯃꯇꯤꯛ ꯆꯥꯕꯤ ꯂꯨꯆꯤꯡꯕꯤꯗꯣ ꯐꯪꯗꯕꯅ ꯇꯨꯝꯕ ꯆꯥꯕ ꯌꯥꯔꯝꯗꯦ꯫ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒ ꯈꯣꯏꯔꯥꯡꯗꯨꯅꯇ ꯂꯩ꯫ ꯃꯍꯥꯛꯇꯤ ꯀꯕꯣ ꯂꯩꯕꯥꯛꯇ ꯀꯥꯡ ꯁꯥꯟꯅꯕꯗ ꯃꯃꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯄꯤ ꯃꯤꯡꯂꯩꯋꯥꯕꯨ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯀꯥꯡꯈꯨꯠꯇ ꯌꯥꯎꯈꯤꯕꯁꯦ ꯁꯥꯊꯤꯅ ꯃꯥ ꯋꯥꯈꯜ ꯋꯥꯔꯦ꯫ ꯀꯔꯝꯕ ꯊꯧꯔꯥꯡ ꯊꯧꯁꯤꯟꯗ ꯑꯁꯣꯏꯕ ꯑꯃꯗꯤ ꯁꯣꯟꯊꯕ ꯂꯩꯈꯤꯕꯅꯣ? ꯃꯤ ꯊꯥꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯃꯤꯡꯂꯩꯋꯥꯒꯤ ꯊꯣꯡꯖꯤꯟꯗ ꯐꯥꯎꯕ ꯂꯦꯞꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯝꯕꯁꯤꯡꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯐꯪꯈꯤꯕꯅꯤ꯫
ꯋꯥꯔꯧꯗꯅꯕ ꯍꯥꯏꯕꯤꯌꯨ ꯂꯩꯃꯔꯦꯝꯕꯤꯗ ꯃꯅꯥꯎ ꯏꯕꯦꯝꯃ ꯃꯤꯡꯁꯤꯕꯥꯒꯤ ꯀꯥꯡꯈꯨꯠꯇ ꯑꯣꯏꯅ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯀꯥꯡ ꯇꯣꯡꯂꯅꯤ ꯃꯥꯒꯤ ꯀꯥꯡꯈꯨꯠ ꯂꯨꯆꯤꯡꯕꯤ ꯑꯣꯏꯗꯨꯅ ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯇꯅ ꯇꯣꯛꯇꯦꯗꯣ ꯋꯥꯍꯩꯁꯤꯃ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯝꯂꯛꯈꯤꯕꯅꯤ ꯇꯥꯕꯗ ꯄꯣꯠꯁꯤꯡꯒ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ ꯋꯥꯈꯜꯅ ꯂꯥꯛꯍꯜꯂꯤ ꯃꯥꯏꯊꯣꯡꯗꯣ ꯀꯥꯍꯜꯂꯤ ꯆꯌꯣꯜ ꯑꯃꯅꯤꯁꯦ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤ ꯄꯣꯠꯁꯤꯒ ꯃꯃꯤꯠ ꯃꯅꯥ ꯏꯄꯣꯝ ꯄꯣꯝꯃꯤ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛꯇ ꯌꯥꯎꯋꯟꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯃꯊꯛꯇ ꯌꯥꯎꯋꯟꯕꯗꯧꯅ ꯐꯥꯎꯏ ꯃꯁꯥꯗꯣ ꯇꯨꯃꯤꯟ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗꯨꯗ ꯃꯤꯅ ꯀꯧꯕ ꯂꯪꯕ ꯇꯥꯗꯕ ꯃꯈꯩ ꯐꯃꯨꯡ ꯃꯊꯛꯇ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩ ꯄꯣꯠꯁꯤꯒꯥꯅ ꯀꯝꯗꯧꯅꯤ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯃꯥꯒꯤ ꯀꯥꯡꯈꯨꯠ ꯂꯨꯆꯤꯡꯕꯤꯗꯒꯤ ꯍꯧꯔꯒ ꯌꯥꯎꯔꯤꯕ ꯑꯇꯩ ꯆꯅꯨ ꯅꯤꯉꯣꯜꯁꯤꯡꯁꯨ ꯃꯔꯨ ꯑꯆꯪꯕ ꯉꯥꯛꯇ ꯁꯣꯏꯗ꯭ꯔꯦ ꯀꯨꯝꯁꯤꯗꯤ ꯀꯥꯡꯁꯦ ꯏꯅꯥꯎꯅ ꯉꯝꯈꯤꯕ ꯃꯥꯒꯤ ꯀꯥꯡꯈꯨꯠ ꯄꯅꯥꯅ ꯉꯝꯈꯤꯕ ꯊꯣꯛꯂꯣꯏ ꯂꯩꯃꯔꯦꯝꯕꯤ ꯑꯩꯗꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯡ ꯀꯨꯝ ꯑꯃꯗꯒꯤ ꯀꯨꯝ ꯑꯃ ꯑꯣꯜꯂꯛꯄ ꯐꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯇꯨꯡꯂꯝꯆꯠ ꯐꯥꯎꯕ ꯀꯥꯡꯗ ꯃꯥꯏꯊꯤꯕ ꯅꯪꯈꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤꯅ ꯍꯧꯔꯅꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯉꯩꯗꯒꯤ ꯏꯀꯥꯏꯕ ꯅꯪꯂꯛꯇ꯭ꯔꯕꯁꯨ ꯀꯨꯝꯁꯤꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯁꯣꯏꯗ꯭ꯔꯦ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕ ꯑꯣꯟꯊꯣꯛꯄꯒꯤ ꯌꯥꯝꯖꯦꯡ ꯂꯥꯏꯕꯛꯅꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯃꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯗ ꯆꯥꯡ ꯇꯥꯒꯗ ꯀꯔꯤꯒꯨꯝꯕ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯑꯩꯕꯨ ꯑꯁꯣꯟꯕꯤꯅꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈ꯭ꯔꯅꯤ ꯑꯩꯅ ꯑꯣꯏ ꯊꯥꯡꯕ ꯐꯝꯕꯥꯜ ꯐꯝꯂꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯈꯤꯗ꯭ꯔꯥ ꯃꯗꯣ ꯋꯥꯈꯜ ꯃꯌꯥꯝꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯛꯇꯦ ꯃꯀꯣꯛ ꯃꯆꯥꯗꯣ ꯋꯥꯈꯜꯅ ꯍꯦꯟꯃꯟꯈꯤꯕꯅꯤ ꯆꯤꯛꯈꯠꯂꯛꯑꯦ ꯆꯤꯛꯂꯝꯕꯗꯒꯤꯗꯤ ꯋꯥꯔꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨꯗ ꯃꯥ ꯃꯪ ꯑꯃ ꯃꯪꯉꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯃꯪꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕ ꯃꯪ ꯑꯗꯨꯒꯨꯝꯂꯕ ꯃꯇꯤꯛ ꯂꯩꯔꯕ ꯃꯪ ꯇꯥꯏꯕꯪ ꯃꯤꯕꯨ ꯈꯨꯌꯨꯝ ꯂꯥꯏꯅ ꯃꯄꯥꯎ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄꯗ ꯑꯗꯨꯒꯨꯝꯂꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯑꯁꯦꯡꯕ ꯃꯄꯨ ꯃꯥꯒꯤ ꯊꯧꯑꯣꯡ ꯊꯧꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄ ꯑꯗꯨꯒꯨꯝꯂꯕ ꯃꯈꯜꯒꯤ ꯃꯪꯂꯥꯟ ꯑꯃ ꯃꯪꯉꯤ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒ ꯁꯦꯝꯕꯤ ꯀꯕꯣ ꯂꯩꯕꯥꯛꯁꯤꯒꯤ ꯂꯥꯏꯖ ꯏꯃꯥꯏꯅ ꯆꯣꯜꯂꯕ ꯀꯕꯣ ꯄꯠꯆꯥꯎ ꯑꯃꯗꯤ ꯄꯥꯠꯇ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯂꯣꯡ ꯈꯣꯜꯂꯝꯃꯤ ꯂꯣꯡ ꯈꯣꯟꯕ ꯈꯨꯗꯤꯡ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯒ ꯂꯦꯝꯂꯩ ꯃꯌꯥꯝ ꯂꯥꯛꯏ ꯃꯥꯅ ꯈꯣꯜꯂꯤꯕ ꯄꯥꯠꯀꯤ ꯃꯔꯝꯗꯣ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯌꯥꯝꯅ ꯀꯟꯕ ꯃꯐꯝꯗꯧꯅꯁꯨ ꯇꯧꯏ ꯑꯁꯨꯝꯅ ꯂꯣꯡ ꯈꯣꯜꯂꯤꯉꯩ ꯄꯥꯠꯇꯨꯗ ꯃꯥꯅ ꯂꯦꯝꯂꯩ ꯐꯥꯔꯤꯕ ꯄꯠꯌꯥꯃꯛꯇꯨꯗ ꯆꯤꯡꯂꯧ ꯁꯛꯑꯦꯟꯕꯤ ꯅꯨꯖꯥ ꯑꯃꯁꯨ ꯈꯨꯠꯇ ꯂꯣꯡ ꯑꯃ ꯄꯥꯏ ꯂꯥꯛꯂꯝꯃꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯂꯝꯉꯥꯟꯕꯤ ꯑꯣꯏꯅ ꯇꯧꯏ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯔꯧꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯡꯕꯒꯨꯝ ꯃꯁꯥꯗ ꯃꯉꯥꯜ ꯑꯃꯁꯨ ꯏꯔꯣꯏꯅꯔꯛꯏ ꯅꯨꯄꯤꯗꯣ ꯄꯣꯠꯁꯤꯡꯒꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒ ꯂꯦꯝꯂꯩ ꯉꯥ ꯇꯥꯜꯂꯝꯃꯤ ꯑꯉꯛꯄꯅꯤ ꯂꯣꯡ ꯐꯥꯎꯕ ꯈꯣꯟꯗ꯭ꯔꯤ ꯂꯦꯝꯂꯩ ꯉꯌꯥꯝ ꯑꯣꯏꯅ ꯃꯥꯅ ꯂꯥꯛꯄ ꯁꯃꯤꯟ ꯐꯪꯕꯗ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗꯒꯤ ꯑꯣꯟꯈꯠꯂꯛꯂꯒ ꯃꯈꯨꯠꯇ ꯄꯥꯏꯕ ꯂꯣꯡꯗꯨꯗ ꯑꯣꯏꯅ ꯂꯦꯝꯂꯩ ꯉꯥꯁꯤꯡꯗ ꯑꯣꯏꯅ ꯆꯪꯈꯤ ꯇꯧꯔꯤꯕ ꯊꯧꯗꯧꯗꯨꯗ ꯄꯣꯠꯁꯤꯡꯒꯥꯗꯤ ꯌꯦꯡꯗꯨꯅ ꯂꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯋꯥꯍꯪ ꯄꯥꯎꯍꯪꯅꯤꯡꯕꯅ ꯃꯁꯥꯗꯣ ꯅꯨꯄꯤꯁꯤꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯑꯉꯛꯄ ꯃꯁꯥꯗ ꯂꯣꯏꯅꯔꯛꯂꯤꯕ ꯃꯒꯨꯜꯁꯤꯅ ꯈꯣꯏꯅꯧ ꯃꯇꯥ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯡ ꯈꯣꯜꯂꯤꯕꯤ ꯅꯨꯖꯥꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯏꯇꯥ ꯂꯣꯡ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤꯗꯨꯁꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯈꯣꯏꯅꯧ ꯀꯔꯤ ꯀꯧꯒꯗꯕꯅꯣ ꯃꯤꯡꯒꯧꯁꯦ ꯈꯪꯗ꯭ꯔꯗꯨꯅ ꯀꯧꯖꯅꯤꯡꯃꯟꯈꯤꯗꯅ ꯆꯍꯤ ꯂꯦꯡꯒꯥ ꯃꯥꯟꯕꯤꯁꯨ ꯃꯥꯟꯗꯅ ꯈꯣꯏꯅꯧ ꯍꯥꯏꯅ ꯀꯧꯔꯕꯅꯤ ꯃꯤꯡꯒꯤ ꯋꯥꯕꯨ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯧꯅꯤꯡꯕꯇ ꯀꯧꯕꯗ ꯈꯣꯏꯅꯧꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯗ ꯍꯣꯏ ꯏꯇꯥ ꯃꯐꯝ ꯀꯩꯗꯒꯤꯅꯣ ꯁꯦꯝꯕꯤ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯈꯣꯏꯅꯧ ꯑꯩꯗꯤ ꯂꯝꯂꯦꯟ ꯑꯇꯥꯝꯕꯗꯒꯤꯅꯤ ꯆꯥꯏꯔꯦꯟꯗꯒꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨꯗꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡꯗ ꯂꯩꯔꯦ ꯂꯥꯞꯈ꯭ꯔꯦꯗ ꯏꯇꯥ ꯂꯥꯞꯄꯅꯤ ꯈꯣꯏꯅꯧ
ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯈꯣꯏꯅꯧ ꯂꯥꯞꯈ꯭ꯔꯕ ꯄꯣꯏꯔꯩ ꯑꯇꯥꯝꯕꯗꯒꯤ ꯀꯝꯗꯧꯅ ꯃꯐꯝꯁꯤꯗ ꯂꯦꯝꯅꯩ ꯉꯥ ꯐꯥꯕ ꯂꯥꯛꯂꯤꯕ ꯅꯇꯥ ꯍꯥꯏꯖꯒꯦ ꯈꯣꯏꯅꯧ ꯁꯨꯝꯗꯧꯕꯅꯤ ꯈꯣꯏꯅꯧ ꯑꯩꯒꯤ ꯆꯥꯅ ꯊꯣꯏꯔꯕꯤ ꯏꯇꯥ ꯑꯃ ꯂꯝꯂꯦꯟ ꯇꯃꯨ ꯃꯣꯔꯦꯔꯣꯝꯗ ꯂꯩ ꯃꯥꯒꯤ ꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯣ ꯇꯃꯨ ꯃꯣꯔꯦꯔꯣꯝꯗ ꯍꯣꯏ ꯈꯣꯏꯅꯧ ꯃꯐꯝꯗꯨꯗ ꯃꯥꯗꯤ ꯁꯅꯥ ꯁꯪꯒꯥꯏ ꯁꯥꯗꯨꯅ ꯂꯩ ꯃꯥꯗꯤ ꯉꯁꯤ ꯃꯐꯝꯁꯤꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯗꯕ꯭ꯔꯥ ꯂꯥꯛꯃꯤꯟꯅꯗꯦ ꯈꯣꯏꯅꯧ ꯃꯊꯧ ꯆꯤꯟꯕ ꯏꯇꯥꯅꯤ ꯑꯩꯅ ꯈꯣꯡ ꯌꯥꯎꯕꯒꯤ ꯃꯐꯝꯁꯤ ꯇꯥꯅ ꯂꯥꯛꯄꯅꯤ ꯑꯗꯣ ꯈꯣꯏꯅꯧ ꯋꯥꯐꯝ ꯑꯃꯇꯗꯤ ꯍꯥꯏꯅꯤꯡꯏ ꯍꯥꯏꯕꯤꯌꯨ ꯈꯣꯏꯅꯧ ꯆꯤꯡꯅꯗꯅ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯁꯦ ꯏꯆꯨ ꯆꯨꯁꯤꯟꯅꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯔꯣꯏ ꯏꯇꯥꯕꯨ ꯎꯕꯃꯛꯇꯗ ꯈꯜꯂꯛꯄ ꯋꯥꯈꯜꯅꯤ ꯐꯥꯊꯕꯗꯤ ꯉꯝꯖꯗ ꯅꯇꯥ ꯑꯩꯅ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯨꯕꯗꯒꯤ ꯑꯣꯏꯔꯛꯄ ꯋꯥꯐꯝꯅꯤ ꯍꯦꯛꯇ ꯍꯥꯏꯔꯒ ꯏꯇꯥ ꯁꯨꯝꯗꯧꯕꯅꯤ ꯈꯣꯏꯅꯧ ꯂꯥꯛꯂꯤꯕ ꯀꯥꯂꯦꯟꯒꯤ 14ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯀꯥꯡꯈꯨꯠ 2 ꯈꯥꯏꯗꯨꯅ ꯀꯕꯣ ꯑꯩꯒꯤ ꯁꯦꯟꯕꯤ ꯃꯤꯁꯩꯄꯨꯡꯗ ꯂꯩꯕꯥꯛ ꯃꯌꯥꯝ ꯇꯤꯜꯂꯕ ꯀꯕꯣ ꯀꯥꯡꯁꯪꯗ ꯀꯥꯡ ꯁꯥꯟꯅꯒꯗꯧꯔꯤ ꯏꯇꯥ ꯑꯩꯒꯤ ꯀꯥꯡꯈꯨꯠꯇꯤ ꯀꯥꯡ ꯇꯣꯡꯒꯥꯗꯕꯤ ꯂꯨꯆꯤꯡꯕꯤ ꯂꯩꯇ꯭ꯔꯤꯗꯣ ꯈꯣꯏꯅꯧ ꯌꯥꯔꯒꯗꯤ ꯈꯣꯏꯅꯧꯅ ꯑꯩꯒꯤ ꯀꯥꯡꯈꯨꯠꯀꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯅ ꯑꯣꯏꯕꯤꯌꯨ ꯏꯇꯥ ꯑꯗꯨꯒꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨ ꯅꯇꯥ ꯑꯩꯅ ꯈꯪꯖꯕ ꯑꯃ ꯂꯩ ꯑꯩꯅ ꯀꯥꯡꯈꯨꯠ ꯂꯨꯆꯤꯡꯕꯤ ꯑꯣꯏꯗ꯭ꯔꯕꯁꯨ ꯈꯨꯗꯤꯡꯃꯛ ꯃꯇꯤꯛ ꯆꯥꯕꯤ ꯀꯥꯡ ꯁꯥꯟꯅꯕ ꯍꯩꯕꯤ ꯆꯅꯨ ꯅꯤꯡꯉꯣꯜꯗꯤ ꯏꯇꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩ ꯏꯇꯥꯅ ꯈꯪꯗꯕꯇ ꯃꯉꯥꯏꯔꯦ ꯀꯅꯥꯅꯣꯅꯦ ꯍꯥꯏꯁꯦ ꯀꯅꯥ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯏꯇꯥ ꯏꯇꯥꯒꯤꯗ ꯂꯩꯕꯤ ꯂꯩꯔꯤꯛꯈꯣꯝꯕꯤ ꯃꯥꯅ ꯀꯥꯡꯈꯨꯠ ꯇꯣꯡꯍꯜꯂꯕꯗꯤ ꯏꯇꯥꯅ ꯁꯦꯟꯕꯤ ꯀꯕꯣ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁꯃꯨ ꯃꯥꯏ ꯄꯥꯛꯀꯗꯕꯅꯤ ꯑꯁꯦꯡꯕꯔ ꯏꯇꯥ ꯑꯁꯦꯡꯕꯒꯤꯅꯤ ꯏꯇꯥ ꯑꯗꯣ ꯏꯇꯥꯗꯤ ꯂꯩꯔꯤꯛꯈꯣꯝꯕꯤꯕꯨ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯄꯣꯁꯤꯒꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯔꯨꯝ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯈꯣꯏꯅꯧ ꯅꯇꯥ ꯑꯩꯗꯤ ꯉꯥꯟꯌꯦꯛ ꯆꯅꯨ ꯋꯥꯉꯝꯂꯣꯟꯅꯤꯗꯣ ꯍꯤꯗꯦꯜ ꯈꯨꯗꯤꯡ ꯏꯔꯨꯕꯤ ꯂꯩꯇꯣꯡ ꯈꯨꯗꯤꯡ ꯃꯤꯠꯌꯦꯡꯕꯤ ꯉꯥꯟꯌꯦꯛ ꯅꯤꯡꯊꯧ ꯆꯅꯨꯅꯤ ꯑꯩꯅ ꯈꯪꯗ ꯎꯗ ꯂꯩꯇꯦꯗꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯣ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯈꯤ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯁꯅꯥꯒꯤ ꯐꯝꯕꯥꯜꯊꯛꯇ ꯈꯣꯝꯂꯦꯟ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯄꯣꯁꯤꯒꯥ ꯃꯤꯀꯞ ꯊꯣꯛꯏ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯗ ꯄꯣꯝꯆꯣꯠ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯄꯗ ꯇꯨꯝꯈꯤꯕꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯣꯏꯔꯝꯂꯦ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯀꯔꯤ ꯃꯪꯅꯤꯒꯦ ꯍꯧꯖꯤꯛꯀꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗꯨꯕꯣ ꯅꯠꯇꯦ ꯏꯆꯝ ꯆꯝꯕ ꯃꯪꯗꯤ ꯅꯠꯇꯦ ꯃꯪꯗꯨꯗ ꯍꯥꯏꯔꯝꯃꯤꯕꯁꯤꯡ ꯑꯩ ꯅꯤꯡꯁꯤꯡꯂꯦ ꯍꯤꯗꯦꯜ ꯈꯨꯗꯤꯡ ꯏꯔꯨꯕꯤ ꯅꯨꯖꯥ ꯃꯥꯛꯇꯣ ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯁꯣꯏꯗꯅ ꯈꯣꯌꯨꯝ ꯊꯧꯁꯤꯟ ꯀꯅꯥꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯕꯤꯕ ꯃꯪ ꯑꯣꯏꯒꯅꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯩ ꯍꯧꯖꯤꯛꯃꯛ ꯃꯤ ꯊꯥꯗꯨꯅ ꯂꯩꯔꯤꯛꯈꯣꯝꯕꯤꯕꯨ ꯀꯧꯍꯟꯕꯒꯤ ꯃꯍꯨꯠ ꯏꯈꯣꯡꯅ ꯊꯣꯡꯅ ꯃꯥꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯀꯥꯡꯒꯤꯗꯃꯛ ꯂꯨꯆꯤꯡꯕꯤ ꯑꯣꯏꯌꯨ ꯍꯥꯏꯔꯒꯦ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯒꯥ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯂꯩꯔꯤꯛꯈꯣꯝꯕꯤꯒꯤ ꯅꯥꯛ ꯌꯧꯅꯕ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯅ ꯂꯩꯔꯤꯛꯈꯣꯝꯕꯤꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝꯗꯨꯗ ꯇꯔꯥ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝꯖꯩ ꯆꯦꯡ ꯁꯨꯖꯤꯟꯖꯩ ꯆꯐꯨꯗ ꯂꯩꯃꯔꯦꯝꯕꯤ ꯂꯦꯞꯂꯔꯦ ꯅꯥꯛꯇꯨꯗ ꯂꯩꯃꯔꯦꯝꯕꯤ ꯎꯕꯗ ꯃꯀꯣꯛ ꯅꯣꯜꯂꯦ ꯂꯩꯔꯤꯛꯈꯣꯝꯕꯤ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯂꯩꯃꯔꯦꯝꯕꯤ ꯑꯩꯒꯤ ꯀꯥꯡꯈꯨꯠ ꯄꯅꯥꯗ ꯅꯪꯕꯨ ꯃꯤꯀꯨꯞꯁꯤꯗꯒꯤ ꯀꯥꯡ ꯇꯣꯡꯒꯥꯟꯅꯕꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯅ ꯍꯥꯞꯂꯕꯅꯤ ꯍꯥꯡꯆꯤꯠ ꯀꯕꯣ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯥꯟꯅꯒꯗꯧꯔꯤꯕ ꯀꯥꯡꯁꯤꯗ ꯅꯊꯧꯅ ꯅꯔꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯀꯥꯡ ꯁꯥꯟꯅꯒꯗꯕꯅꯤ ꯂꯩꯃꯔꯦꯝꯕꯤ ꯑꯩꯒꯤ ꯃꯥꯏ ꯉꯥꯛꯎ ꯅꯪꯒꯤ ꯈꯨꯠꯇ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯄꯥꯛꯇꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯆꯨꯞꯂꯤꯅꯤ ꯋꯥ ꯗꯣꯡ ꯗꯣꯡ ꯍꯥꯏꯒꯟꯕꯤ ꯂꯧꯊꯣꯛ ꯂꯧꯈꯣꯏ ꯇꯧꯗꯨꯅ ꯋꯥ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯩꯇꯕꯤ ꯃꯍꯥꯛꯅꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯋꯥꯍꯩ ꯇꯥꯕꯗ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯦ ꯃꯃꯥ ꯄꯣꯛꯉꯩꯗꯒꯤ ꯀꯥꯡ ꯁꯥꯟꯅꯕ ꯀꯔꯤꯅꯣ ꯈꯪꯂꯛꯇ꯭ꯔꯤꯕꯤ ꯃꯍꯥꯛꯅꯤ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯃꯔꯦꯝꯕꯤꯅ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯀꯥꯡ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯔꯛꯄꯁꯤꯗ ꯑꯣꯏꯔꯦ ꯃꯤꯍꯨꯜ ꯊꯥꯎꯟ ꯆꯦꯟꯈꯠꯈ꯭ꯔꯦ
ꯃꯁꯥꯗꯣ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯂꯥꯎꯔꯦ꯫ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕꯁꯦ ꯃꯥꯒ ꯂꯩꯃꯔꯦꯝꯕꯤ ꯈꯛꯇꯅꯤ꯫ ꯑꯇꯩꯗꯤ ꯉꯁꯤꯗꯤ ꯂꯩꯇꯦ꯫ ꯊꯕꯛ ꯌꯥꯝꯃꯟꯈꯤꯕꯅ ꯅꯍꯥꯟꯈꯩꯗꯤ ꯃꯤ 5ꯅ ꯇꯧꯕ ꯊꯕꯛꯇꯣ ꯃꯤ ꯑꯃꯃꯝꯅ ꯄꯨꯏ꯫ ꯀꯥꯡꯒꯤ ꯁꯦꯝ ꯁꯥꯕ, ꯁꯤꯟꯕ ꯂꯥꯡꯕꯒꯤ, ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯀꯅꯥꯅꯁꯨ ꯇꯥꯗꯦ꯫ ꯂꯩꯃꯔꯦꯝꯕꯤ, ꯑꯩꯗꯤ ꯀꯥꯡ ꯁꯥꯟꯅꯕ ꯍꯩꯇꯤꯌꯦ꯫ ꯍꯩꯕ ꯍꯩꯇꯕ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯒꯦ ꯍꯥꯏꯈꯤꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯔꯥ ꯀꯥꯡ ꯑꯁꯦ ꯁꯥꯟꯅꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯪꯅ ꯂꯨꯆꯤꯡꯕꯤ ꯑꯣꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯁꯤꯒꯦ? ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ, ꯑꯩꯒꯤ ꯌꯥꯊꯪꯗꯤ ꯅꯪꯅ ꯉꯝꯅꯕ ꯉꯥꯛꯀꯗꯕꯅꯤ꯫ ꯐꯔꯦ, ꯂꯩꯃꯔꯦꯝꯕꯤꯒꯤ ꯄꯨꯛꯅꯤꯡꯅꯕꯨ ꯑꯗꯨ ꯌꯧꯔꯕꯗꯤ ꯅꯅꯥꯏ ꯑꯩꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯒꯦ꯫ ꯑꯗꯨꯅꯤꯗꯅ, ꯅꯊꯧꯅꯥ ꯂꯩꯌꯨ꯫ ꯑꯩꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯃꯤꯡꯁꯤꯕꯥ ꯍꯥꯏꯁꯦ ꯃꯥꯏꯊꯤꯕ ꯄꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯀꯕꯣ ꯂꯤꯟꯆꯥꯕꯤ, ꯂꯤꯂꯥ ꯆꯪꯃꯥꯏꯗ ꯉꯥꯟꯕꯤ, ꯈꯔꯧ ꯆꯝꯐꯨꯠ ꯆꯥꯕꯤꯁꯦ ꯁꯤꯡꯅꯔꯒꯅꯤ ꯑꯩꯉꯣꯟꯗ꯫ ꯑꯗꯨꯝꯅꯅꯦ ꯅꯪꯅ ꯁꯤꯡꯅꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯤ꯫ ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯒꯥꯃꯥꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯉꯥꯡꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯍꯧꯅꯕꯤ ꯄꯨꯛꯅꯤꯡꯗꯣ ꯌꯥꯡꯂꯦ ꯈꯪꯂꯕꯒ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯛꯇ ꯈꯨꯠ ꯍꯥꯞ ꯐꯝꯗꯨꯅ ꯇꯨꯃꯤꯟ ꯂꯩꯍꯧꯔꯦ ꯂꯩꯔꯤꯈꯣꯝꯕꯤ꯫ ꯆꯤꯟꯗꯗꯤ ꯃꯥꯕꯨ ꯀꯤꯕꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯣꯛꯈꯤꯕ꯫ ꯃꯥꯗꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯂꯥꯏ ꯇꯤꯟ ꯀꯤꯗꯦ꯫ ꯃꯥꯅ ꯀꯤꯔꯤꯕꯁꯦ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯒꯥ ꯑꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡꯁꯤꯒꯤ ꯂꯩꯃ ꯅꯤꯡꯉꯣꯜꯁꯤꯡꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯅ ꯍꯦꯛ ꯍꯥꯏꯕ ꯏꯜꯍꯧꯗꯕꯗ ꯄꯤꯕ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯃꯗꯤ ꯆꯩꯔꯥꯛ ꯑꯗꯨꯅꯤ ꯃꯥꯅ ꯌꯥꯝꯅ ꯀꯤꯔꯤꯕ꯫ ꯑꯗꯨꯅꯁꯨ ꯍꯣꯏ ꯀꯥꯡꯈꯨꯠ ꯂꯨꯆꯤꯡꯕꯤꯒꯤ ꯊꯧꯗꯥꯗꯨꯕꯨ ꯌꯥꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯀꯝꯗꯧꯁꯤꯒꯦ? ꯀꯤꯃꯟꯕꯗꯒꯤ ꯈꯟꯊꯅ ꯈꯟꯈꯤꯕꯗꯨ ꯇꯣꯛꯊꯣꯛꯂꯒ ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯀꯌꯥꯗ ꯈꯅꯥꯎꯁꯤꯗꯒꯤ ꯅꯨꯡꯁꯤꯠꯀꯨꯝ ꯌꯥꯡꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯀꯥꯂꯦꯐꯨ ꯀꯥꯟꯗ꯭ꯔꯦꯐꯨ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯑꯣꯏꯔꯅꯤ ꯍꯟꯗꯛꯇꯤ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯑꯩꯅ ꯀꯥꯡ ꯁꯥꯟꯅꯕꯗ ꯃꯅꯥꯎ ꯏꯕꯦꯝꯃꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯄ ꯈꯟꯗꯕ ꯉꯝꯗꯦ, ꯋꯥꯗꯕ ꯉꯝꯗꯦ꯫ ꯃꯥꯁꯨ ꯃꯔꯧ ꯂꯩꯕꯤꯅꯤ, ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯁꯦ ꯍꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯣꯏꯔꯕ ꯑꯁꯨꯛ ꯊꯤꯅ ꯇꯝꯂꯛꯄ ꯂꯥꯏꯕꯛꯁꯤꯕꯨ ꯃꯄꯨ ꯃꯥꯅ ꯑꯩꯗꯤ ꯉꯛꯇꯕ ꯉꯝꯗꯦ꯫ ꯏꯃꯥ ꯄꯣꯛꯉꯩꯗꯒꯤ ꯀꯥꯡ ꯁꯥꯟꯅꯕ ꯀꯔꯤꯅꯣ ꯈꯪꯂꯛꯇꯕꯤ ꯑꯩꯅ ꯀꯝꯗꯧꯅ ꯀꯥꯡ ꯁꯥꯟꯅꯒꯅꯤ? ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯝꯊꯤꯕ ꯆꯩꯊꯦꯡ ꯐꯪꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯀꯥꯡꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯟꯅꯔꯒꯦ꯫ ꯍꯣꯏꯁꯦ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩ ꯈꯨꯠ ꯊꯨꯡꯕꯨꯟꯅꯅ ꯂꯩꯗꯧ ꯁꯔꯨꯛ ꯑꯩ ꯍꯣꯠꯅꯔꯒ ꯌꯦꯡꯂꯒꯦ꯫ ꯀꯥꯡꯁꯦ ꯑꯩ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯁꯛꯎꯗꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯄꯗꯧꯅ, ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯗꯧꯅ ꯇꯧꯏ꯫ ꯃꯍꯥꯛꯅ ꯉꯝꯗꯕ ꯌꯥꯗꯦ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯁꯤꯟꯐꯝ ꯈꯨꯗꯤꯡꯃꯛ ꯍꯩꯔꯒ ꯄꯣꯛꯂꯛꯄ ꯅꯠꯇꯦ꯫ ꯃꯍꯩ ꯇꯥꯟꯁꯤꯜꯂꯒ, ꯇꯝꯁꯤꯜꯂꯒ, ꯍꯣꯠꯅꯔꯛꯂꯒ ꯍꯩꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯈꯜꯂꯦ꯫ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯆꯥꯛ ꯌꯦꯟꯁꯥꯡ ꯄꯨꯝꯅꯃꯛ ꯊꯧꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯩꯃ ꯅꯤꯡꯊꯧ ꯄꯨꯝꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ 10 ꯆꯤꯟꯗꯝꯂꯦ꯫ ꯊꯕꯛ ꯃꯊꯪ ꯂꯣꯏꯔꯛꯄꯗ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯆꯔꯩ ꯐꯤ ꯁꯥꯒꯦ ꯈꯜꯂꯦ꯫ ꯇꯨꯝꯈꯨꯟ ꯇꯥꯟꯒꯗꯕꯁꯨ ꯋꯥꯡꯂꯦꯟ ꯃꯇꯝꯁꯦ ꯉꯝꯃꯟꯕꯗꯧꯅ ꯇꯧꯏ꯫ ꯏꯌꯣꯡꯁꯪꯗ ꯆꯪꯂꯛꯂꯒ ꯃꯈꯥ ꯇꯥꯅ ꯆꯥꯛꯄ ꯂꯣꯏꯗ꯭ꯔꯤꯕ ꯂꯪꯆꯥꯛꯁꯤꯡ ꯑꯗꯣ ꯆꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯐꯨꯗꯤꯠ ꯊꯣꯛꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡ ꯆꯨꯔꯕ ꯃꯇꯨꯡ ꯉꯁꯤꯗꯤ ꯑꯇꯤꯌꯥꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯦꯝꯅ ꯐꯖꯩ꯫ ꯇꯒꯨꯞ ꯇꯔꯪ ꯉꯥꯟꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯅ ꯄꯤꯛꯅ ꯇꯣꯝꯊꯤꯟ ꯉꯥꯜꯂꯦ꯫ ꯀꯨꯡꯅ ꯈꯔ, ꯆꯕꯨꯟ ꯈꯔ, ꯂꯟꯇꯛ ꯄꯤꯛꯇꯛ ꯃꯥꯒꯤ ꯃꯐꯝ ꯁꯥꯕ ꯌꯦꯡꯂꯒ ꯉꯥꯟꯊꯣꯏꯔꯤ꯫ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯐꯖꯕ ꯄꯨꯝꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯣꯏꯔꯤꯕꯤ ꯊꯥꯖ ꯃꯥꯁꯨ 12 ꯄꯥꯡꯈꯠꯂꯛꯄꯒꯤ ꯃꯁꯤꯛ ꯃꯉꯥꯜ ꯌꯦꯜꯂꯦ꯫ ꯀꯕꯣꯛ ꯂꯩꯁꯨ ꯄꯣꯊꯥꯕ ꯂꯩꯇꯦ, ꯆꯤꯒꯣꯡ ꯂꯩꯁꯨ ꯃꯉꯥꯏ ꯃꯔꯛꯁꯤꯗ ꯊꯕꯜꯂꯦ꯫ ꯃꯥꯂꯪ ꯁꯥꯎꯝ ꯈꯨꯗꯤꯡ ꯁꯟꯅ ꯀꯣꯅꯨꯡꯗꯨꯒꯤ ꯂꯩꯀꯣꯜꯗꯨꯗ ꯂꯩꯅꯝ ꯌꯦꯜꯂꯦ꯫ ꯊꯣꯡꯅꯥꯎꯗꯒꯤ
ꯁꯤꯠꯆꯜꯂꯛꯄ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯗꯨꯗ ꯂꯩꯅꯝ ꯃꯥꯁꯨ ꯌꯥꯎꯔꯛꯏ꯫ ꯇꯜꯂꯥ ꯄꯥꯃꯦꯟ ꯐꯩꯔꯥ ꯊꯛꯇꯅ ꯅꯣꯡꯏꯟ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯈꯣꯡꯗꯨꯅ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯥꯕꯨ ꯁꯩꯊꯥꯔꯤ꯫ ꯉꯁꯤꯗꯤ ꯉꯝꯅꯃꯛ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯑꯃꯠꯇ ꯃꯁꯛ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯇꯤꯌꯥꯗ꯫ ꯍꯥꯏꯅ ꯍꯨꯝꯅ ꯉꯥꯟꯊꯣꯏꯔꯤꯕꯤ ꯃꯌꯥꯏ ꯇꯥꯡꯕꯜ ꯂꯧꯗꯨꯅ ꯑꯇꯤꯌꯥꯗ ꯃꯁꯦꯛ ꯃꯉꯥꯜ ꯌꯦꯜꯂꯤꯕꯤ ꯊꯥꯖ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯀꯅꯥꯒꯤ ꯃꯐꯝꯗ ꯂꯩꯔꯝꯗꯦ꯫ ꯊꯥꯕꯜꯂꯣ ꯊꯥꯕꯜꯂꯩꯌꯣ ꯃꯔꯛꯇꯨꯗ ꯂꯪꯆꯥꯛ ꯆꯥꯛꯂꯤꯕꯤ ꯂꯩꯔꯤꯈꯣꯝꯕꯤꯗꯣ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯦ꯫ ꯊꯣꯡꯅꯥꯎꯗꯒꯤ ꯂꯤꯁꯤꯜꯂꯛꯄ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯔꯨꯔꯕꯅꯣ ꯈꯪꯗꯦ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯂꯪꯆꯥꯛ ꯆꯥꯛꯅ ꯆꯥꯛꯅ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯑꯃꯨꯛꯃꯨꯛꯁꯨ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯟꯕ ꯃꯔꯛꯇ ꯁꯤꯟꯄꯥꯡꯂꯤꯉꯩ ꯅꯨꯄꯤ ꯈꯔꯅ ꯍꯧꯅꯗꯨꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯃꯥꯒꯤ ꯅꯥꯞꯄꯗ ꯃꯥꯂꯪ ꯁꯥꯎꯝꯅ ꯄꯨꯔꯛꯇꯨꯅ ꯇꯥꯔꯔꯦ꯫ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜꯗꯨꯅ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯅ ꯂꯥꯡꯕ ꯃꯈꯣꯜꯃꯛꯇꯤ ꯅꯠꯇꯦ꯫ ꯌꯥꯝꯅ ꯏꯪꯅ ꯃꯦꯡꯅ ꯃꯈꯣꯏ ꯈꯔ ꯍꯧꯅꯗꯨꯅ ꯂꯥꯡꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯏ꯫ ꯃꯈꯣꯜꯗꯨ ꯇꯥꯔꯨꯕꯗ ꯂꯪꯆꯥꯛ ꯆꯥꯛꯂꯝꯃꯒ ꯆꯥꯛꯅꯤꯡꯕ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ? ꯍꯧꯖꯤꯛꯄꯨ ꯀꯅꯥ ꯀꯅꯥ ꯇꯨꯝꯅꯗ꯭ꯔꯤꯒꯦꯅꯦ? ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯑꯩꯗꯤ ꯑꯩ ꯏꯊꯟꯇꯔ ꯍꯥꯏꯕꯕꯨ? ꯅꯣꯝ ꯂꯨꯏꯂꯨꯏ ꯍꯣꯏ ꯑꯣꯏꯖꯥꯠꯂ? ꯃꯈꯣꯏꯒꯤ ꯃꯈꯣꯜꯁꯨ ꯃꯥꯜꯂꯤ ꯇꯥꯕꯗ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯋꯥꯔꯨꯔꯕꯅꯤꯅ ꯉꯁꯤꯗꯤ ꯊꯥꯕꯜꯒ ꯐꯔꯦ꯫ ꯊꯥꯕꯜ ꯃꯉꯥꯜꯗ ꯃꯈꯣꯏ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯊꯥꯕꯜꯗ ꯍꯪꯆꯤꯠ ꯂꯥꯡꯂꯤꯕ꯭ꯔꯥ? ꯁꯣꯏꯗ꯭ꯔꯦ, ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯁꯨ ꯊꯣꯛꯂꯒ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯌꯥꯎꯔꯨꯒꯦ꯫ ꯈꯣꯟꯖꯦꯜꯗꯨꯅ ꯃꯔꯝ ꯑꯣꯏ ꯃꯃꯥꯟꯅꯕꯤ ꯃꯇꯥꯔꯣꯏꯁꯤꯡꯅ ꯐꯤꯉꯧ ꯐꯧꯔꯨꯕ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯍꯧꯅꯗꯨꯅ ꯂꯥꯡꯕꯗꯣ ꯃꯥꯁꯨ ꯌꯥꯎꯔꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯦ꯫ ꯄꯤꯛꯇꯛ ꯇꯧꯕ ꯂꯩꯀꯣꯜ ꯑꯃꯗꯤ ꯂꯩ꯫ ꯃꯈꯣꯜꯗꯣ ꯆꯠꯅ ꯆꯠꯅ ꯁꯨꯝ ꯆꯤꯡꯁꯤꯟꯗꯨꯅ ꯇꯥꯕꯗ ꯂꯩꯀꯣꯜ ꯂꯩꯕ ꯑꯗꯣꯝꯗꯒꯤ ꯃꯥꯜꯂꯦ꯫ ꯈꯣꯡꯗꯣ ꯊꯥꯡꯗꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯀꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯦ꯫ ꯍꯥꯏ ꯌꯦꯡꯉꯣꯏ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯑꯩꯉꯣꯟꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯗꯣ ꯇꯣꯛꯑꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗꯗꯤ ꯅꯪꯅ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯒꯦ ꯍꯥꯏꯅ ꯍꯦꯛ ꯍꯣꯠꯅꯔꯛꯂꯕꯗ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯑꯐꯕ ꯈꯛ ꯑꯣꯏꯔꯣ꯫ ꯌꯥꯔꯦ ꯆꯠꯂꯣ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯂꯧꯔꯣ꯫ ꯃꯥꯏꯊꯣꯡꯗꯣ ꯉꯥꯡꯁꯤꯛ ꯉꯥꯡꯁꯤꯜꯂꯤ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯇꯥꯗꯨꯗ ꯍꯨ ꯄꯨꯔꯕ ꯋꯥꯍꯩ ꯄꯔꯦꯡ ꯉꯥꯛꯇꯅꯤ꯫ ꯍꯨꯅ ꯃꯥꯒꯤ ꯂꯨꯇꯣꯡ ꯁꯥꯠꯈꯤ꯫ ꯃꯃꯥꯏꯗꯣ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯁꯥꯎꯅꯤꯡꯕꯅꯁꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯥꯎꯕ ꯏꯀꯥꯏꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯦ ꯂꯩꯔꯤꯈꯣꯝꯕꯤꯅ ꯑꯣꯏꯍꯜꯂꯤꯕ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯁꯦꯡꯕ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯂꯩꯔꯤꯈꯣꯝꯕꯤꯕꯨ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯒꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯗꯤ ꯊꯃꯣꯏ ꯑꯍꯨꯝꯗ ꯌꯦꯛꯈ꯭ꯔꯦ꯫ ꯃꯤꯡꯁꯤꯕꯥ ꯀꯧꯕꯤ ꯂꯧꯊꯤꯕꯤꯗꯣ ꯋꯥꯈꯜꯗ ꯂꯧ ꯄꯨꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯥꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯩꯃꯔꯦꯝꯕꯤꯅ ꯅꯨꯃꯤꯠꯅ ꯅꯁꯥꯗꯣ ꯅꯝꯃꯗꯤ ꯐꯔꯔꯣꯏ, ꯌꯦꯡꯉꯣꯏ ꯅꯁꯥ ꯁꯦꯡꯗꯣꯛꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ꯫ ꯍꯌꯦꯡ ꯀꯕꯣ ꯀꯥꯡꯁꯪꯗ ꯀꯥꯡ ꯁꯥꯟꯅꯕꯗ ꯁꯦꯠ ꯆꯥꯒꯗꯕ ꯆꯔꯩ ꯐꯤ ꯈꯜꯂꯣ ꯂꯥꯎ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯆꯔꯩ ꯐꯤꯗꯣ ꯃꯆꯨꯗꯣ ꯅꯪꯅ ꯄꯥꯝꯖꯕ ꯃꯆꯨ ꯃꯃꯦꯟꯗꯣ ꯇꯥꯕꯨꯅꯨꯡꯗꯒꯤ ꯈꯜꯂꯣ ꯂꯥꯎ꯫ ꯆꯔꯩ ꯐꯤ ꯈꯟꯕ ꯂꯣꯏꯔꯒ ꯁꯋꯥꯡ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯇꯣꯏꯅꯤ꯫ ꯉꯁꯤꯗꯤ ꯑꯇꯩ ꯁꯤꯜꯂꯝ ꯁꯤꯟꯗꯥ ꯁꯨꯕꯒ ꯌꯥꯎꯔꯨꯔꯅꯨ꯫ ꯍꯌꯦꯡꯗꯤ ꯀꯥꯡꯅꯤ, ꯑꯗꯨꯅ ꯄꯨꯛꯅꯤꯡꯗꯣ ꯁꯦꯝ ꯁꯥꯔꯣ ꯍꯌꯦꯡꯒꯤ ꯃꯥꯏ ꯄꯥꯛꯅꯕ ꯂꯝꯕꯤꯗꯣ꯫ ꯍꯥꯏꯕ ꯏꯟꯕꯤ ꯑꯃꯒꯨꯝ ꯂꯩꯔꯤꯈꯣꯝꯕꯤꯁꯨ ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ꯫ ꯂꯩꯃꯔꯦꯝꯕꯤꯁꯨ ꯃꯌꯥꯊꯪ ꯇꯥꯎꯊꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯒ ꯃꯥꯁꯨ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯦ꯫ ꯄꯟꯊꯗꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯇꯥꯕꯨꯅꯨꯡꯗꯒꯤ ꯃꯉꯣꯟꯗ ꯁꯦꯠꯄꯗ ꯄꯛꯆꯒꯗꯕ ꯆꯔꯩ ꯐꯤ ꯈꯜꯂꯤ꯫ ꯄꯨꯟꯁꯤꯗ ꯅꯤꯡꯊꯤꯖꯕ ꯆꯔꯩ ꯐꯤꯗꯤ ꯑꯃꯨꯛꯇꯁꯨ ꯁꯦꯠꯈꯤꯗ꯭ꯔꯤ꯫ ꯃꯕꯨꯛ ꯊꯟꯅ ꯆꯔꯥ ꯑꯅꯤ ꯍꯦꯟꯅ ꯆꯥꯕꯗꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯀꯔꯤꯅꯣ ꯐꯪꯂꯛꯇ꯭ꯔꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯉꯁꯤꯗꯤ ꯀꯕꯣꯒꯤ ꯃꯨꯀꯤ ꯃꯨꯀꯥ ꯂꯪꯅ ꯁꯥꯕ
ꯆꯔꯩ ꯐꯤ ꯅꯤꯡꯊꯤꯖꯕ ꯁꯦꯠꯄ ꯆꯥꯕ ꯐꯪꯕꯗ ꯋꯥꯈꯜꯗꯣ ꯉꯁꯤꯗꯤ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯏ꯫ ꯄꯤꯛꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯎꯆꯥꯟ ꯃꯩꯔꯥꯒꯨꯝ ꯉꯁꯤꯗꯤ ꯈꯪꯉꯥꯟ ꯉꯥꯟꯊꯣꯔꯛꯄꯒꯨꯝ ꯐꯥꯎꯔꯤ꯫ ꯆꯔꯩ ꯐꯤ ꯑꯄꯥꯝꯕꯗꯣ ꯃꯉꯣꯟꯗ ꯆꯥꯅꯕ ꯆꯨꯅꯕꯗꯣ ꯍꯦꯛ ꯈꯟꯕ ꯂꯣꯏꯕꯒ ꯍꯧꯖꯤꯛꯇꯤ ꯍꯌꯦꯡꯒꯤ ꯁꯦꯠꯅꯕ ꯍꯥꯏꯗꯨꯅ ꯊꯝꯖꯤꯜꯂꯤ꯫ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯡꯈꯨꯠꯇ ꯌꯥꯎꯒꯗꯕ ꯀꯕꯣ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯅꯤ ꯑꯃꯒ ꯂꯩꯔꯤꯈꯣꯝꯕꯤꯒ ꯂꯩꯃꯔꯦꯝꯕꯤꯒ ꯂꯨꯆꯤꯡꯗꯨꯅ ꯁꯋꯥꯡꯂꯥꯏꯒꯤ ꯂꯥꯏꯁꯪꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯄ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯂꯛꯏ꯫ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯅ ꯅꯤꯡꯊꯤꯖꯔꯕꯤ ꯀꯕꯣ ꯅꯤꯡꯉꯣꯜ ꯑꯅꯤꯗꯨꯁꯨ ꯐꯖꯩ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯈꯣꯝꯕꯤꯅ ꯅꯤꯡꯉꯣꯜ ꯑꯅꯤꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕꯗꯧꯅ ꯇꯧꯏ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯂꯨꯆꯤꯡꯕꯤ ꯑꯣꯏꯅ ꯁꯅꯊꯣꯡ ꯂꯥꯟꯅ ꯆꯠꯈꯤꯕꯗꯣ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯅꯨꯡꯁꯤꯕꯥꯅ ꯎꯍꯧꯏ꯫ ꯃꯥꯗꯤ ꯃꯗꯨ ꯎꯕꯗ ꯀꯜꯂꯛ ꯃꯩꯔꯤꯅ ꯆꯥꯛꯄ ꯍꯦꯟꯀꯠꯂꯛꯏ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯅꯪꯒꯤ ꯃꯔꯝꯒꯤ ꯉꯥꯛꯇꯅꯤ ꯂꯩꯔꯤꯈꯣꯝꯕꯤ ꯍꯥꯏꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ꯫ ꯀꯥꯡꯁꯤꯗ ꯂꯣꯏꯈꯤꯁꯅꯨ꯫ ꯑꯩꯅ ꯅꯪꯒꯤ ꯃꯊꯛꯇ ꯀꯩꯗꯧꯕ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ꯫ ꯗꯥꯁꯣꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯕꯤ ꯃꯍꯥꯛꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯝꯖꯣ ꯑꯋꯥ ꯀꯣꯅꯨꯡꯁꯤꯗ ꯀꯕꯣ ꯇꯝꯄꯥꯛꯇ ꯅꯠꯇꯅ ꯑꯋꯥ ꯄꯨꯝꯕꯒꯤ ꯃꯥꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯑꯁꯨꯛ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯅꯪꯂꯝꯂꯣꯏ ꯈꯜꯂꯤ꯫ ꯋꯥꯈꯜꯗ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯑꯃꯥꯏꯕꯤ ꯍꯁꯤꯕꯨꯆꯤꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯍꯁꯤꯕꯨꯆꯤꯁꯨ ꯑꯌꯨꯛ ꯑꯗꯨꯗ ꯂꯩ ꯅꯥꯆꯣꯝ ꯈꯔ ꯁꯦꯝꯃꯝꯃꯤ꯫ ꯆꯪꯂꯛꯄꯒ ꯑꯎ ꯑꯎ ꯈꯨꯗꯤꯡ ꯋꯥꯏꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯩꯗꯧꯔꯤꯕ ꯂꯩ ꯅꯥꯆꯣꯝꯗꯨꯗꯤ ꯁꯣꯝꯗꯅ ꯑꯩꯅ ꯃꯩꯊꯛꯇ ꯉꯧꯔꯤ ꯂꯩ ꯅꯥꯆꯣꯝ ꯁꯦꯝꯕꯒ ꯆꯪꯉꯤꯕ ꯑꯣꯏꯔꯦ꯫ ꯑꯩꯅ ꯑꯀꯤꯕ ꯅꯪꯈꯤꯕꯒꯤ ꯃꯔꯝꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯆꯦ ꯏꯕꯦꯝꯃꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯕ ꯅꯪꯂꯤꯕꯁꯦ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯂꯝꯃꯣꯏꯅꯦ꯫ ꯃꯤꯡꯁꯤꯕꯥ ꯀꯧꯕꯤꯔꯛꯀꯅꯨ ꯑꯝꯇ꯫ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯊꯋꯥꯏ ꯋꯥꯑꯣꯏꯕꯤꯗꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯌꯦꯡ ꯀꯕꯣ ꯀꯥꯡꯁꯪꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯃꯥꯡꯗ ꯁꯥꯟꯅꯒꯗꯧꯔꯤꯕ ꯀꯥꯡꯁꯦ ꯁꯃꯨ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯅꯪꯅ ꯃꯗꯨꯒꯤ ꯃꯥꯏ ꯄꯥꯛꯅꯕ ꯂꯝꯕꯤꯗꯣ ꯐꯖꯅ ꯌꯥꯠꯀꯗꯕꯅꯤ꯫ ꯃꯗꯨꯗꯤ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕ ꯍꯥꯏꯗꯨꯗꯤ ꯀꯥꯡ ꯁꯥꯟꯅꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯀꯥꯡꯁꯤꯗ ꯃꯥꯏꯊꯤꯕ ꯅꯪꯗꯅꯕ ꯅꯪꯅ ꯂꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯥꯁꯨ ꯍꯁꯤꯕꯨꯆꯤꯅ ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯊꯥ ꯄꯥꯡꯈꯠꯂꯛꯄꯒꯤ ꯊꯥꯁꯤ ꯊꯅꯧꯗꯨꯝ ꯍꯧꯕ ꯖꯥꯠꯂ ꯇꯟꯕꯨ ꯇꯟꯖꯩꯗ ꯁꯨꯝ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ ꯌꯥꯝꯅ ꯇꯟꯖꯩꯗ꯫ ꯁꯨꯝ ꯃꯥꯒ ꯂꯣꯏꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯗꯤ ꯑꯩꯁꯨ ꯃꯥꯡꯖꯕ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯄꯨ ꯇꯥꯖꯗꯕ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯑꯃꯨꯛꯇꯕꯨ ꯎꯖꯗ꯭ꯔꯤ꯫ ꯑꯩꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯂꯥꯏꯔꯕ ꯂꯥꯏ ꯑꯣꯏꯅ ꯎꯔꯕꯗꯤ ꯉꯁꯥꯏꯅ ꯁ꯭ꯋꯥꯏꯗ ꯂꯩꯕꯤꯔꯔꯣꯏ꯫ ꯀꯥꯏꯗꯅꯣ ꯏꯅꯤꯡ ꯏꯈꯥ ꯇꯧꯅ ꯂꯩꯔꯨꯔꯅꯤ꯫ ꯂꯨꯖꯗꯕꯤꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯃꯥꯟꯅꯕ ꯇꯟꯕꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤ꯫ ꯂꯣꯏꯅꯃꯛ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯌꯥꯅꯕ ꯆꯠꯄꯗ ꯁꯤꯗꯒꯤꯗꯤ ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯥ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯁꯥꯎꯅꯤꯡꯕꯒ ꯄꯦꯟꯗꯕꯒ ꯑꯅꯤ ꯊꯣꯛꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗꯨꯗ ꯂꯩꯔꯥꯡ ꯅꯥꯆꯣꯝꯗꯨ ꯁꯦꯝ ꯍꯁꯤꯕꯨꯆꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ꯫ ꯅꯤꯡꯊꯤꯔꯕ ꯂꯥꯏꯁꯪ ꯑꯃ ꯎꯃꯪ ꯂꯦꯟꯖꯥꯏ ꯑꯃꯗ ꯂꯩ꯫ ꯑꯀꯣꯏꯕꯗꯨꯗ ꯎꯔꯤ ꯎꯄꯥꯜ ꯃꯈꯜ ꯁꯨꯅ ꯍꯧꯏ꯫ ꯈꯥꯒꯤ ꯂꯩꯍꯥꯎꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯈꯩ ꯃꯥꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯂꯩꯁꯥ ꯇꯝꯃꯤ꯫ ꯉꯥꯡꯂꯩꯅꯕ ꯑꯉꯥꯡꯕ ꯅꯥꯄꯨ ꯑꯉꯧꯕ ꯃꯆꯨ ꯃꯈꯜ ꯁꯨꯔꯦ ꯁꯥꯠꯂꯤꯕ꯫ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡꯂꯛꯇ ꯁꯥꯠꯂꯤꯕ ꯈꯥꯒꯤ ꯂꯩꯍꯥꯎꯁꯨ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯂꯩꯅꯝ ꯌꯦꯜꯂꯤ ꯇꯧꯔꯤꯕꯗꯣ꯫ ꯁꯋꯥꯡ ꯂꯥꯏꯒꯤ ꯈꯨꯕꯝꯗꯨꯗ ꯂꯩꯔꯥꯡ ꯃꯥꯠꯇꯅ ꯃꯊꯣꯏ ꯍꯥꯞꯈ꯭ꯔꯦ ꯁꯤꯡꯉꯦꯜ ꯃꯥꯠꯇꯅ ꯄꯣꯡꯖꯩ꯫ ꯅꯤꯡꯊꯤꯖꯔꯕ ꯂꯥꯏꯁꯪꯗꯣ ꯊꯣꯡ ꯍꯥꯡꯂꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯑꯃꯗꯤ ꯃꯥꯅ ꯄꯨꯔꯛꯄ ꯍꯩꯔꯥꯡꯁꯤꯡꯗꯣ ꯂꯥꯇꯣꯟꯗ ꯍꯥꯞ ꯃꯩꯔꯥ ꯃꯤꯀꯨꯞ ꯆꯥꯎꯅ ꯊꯥꯗꯨꯅ ꯃꯥꯒꯤ ꯀꯥꯡꯈꯨꯠꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯀꯥꯡꯁꯤꯗ ꯃꯤꯡꯆꯠ ꯎꯔꯣꯡꯈꯤꯟ ꯁꯃꯨ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ
ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯝꯃꯤ ꯃꯥꯒ ꯂꯣꯏꯅꯔꯛꯄꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯄꯨꯔꯛꯄ ꯍꯩ ꯑꯣꯏꯔꯣ ꯂꯩ ꯑꯣꯏꯔꯣ ꯃꯅꯥ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯁꯋꯥꯡ ꯂꯥꯏꯒꯤ ꯃꯐꯝꯗ ꯀꯠꯂꯤ ꯂꯩꯔꯤꯈꯨꯝꯕꯤꯅ ꯁꯋꯥꯡ ꯂꯥꯏꯒꯤ ꯃꯐꯝꯗ ꯎꯆꯥꯟ ꯁꯩꯏꯔꯦ ꯂꯩꯔꯥꯡ ꯑꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯆꯔꯝꯃꯤ ꯃꯃꯤꯠ ꯑꯅꯤꯗ ꯎꯏꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟ ꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯃꯔꯣ ꯂꯣꯜꯂꯤ ꯍꯦ ꯁꯋꯥꯡ ꯂꯥꯏ ꯇꯥꯏꯕꯪ ꯅꯃꯣꯝ ꯑꯩꯗꯤ ꯏꯃꯥ ꯄꯣꯛꯉꯩꯗꯒꯤ ꯀꯥꯡ ꯁꯥꯟꯅꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯤ ꯑꯗꯨꯅ ꯍꯌꯦꯡ ꯀꯣꯔꯧ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯕꯗ ꯅꯨꯃꯤꯠꯅ ꯊꯣꯛꯂꯛꯄꯗ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯆꯥꯡꯌꯦꯡ ꯑꯣꯏꯒꯗꯧꯔꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯅꯁꯨꯕꯨ ꯁꯃꯨ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯃꯤꯡꯆꯠ ꯑꯩꯒꯤ ꯎꯔꯣꯡ ꯈꯤꯜꯍꯟꯕꯤꯌꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯤ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯊꯧꯅꯤꯖꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯅ ꯏꯔꯩꯃ ꯂꯥꯏꯁꯪ ꯁꯥꯐꯕꯤ ꯏꯔꯥꯏ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯑꯅꯥꯟ ꯎ ꯆꯅꯨ ꯑꯄꯥꯟꯕꯤꯒ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤ ꯑꯅꯥꯟ ꯆꯅꯨ ꯁꯥꯐꯕꯤꯒ ꯇꯥꯂꯣꯏ ꯃꯥꯄꯜꯃꯛꯅ ꯀꯣꯔꯧ ꯅꯣꯡꯂꯦꯟ ꯏꯔꯣꯜ ꯅꯨꯡꯕꯨ ꯇꯨꯒꯤ ꯇꯨꯈꯨꯜ ꯈꯨꯗꯤꯡꯃꯛꯀꯤ ꯁꯅꯥꯒꯤ ꯁꯪꯒꯥꯏ ꯁꯥꯔꯤꯕ ꯂꯨꯄꯥꯅ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯏꯉꯥ ꯀꯨꯝꯕꯨ ꯀꯨꯝꯗꯝꯕ ꯂꯥꯏ ꯏꯉꯦꯟ ꯀꯨꯝꯕꯨ ꯈꯥꯏꯕ ꯂꯥꯏꯅꯤꯡꯊꯧ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕ꯭ꯔꯦꯟꯒ ꯃꯁꯥꯅ ꯇꯥꯂꯣꯏ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒ ꯃꯃꯤꯠ ꯎꯏꯁꯤꯟꯖꯔꯕꯁꯨ ꯄꯨꯛꯅꯤꯡꯒꯤ ꯃꯃꯤꯠꯅ ꯎꯔꯛꯂꯦ ꯂꯩꯔꯤꯈꯨꯝꯕꯤ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯄꯨꯔꯦ ꯂꯝꯂꯦꯟ ꯆꯨꯒꯅꯨ ꯏꯋꯥꯏꯗ ꯈꯝꯅꯨꯡ ꯁꯋꯥ ꯌꯥꯡꯗꯧꯂꯝ ꯊꯣꯡꯅꯥꯡ ꯃꯣꯝꯕꯤ ꯆꯤꯡꯅꯤꯡ ꯍꯨꯠ ꯉꯥꯆꯤꯛꯅ ꯀꯣꯟꯒꯨꯝ ꯀꯣꯜꯂꯤꯡꯕ ꯉꯥꯔꯦꯟꯅ ꯀꯣꯟꯒꯨꯝ ꯀꯣꯟꯊꯥꯕ ꯂꯥꯏꯁꯨ ꯏꯊꯣꯡ ꯍꯥꯡꯂꯒ ꯉꯥꯊꯣꯡ ꯊꯤꯡꯕ ꯂꯥꯏ ꯄꯤꯁꯨꯝ ꯍꯛꯄ ꯈꯣꯡꯖꯤ ꯌꯥꯟꯕ ꯈꯝꯅꯨꯡ ꯆꯩꯁꯤꯡ ꯊꯤꯕ ꯂꯥꯏ ꯇꯨꯕꯤ ꯆꯥꯁꯤꯡ ꯊꯤꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯎꯔꯦ ꯑꯅꯥꯜ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯋꯥꯡꯕ꯭ꯔꯦꯟ ꯀꯧꯕ ꯂꯥꯏꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝ ꯂꯧ ꯀꯣꯏꯅ ꯆꯠꯂꯝꯃꯤ ꯁꯨꯝ ꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯗ ꯂꯥꯛꯄ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯅꯥꯟ ꯅꯤꯡꯊꯧ ꯃꯃꯣꯝꯗꯣꯏ ꯁꯪꯅꯨꯒ ꯊꯦꯡꯅꯩꯗꯣ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ ꯇꯥꯏꯕꯪ ꯃꯣꯏꯕꯤ ꯆꯦꯡꯂꯧ ꯁꯛꯅ ꯍꯦꯟꯕꯤ ꯅꯨꯖꯥ ꯅꯪꯕꯨ ꯄꯂꯦꯝ ꯄꯟꯊꯧ ꯀꯅꯥꯒꯤ ꯃꯃꯣꯝꯅꯣ ꯆꯤꯡꯒꯣꯏꯅ ꯄꯥꯎ ꯃꯦꯜꯂꯝꯃꯨ ꯏꯕꯨꯡ ꯅꯆꯟ ꯑꯣꯏꯕꯤ ꯑꯩꯗꯤ ꯑꯅꯥꯟ ꯅꯝꯐꯧ ꯆꯅꯨꯅꯤ ꯑꯅꯥꯟ ꯅꯤꯡꯊꯧꯒꯤ ꯃꯃꯣꯝꯂꯣꯏ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯤ ꯄꯥꯏꯃꯦ ꯂꯤꯡꯖꯦꯜ ꯈꯥꯕꯅꯤꯗꯣ ꯆꯠꯂꯣ ꯂꯩꯍꯧꯔꯣ ꯄꯟꯊꯧꯅ ꯎꯕ ꯊꯣꯛꯂꯕꯗꯤ ꯌꯥꯏꯕꯤ ꯇꯦꯝꯁꯤꯡꯅꯒꯅꯤ ꯍꯥꯏ ꯑꯅꯥꯟ ꯅꯝꯐꯧ ꯆꯅꯨ ꯅꯪꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯃꯨꯟꯅ ꯌꯦꯡꯉꯨ ꯑꯩꯍꯥꯛꯁꯦ ꯀꯅꯥ ꯃꯥꯜꯂꯦ ꯌꯦꯡꯉꯨ ꯏꯁꯥꯅꯧ ꯑꯩꯗꯤ ꯈꯥ ꯃꯥꯏꯀꯩ ꯉꯥꯛꯄꯅꯤꯗꯣ ꯍꯔꯥꯎ ꯄꯨꯡꯒꯣꯏ ꯂꯥꯛꯄꯗ ꯆꯤꯡꯉꯨ ꯑꯩꯒꯤ ꯐꯝꯕꯥꯜꯂꯥꯡꯗ ꯐꯝꯂꯔꯣ ꯀꯔꯤ ꯋꯥꯅꯣ ꯈꯣꯌꯨꯝ ꯑꯣꯏꯕ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯑꯣꯏꯕꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯌꯥꯊꯪ ꯄꯤꯔꯤꯕꯗꯤ ꯂꯦꯡꯉꯣ ꯂꯥꯏꯅꯤꯡꯊꯧ ꯈꯣꯌꯨꯝ ꯑꯣꯏꯕ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯤꯆꯠ ꯆꯠꯄ꯭ꯔꯥ ꯂꯥꯛꯑꯣ ꯏꯁꯥꯅꯧ ꯌꯥꯗꯕ ꯇꯧꯒꯅꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯋꯥꯗ ꯉꯁꯤꯗꯒꯤ ꯍꯧꯅ ꯆꯤꯡꯉꯨ ꯑꯩꯒꯤꯗꯤ ꯐꯝꯕꯥꯜꯂꯥꯡꯗ ꯉꯥꯟꯖꯔꯔꯣ ꯀꯔꯤ ꯋꯥꯅꯣ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯉꯨ ꯅꯪꯒꯤ ꯐꯝꯕꯥꯜꯂꯥꯡꯗꯤ ꯏꯆꯦ ꯏꯕꯦꯝꯃꯒꯤ ꯐꯝꯕꯥꯜꯅꯤ ꯅꯁꯥꯅꯧ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯄꯨꯛꯅꯤꯅ ꯐꯝꯕꯥꯜ ꯐꯪꯖꯕ ꯉꯝꯖꯔꯣꯏ ꯆꯤꯡꯉꯨ ꯅꯌꯥꯊꯪ ꯑꯀꯟꯕꯗꯣ ꯅꯗꯥꯏꯔꯦꯝ ꯑꯣꯏꯕꯤꯅꯗꯤ ꯏꯟꯖꯒꯦ ꯑꯔꯣꯏꯕꯗꯗꯤ ꯑꯅꯥꯜ ꯆꯅꯨꯗꯣ ꯋꯥꯡꯕ꯭ꯔꯦꯟ ꯀꯧꯕ ꯂꯥꯏꯅ ꯄꯥꯎꯊꯦꯝꯕꯗꯣ ꯍꯣꯌꯥꯔꯦ ꯑꯅꯤꯗꯣ ꯍꯔꯥꯎ ꯃꯄꯨꯡ ꯐꯥꯔꯦ ꯋꯥꯡꯕ꯭ꯔꯦꯟ ꯀꯧꯕ ꯂꯥꯏꯅ ꯑꯅꯥꯜ ꯆꯅꯨ ꯁꯪꯅꯨ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯁꯝꯂꯥꯡ ꯃꯐꯩ ꯑꯃ ꯂꯧꯔꯒ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯊꯥꯔꯝꯃꯤ ꯅꯨꯃꯤꯠ ꯆꯌꯣꯜ 8 ꯁꯨꯔꯛꯄꯗ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗ ꯁꯝꯂꯥꯡ ꯃꯐꯩꯗꯨꯗꯒꯤ ꯂꯩꯔꯥꯡ ꯑꯣꯏꯅ ꯁꯥꯠꯂꯛꯏ ꯂꯩꯔꯥꯡ ꯃꯥꯅ ꯂꯩꯁꯥ ꯇꯝꯕ ꯎꯔꯒ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕ꯭ꯔꯦꯟꯅ ꯃꯁꯥꯅ ꯑꯅꯥꯟ ꯆꯅꯨ ꯁꯪꯅꯨ ꯂꯥꯏꯔꯦꯝꯕꯤ ꯌꯦꯡꯅ ꯃꯩꯗꯤꯡꯉꯨ ꯅꯤꯡꯊꯧ ꯇꯨꯕꯤ ꯁꯅꯥꯏꯅ ꯂꯥꯡꯑꯣꯟꯕ ꯆꯣꯊꯦꯅ ꯊꯋꯥꯏ ꯄꯥꯈꯪꯕ ꯑꯅꯥꯟ ꯊꯨꯝꯕꯤꯅ ꯃꯃꯥꯡ ꯆꯤꯡ ꯂꯝꯂꯦꯟꯅ ꯀꯅꯥ ꯆꯤꯡꯒꯤ ꯈꯣꯏꯕꯨꯡꯅ ꯂꯃꯈꯣꯡꯗꯒꯤ ꯅꯨꯡꯕ꯭ꯔꯦꯜꯅ ꯋꯥꯡ ꯇꯥꯡꯗꯒꯤ ꯂꯝꯂꯦꯟꯅ ꯑꯅꯥꯟ ꯅꯨꯡꯉꯣꯟꯕꯗ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯗꯤ ꯁꯤꯡꯉꯦꯜ ꯃꯥꯅ ꯑꯣꯡꯕ ꯂꯩ ꯂꯩꯔꯥꯡ ꯀꯣꯔꯧ ꯉꯝꯊꯪꯅ ꯃꯥꯂꯪꯅ ꯆꯨꯔꯣꯏꯅꯔꯛꯄꯗ ꯁꯤꯡꯉꯦꯟ ꯀꯣꯂꯣꯏ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯏꯃꯥ ꯊꯦꯡꯅꯥꯡ ꯂꯩꯅꯨꯡꯁꯤ ꯊꯣꯡꯅꯥꯡ ꯈꯣꯝꯕꯤ ꯎꯆꯥꯟ ꯁꯩꯏꯔꯦ ꯍꯥꯏꯅ ꯀꯣꯂꯣꯏꯒꯦꯀꯣ
ꯁꯤꯡꯒꯦꯜꯅ ꯃꯧ ꯈꯥꯏꯔꯒ ꯂꯩꯔꯥꯡ ꯂꯩꯅ ꯁꯦꯠꯂꯒ ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩ ꯁꯥꯟꯅꯕꯗ ꯈꯥꯝꯕꯤ ꯃꯩꯅ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯁꯤꯡꯉꯦꯟꯅ ꯂꯝꯉꯥꯟꯅꯕꯁꯦ ꯐꯪꯖꯔꯨꯀꯣ ꯋꯥꯡꯕ꯭ꯔꯦꯟ ꯈꯥꯅ ꯆꯥꯎꯕ ꯑꯩꯒꯤ ꯍꯔꯥꯎ ꯀꯨꯝꯒꯣꯏ ꯂꯥꯛꯄꯗ ꯁꯤꯡꯉꯦꯟ ꯅꯪꯅ ꯎꯆꯥꯟ ꯃꯩꯔꯥ ꯊꯥꯟꯗꯨꯅ ꯍꯔꯥꯎ ꯆꯛꯁꯦꯟ ꯇꯝ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯒꯦꯀꯣ ꯃꯁꯥꯕꯤ ꯌꯋꯥ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯨꯇꯣꯟ ꯁꯥꯠꯂꯦ ꯁꯪꯅꯨ ꯂꯥꯏꯔꯦꯝꯕꯤ ꯀꯧꯕꯤ ꯏꯃꯥꯗꯤ ꯈꯣꯏꯔꯨꯝ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯝ ꯃꯁꯥꯕꯤ ꯌꯦꯡꯅ ꯃꯩꯗꯤꯡꯉꯨ ꯁꯅꯥ ꯀꯩꯊꯦꯜꯗ ꯂꯝꯉꯥꯟꯅꯕ ꯂꯩ ꯅꯨꯔꯥ ꯑꯩꯒꯤ ꯁꯝꯂꯥꯡꯗꯒꯤ ꯑꯣꯟꯈꯤꯕ ꯁꯤꯡꯉꯦꯜ ꯂꯩ ꯁꯤꯡꯉꯦꯜꯅ ꯃꯧ ꯇꯥꯕꯗꯤ ꯂꯩꯔꯥꯡꯅ ꯀꯣꯔꯧ ꯉꯝꯊꯥꯡꯅꯩ ꯂꯩꯔꯥꯡ ꯃꯆꯤ ꯀꯥꯕꯗ ꯑꯍꯟꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯑꯉꯧꯕ ꯆꯨꯕꯒꯤ ꯑꯣꯏꯅ ꯂꯩ ꯂꯩꯔꯥꯡ ꯂꯩꯄꯥꯟꯅ ꯇꯥꯕꯗꯤ ꯃꯀꯤꯒꯤ ꯂꯪꯗꯨꯝ ꯃꯥꯟꯕꯤ ꯂꯩ ꯑꯁꯨꯝꯅ ꯅꯍꯥꯜ ꯅꯣꯡꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯃ ꯃꯃꯤꯠꯇ ꯎꯍꯜꯂꯦ ꯁꯋꯥꯡ ꯂꯥꯏꯅ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯑꯗꯨ ꯀꯠꯄꯗ ꯃꯃꯤꯠꯇꯣ ꯄꯤꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ ꯀꯞꯅꯤꯡꯉꯤ ꯑꯣꯛ ꯈꯣꯡꯅ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯨ ꯐꯥꯖꯤꯜꯂꯤ ꯃꯃꯤꯠꯇꯒꯤ ꯆꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯨꯗꯤ ꯂꯦꯞꯅꯥꯏꯗꯦ ꯑꯗꯨꯃꯛ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯤꯟꯊꯔꯤ ꯈꯪꯗꯦ ꯀꯔꯤ ꯋꯥꯈꯜꯕꯨ ꯃꯤꯀꯨꯞꯁꯤꯗ ꯆꯤꯡꯁꯤꯟꯗꯨꯅ ꯈꯜꯂꯨꯕꯗꯒꯤ ꯀꯞꯅꯤꯡꯂꯛꯂꯤꯕ ꯁꯋꯥꯡ ꯂꯥꯏꯅ ꯃꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯄꯒꯨꯝꯅ ꯐꯥꯎꯏ ꯇꯦꯅꯋꯥ ꯀꯧꯕꯤ ꯆꯤꯛꯂꯥꯅ ꯈꯣꯏꯌꯨꯝ ꯃꯪꯗꯝꯕꯕꯨ ꯂꯣꯏꯈꯤꯗꯕ ꯉꯁꯤꯗꯤ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯋꯥꯡꯕ꯭ꯔꯦꯟ ꯃꯥꯒꯤ ꯋꯥꯔꯤꯕꯨ ꯏꯃꯣꯝ ꯅꯪꯅ ꯁꯍꯤ ꯎꯆꯥ ꯂꯩꯕꯨ ꯀꯠꯄꯒꯤ ꯁꯃꯨ ꯅꯪꯒꯤ ꯃꯤꯠꯇ ꯈꯣꯏꯌꯨꯝ ꯃꯩꯅ ꯎꯍꯟꯕꯅꯤ ꯉꯁꯤ ꯅꯪꯅ ꯀꯠꯂꯤꯕ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡꯁꯦ ꯂꯧꯔꯕꯅꯤ ꯍꯌꯦꯡ ꯀꯣꯔꯧꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯀꯥꯡꯁꯤꯗ ꯏꯃꯣꯝ ꯅꯪꯅ ꯁꯣꯏꯗꯅ ꯃꯤꯡꯆꯠ ꯎꯔꯣꯡ ꯈꯤꯟꯒꯅꯤ ꯈꯪꯗꯦ ꯍꯩꯇꯦ ꯋꯥꯔꯨꯅꯨ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏ ꯃꯔꯤ ꯂꯥꯛꯀꯅꯤ ꯏꯃꯣꯝ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯌꯋꯥꯗꯣ ꯆꯤꯡꯁꯤꯟꯗꯨꯅ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯅꯤꯡꯂꯛꯂꯦ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯍꯟꯗꯛ ꯃꯔꯛ ꯃꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯈꯜꯂꯛꯏ ꯃꯃꯤꯠꯇ ꯀꯇꯦ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯂꯥꯏꯁꯤꯡꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡꯁꯤꯡ ꯑꯁꯦ ꯃꯪꯗꯍꯥꯗ ꯇꯥꯏꯕꯪꯗ ꯇꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯤꯕꯁꯦ ꯀꯔꯤꯅꯣ ꯃꯥꯗꯤ ꯀꯕꯣ ꯆꯅꯨꯅꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯤꯅꯣ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯊꯣꯛꯇꯦ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯔꯤꯛ ꯆꯤꯟꯊꯔꯛꯂꯤꯕꯗꯣ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒꯥꯅ ꯎꯔꯨꯔꯦ ꯀꯩꯗꯧꯔꯦ ꯀꯞꯂꯗꯤ ꯂꯩꯔꯤ ꯂꯥꯏꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕ ꯊꯨꯡꯅꯕ ꯅꯤꯕ ꯄꯨꯔꯛꯂꯒ ꯀꯞꯄꯗꯣ ꯈꯥꯡꯖꯤꯟꯅ ꯂꯩꯔꯤꯅ ꯄꯨꯛꯅꯤꯡ ꯁꯨꯝ ꯅꯨꯡꯁꯤꯔꯛꯂꯕ ꯉꯁꯤꯗꯤ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯥ ꯈꯪꯗꯦ ꯂꯩꯃꯔꯦꯝꯕꯤ ꯉꯁꯤꯗꯤ ꯄꯦꯟꯅ ꯀꯞꯅꯤꯡꯉꯤ ꯀꯞꯀꯅꯨ ꯄꯤꯗꯨꯝ ꯄꯥꯝꯃꯩ ꯌꯦꯡꯉꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯌꯦꯡꯒꯤ ꯀꯩꯗꯧꯕ ꯌꯥꯕ ꯋꯥ ꯈꯟꯅꯔꯁꯤ ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ ꯃꯄꯨ ꯃꯅꯥꯏꯁꯤꯡꯗꯣ ꯁꯋꯥꯡ ꯂꯥꯏꯒꯤ ꯂꯥꯏꯁꯪꯗꯒꯤ ꯈꯣꯡꯗꯣꯏꯈꯔꯦ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯅꯕ ꯁꯣꯝꯗꯅ ꯃꯤꯡꯁꯤꯕꯥꯗꯣ ꯃꯁꯥꯗꯣ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯃꯤꯡꯂꯩꯋꯥꯕꯨ ꯀꯧꯗꯨꯅ ꯋꯥꯇꯥꯅꯩ ꯃꯤꯡꯂꯩꯋꯥ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯃꯅꯥꯎ ꯏꯕꯦꯝꯃ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯀꯥꯡꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪꯅ ꯉꯝꯗꯕ ꯌꯥꯗꯕꯅꯤ ꯃꯤꯄꯥꯏꯕꯤꯒꯅꯨ ꯃꯅꯥꯎ ꯏꯕꯦꯝꯃ ꯀꯥꯡꯒꯤ ꯋꯥꯕꯨ ꯈꯨꯀꯥꯄꯤ ꯑꯃꯗ ꯂꯩꯔꯕꯅꯤ ꯑꯩꯒ ꯂꯝꯕꯥ ꯄꯥꯗꯣꯏꯕ ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯃꯥ ꯄꯣꯛꯉꯩꯗꯒꯤ ꯀꯥꯡ ꯁꯥꯟꯅꯕ ꯍꯩꯇꯕꯤꯅꯤ ꯍꯥꯏ ꯃꯁꯤꯗꯤ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯣꯝꯕꯒꯨꯝꯕꯅꯤ ꯍꯥꯏ ꯆꯦꯛꯁꯤꯟꯗꯕꯗꯤ ꯌꯥꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯆꯦꯛꯁꯤꯜꯂꯒ ꯆꯦꯛꯀꯤ ꯌꯨꯝ ꯁꯥꯏ ꯐꯥꯗꯣꯛꯂꯒ ꯐꯔꯥ ꯁꯥꯏ ꯅꯪ ꯈꯪꯗꯦ ꯃꯅꯥꯎ ꯏꯕꯦꯝꯃ ꯍꯩꯔꯦ ꯁꯤꯡꯉꯤ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕ ꯅꯥꯄꯜꯗꯣ ꯃꯗꯨꯅ ꯂꯣꯏꯅ ꯍꯨꯝꯗꯨꯅ ꯄꯨꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯅꯥꯄꯜꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯃꯅꯥꯎ ꯏꯕꯦꯝꯃ ꯑꯩꯅ ꯐꯥꯎꯖꯕ ꯏꯁꯥꯗ ꯊꯥꯖꯕꯗꯨꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯈꯪꯒꯅꯤ ꯀꯗꯥꯏ ꯐꯥꯎꯕ ꯅꯪꯅ ꯇꯧꯕ ꯉꯝꯕ ꯃꯅꯥꯎ ꯏꯕꯦꯝꯃꯒꯤ ꯃꯤꯡꯆꯠ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯑꯁꯥꯎꯕ ꯈꯣꯏꯔꯥꯡꯕ ꯈꯔꯗꯤ ꯅꯦꯝꯊꯈꯤꯕꯗꯧꯅ ꯇꯧꯏ ꯀꯥꯔꯅꯤ ꯍꯥꯏꯕꯒꯤ 100% ꯊꯥꯖꯕ ꯂꯩ ꯃꯁꯥꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯂꯣꯏꯈ꯭ꯔꯦ ꯀꯕꯣ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯑꯌꯨꯛ ꯌꯦꯟꯗꯥ ꯉꯟꯕꯗꯒꯤ ꯍꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯏ ꯇꯧꯔꯤꯗꯣ ꯑꯌꯨꯛ ꯌꯦꯟꯗꯥ ꯉꯟꯕꯗ 10 ꯆꯥꯛꯉꯟꯆꯥ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯜ ꯂꯃꯟ
ꯅꯍꯥ ꯑꯃꯠꯇ ꯋꯥꯠꯇ꯭ꯔꯦ꯫ ꯀꯕꯣꯛ ꯀꯣꯅꯨꯡ ꯀꯥꯡꯁꯪꯗꯣ ꯁꯪꯒꯣꯏ ꯀꯣꯏꯔꯦꯡ ꯑꯣꯏꯅ ꯁꯥꯏ꯫ ꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡ ꯃꯤꯌꯥꯝ ꯑꯔꯥꯛꯄꯗꯣ ꯆꯟꯅꯕ ꯁꯦꯝ ꯁꯥꯕ ꯃꯄꯥꯟ ꯅꯥꯏꯗꯦ ꯆꯥꯎꯈ꯭ꯔꯦ ꯃꯇꯤꯛ꯫ ꯃꯇꯤꯛ ꯆꯥꯕꯒꯤ ꯇꯥꯡꯕꯜ ꯐꯤꯔꯥꯟꯁꯤꯡ ꯐꯤꯉꯧ ꯃꯈꯜ ꯃꯆꯨ ꯃꯈꯜ ꯀꯌꯥꯒꯤ ꯌꯦꯛ ꯈꯣꯠꯂꯕ ꯐꯤꯕꯣꯡ ꯃꯨꯒ ꯑꯌꯥꯝꯕ ꯊꯥꯔꯦ ꯈꯨꯔꯛ ꯍꯥꯡꯗꯅ꯫ ꯑꯗꯨꯛ ꯆꯥꯎꯕ ꯀꯥꯡꯁꯪꯗꯣ ꯑꯔꯪꯕꯗꯤ ꯑꯆꯝꯕ, ꯑꯉꯥꯡꯕ, ꯑꯃꯨꯕ, ꯅꯥꯄꯨ, ꯍꯤꯒꯣꯛ, ꯎꯏ, ꯑꯁꯪꯕ ꯌꯦꯛ ꯈꯣꯠꯄ ꯀꯌꯥ ꯀꯌꯥ, ꯃꯨꯒꯥ ꯃꯈꯜ ꯀꯌꯥ ꯀꯌꯥ ꯑꯃꯁꯨ ꯄꯔꯦꯡ ꯌꯥꯜꯂꯛꯄ ꯅꯨꯡꯁꯤꯠꯅ ꯂꯦꯡ ꯂꯦꯡ ꯍꯨꯝꯕ ꯅꯤꯡꯊꯤꯖꯔꯦ ꯀꯥꯡꯁꯪꯗꯣ ꯃꯆꯨ ꯃꯈꯜꯁꯤꯡꯗꯨꯒꯤ ꯌꯨꯈꯟ ꯃꯨꯒꯥ ꯃꯆꯨꯅ ꯀꯥꯡꯁꯪꯗꯣ ꯆꯨꯝꯊꯥꯡ ꯃꯆꯨ ꯇꯔꯦꯠꯅ ꯈꯟꯕꯗꯧꯅ ꯄꯥꯡꯀꯛ ꯑꯣꯏ꯫ ꯀꯕꯣ ꯃꯥꯒꯤ ꯐꯤꯖꯦꯠꯅ ꯃꯨꯒꯥ ꯈꯨꯠꯐꯥ ꯑꯣꯏꯕꯅꯤ꯫ ꯀꯥꯡꯁꯪ ꯑꯗꯣ ꯌꯦꯡꯕꯗ ꯃꯤꯅ ꯏꯊꯛ ꯍꯧꯈ꯭ꯔꯦ꯫ ꯀꯥꯡꯁꯪ ꯑꯗꯣ ꯊꯪꯀꯣꯛ ꯇꯤꯟꯈ꯭ꯔꯦ꯫ ꯀꯕꯣ ꯑꯉꯝꯕ ꯑꯃꯅ ꯂꯩꯕꯥꯛ ꯃꯌꯥꯝ ꯇꯤꯜꯂꯤꯕꯗꯣ ꯇꯥꯅꯕ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯊꯣꯔꯛꯏ꯫ ꯀꯨꯝꯁꯤ ꯀꯨꯝꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯀꯥꯡꯁꯤꯗꯤ ꯉꯁꯤ ꯀꯥꯂꯦꯟꯒꯤ 13 ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠꯁꯤꯗ ꯄꯥꯡꯊꯣꯛꯆꯔꯒꯦ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯄꯅꯥ ꯀꯥꯡ ꯂꯨꯆꯤꯡꯕꯤꯅ ꯂꯩꯔꯤꯈꯣꯝꯕꯤ, ꯃꯅꯥꯎꯏꯕꯦꯝꯃ ꯄꯅꯥꯒꯤ ꯀꯥꯡ ꯂꯨꯆꯤꯡꯕꯤꯅ ꯃꯤꯡꯂꯩꯋꯥ, ꯍꯧꯖꯤꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯤꯟꯅꯖꯔꯤ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯀꯥꯡ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯊꯣꯔꯛꯄꯒ ꯂꯩꯔꯤꯈꯣꯝꯕꯤ ꯑꯃꯗꯤ ꯃꯤꯡꯂꯩꯋꯥ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯡ ꯁꯥꯟꯅꯔꯣꯏ ꯀꯥꯡꯕꯨꯁꯤꯡꯒ ꯂꯣꯏꯅꯅ ꯀꯥꯡꯁꯪꯗꯨ ꯇꯝꯅ ꯊꯣꯔꯛꯂꯦ꯫ ꯃꯤꯡꯂꯩꯋꯥ ꯀꯧꯕꯤ ꯅꯨꯖꯥꯗꯣ ꯑꯆꯝꯕ ꯅꯨꯖꯥꯃꯛꯇꯤ ꯅꯠꯇꯦ, ꯐꯖꯕꯗ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯕꯗꯤ ꯂꯥꯏꯔꯗꯅ ꯉꯁꯤꯗꯤ ꯃꯤꯠꯌꯦꯡ ꯄꯨꯝꯕ ꯏꯟꯅꯗꯨꯅ ꯑꯃꯨꯛꯇ ꯃꯁꯛ ꯃꯁꯥ ꯎꯈꯤꯗ꯭ꯔꯤꯕꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯗꯕꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯅꯥꯏ ꯑꯣꯏꯕꯤ ꯂꯩꯔꯤꯈꯣꯝꯕꯤꯅ ꯉꯁꯤ ꯈꯪꯍꯧꯗꯅ ꯀꯥꯡꯈꯨꯠ ꯇꯣꯡꯒꯗꯕꯒꯤ ꯊꯣꯛꯂꯛꯄꯗ ꯎꯕꯗ ꯃꯌꯥꯝꯗꯤ ꯉꯛꯇꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯛ ꯆꯪꯈꯣꯟꯕ, ꯑꯁꯨꯛ ꯆꯤꯡꯂꯧ ꯍꯦꯟꯕꯤ ꯅꯨꯖꯥꯁꯤꯕꯨ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕ꯭ꯔꯥ? ꯑꯆꯧꯕ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯂꯣꯏꯅꯥꯏꯗꯕ ꯋꯥꯍꯪ ꯑꯣꯏꯔꯦ꯫ ꯀꯥꯡꯁꯪꯒꯤ ꯃꯆꯤꯗ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯈꯔꯁꯨ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯥꯡꯈꯨꯠ ꯇꯣꯡꯂꯤꯕꯤ ꯅꯨꯖꯥꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯈ꯭ꯔꯦ꯫ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯦ ꯀꯕꯣꯁꯤꯗ ꯂꯩꯔꯛꯄꯕꯨ ꯃꯥꯗꯧꯅ ꯐꯖꯕꯤꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯖꯤꯟꯕꯒ ꯅꯠꯇꯦ ꯃꯤꯒꯣꯌꯥ ꯐꯗꯤꯗ ꯌꯣꯝꯕ ꯁꯅꯥꯒꯨꯝ ꯂꯩꯃꯔꯦꯝꯕꯤꯅ ꯅꯍꯥꯟꯈꯩ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯣꯏꯔꯦ꯫ ꯏꯆꯥ ꯏꯃꯧꯗꯨꯝ ꯑꯣꯏꯅꯤꯡꯉꯤꯗ ꯂꯩꯃꯔꯦꯝꯕꯤꯗ ꯍꯥꯏꯖꯔꯨꯔꯁꯤꯔꯅꯦ ꯑꯩꯕꯣ? ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨ ꯑꯣꯏꯅꯤꯡꯂꯤꯕꯅꯤ꯫ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯍꯥꯏꯖꯤꯟꯅꯕ꯭ꯔꯥ? ꯃꯁꯥꯁꯤꯗ ꯁꯤꯃ ꯋꯥꯠꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯈꯩ ꯐꯖꯩ꯫ ꯈꯣꯡ ꯈꯨꯅꯤꯡ ꯇꯉꯥꯡ ꯇꯉꯥꯡꯂꯗꯅ ꯈꯨꯔꯦꯟ ꯈꯣꯡꯗꯥꯅꯤ, ꯈꯨꯅꯤꯡꯅ ꯉꯥꯇꯦꯝ ꯊꯪꯒꯥꯅꯤ, ꯈꯨꯕꯣꯝꯁꯤꯅ ꯆꯣꯡꯕꯤꯅ ꯆꯪꯕꯤ ꯂꯩꯌꯣꯟꯈꯣ, ꯐꯩꯒꯟ ꯇꯥꯕꯁꯤꯅ ꯂꯐꯨ ꯅꯦꯝꯕ꯭ꯔꯥ ꯉꯝꯖꯩꯗꯣ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯑꯩꯅ ꯍꯥꯏꯖꯤꯟꯅꯕ꯭ꯔꯥ? ꯈ꯭ꯋꯥꯡꯁꯤꯅ ꯆꯦꯡꯂꯤꯕ ꯂꯥꯡꯊꯣꯡꯂꯩꯅ ꯂꯪꯆꯥꯛꯀꯨꯝ ꯐꯨꯟꯗ꯭ꯔꯩ ꯃꯌꯥꯡ ꯆꯤꯡꯕꯒꯨꯝ ꯌꯥꯡꯒꯦ ꯂꯥꯏꯒ ꯐꯔꯤꯁꯦ ꯍꯥꯏꯒꯨꯝꯅ ꯏꯇꯥ ꯃꯦꯒꯣꯌꯥ ꯌꯦꯡꯕꯗ ꯂꯥꯏꯒꯤ ꯃꯆꯥꯗꯨ ꯃꯥꯜꯂꯤꯗꯣ ꯃꯁꯥꯗ ꯑꯋꯥꯠꯄ ꯑꯝꯇ ꯍꯦꯛ ꯂꯩꯇꯦꯃꯤ꯫ ꯆꯨꯝꯈ꯭ꯔꯦ ꯆꯨꯝꯈ꯭ꯔꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯄꯥꯝꯕꯣꯝ ꯇꯥꯕꯁꯤꯅ ꯌꯥꯏꯁꯥ ꯁꯥꯃꯨ ꯃꯅꯥꯇꯣꯟ ꯃꯥꯟꯗ꯭ꯔꯥ? ꯈꯨꯖꯦꯡꯁꯤꯅ ꯉꯥꯔꯩ ꯃꯃꯩ ꯃꯥꯜꯂꯤꯕ, ꯈꯨꯠꯁꯥꯁꯤꯡꯁꯤꯅ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯉꯝꯖꯔꯤꯕ, ꯉꯛꯁꯝ ꯇꯥꯕꯅ ꯇꯥꯡꯖꯂꯤꯟꯒꯤ ꯃꯑꯣꯡꯅꯤ, ꯂꯨꯃꯥꯡ ꯇꯥꯕ ꯁꯝꯂꯥꯡꯅ ꯊꯝꯕꯥꯜ ꯂꯩꯔꯤꯛꯅꯗꯧꯕꯒꯨꯝ ꯁꯃꯗꯣꯟ ꯂꯨꯛꯂꯞ ꯇꯥꯔꯛꯄ ꯁꯥꯏꯅꯣꯟ ꯂꯨꯊꯈꯤꯗꯨꯅ ꯃꯥꯏꯇꯦꯝ ꯆꯦꯛꯀꯤ ꯃꯑꯣꯡ ꯑꯣꯏ꯫ ꯐꯖꯩꯗ ꯂꯥꯏꯃ ꯁꯩꯊꯥꯕꯒ ꯂꯣꯏꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯀꯥꯡꯁꯪ ꯃꯆꯤꯗꯨꯗ ꯐꯝ ꯃꯃꯥ ꯄꯣꯛꯉꯩꯗꯒꯤ ꯐꯖꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯎꯕ ꯐꯪꯖꯗꯕꯒꯨꯝ ꯂꯩꯔꯤꯈꯣꯝꯕꯤꯒꯤ ꯐꯖꯕ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗ ꯅꯠꯇꯦ ꯄꯥꯈꯪ ꯅꯍꯥ ꯈꯔꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥ ꯐꯥꯎꯕ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯦ ꯀꯥꯎꯔꯕꯣꯏ꯫ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯃꯆꯥꯒꯨꯝ ꯂꯩꯔꯤꯈꯣꯝꯕꯤꯒꯤ ꯐꯖꯕꯗ ꯂꯨꯞꯂꯤ, ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯔꯤ, ꯉꯥꯎꯅꯔꯤ, ꯁꯣꯟꯅꯔꯤ꯫ ꯃꯄꯨ ꯄꯥꯟꯗꯕ ꯅꯣꯡꯃꯗꯣꯜ ꯊꯥꯖꯒꯤ ꯐꯖꯕꯗ ꯉꯥꯎꯅꯕꯒ ꯄꯥꯡꯀꯛ ꯑꯣꯏ꯫ ꯃꯥꯕꯨ ꯉꯥꯎꯅꯔꯤꯕꯁꯤꯡꯅ ꯅꯣꯡꯏꯟ ꯆꯦꯛꯂꯥ ꯑꯣꯏꯔꯤ꯫ ꯑꯉꯛꯄꯅꯤ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯀꯥꯡꯗꯨ ꯐꯥꯎꯕ ꯁꯥꯟꯅꯕ ꯍꯧꯗ꯭ꯔꯤ꯫ ꯃꯤꯌꯥꯝꯅ ꯂꯩꯔꯤꯈꯣꯝꯕꯤꯒꯤ
machinda sone leimarambi posikasu manana tai madi harawi magi kangkhut tongbi leiri khombina soidana kangse mai pakani haibagi achauba thajaba haibado oikhre magi honajaman mai pakle somdana kamdauri kabo kangsangduda miyamna ngangnariba singado mingsibasu manana hek tarure tabada maigi chingna thamoi pukning amadi wakhal ahumukta ongkhalai taba haiba ngamlakte makhoina ngangnariba singdo taraga maithong langsille phamna magi maphamda pukningda marul singlolai kari minai nupisina aingonda helaba magi phajabada saithabada kangsangsigi maikei khuding nil mana kayamuk yamna aingonda ki phajaradana kale thondayo samjo ahumna punchillaga oiriba awalaiba amuksu pikhraba kabo tampak masida konbang sagai gi ningo aina mafam sida lakngai dagi aina ihel hainaribani mawsingda challabasu icha sangbai poklabasu leisabi macha inkhalakpigu itek kai phajaribi aibuna karimta singthabidraba minai nupi haurakpum khangdabisina aingodagi kari heladana phai hainariba makhaise thabung sigi manungda laithung sama pakhange ngasi kabo miyamna phajai hainariba masakse mipum khudingi hek ubada tinchitpam oyange madu hek ngamdraba ai mingsiba natredana phai kang sida loikhisanu mana igi lambida khurau haibado oigadawri nangbu igi khuttagi leimarimbi haiduna tawja sariduna kanba ngambre yenge asi khalladuna maithong langsinna wakhal nungaiduna ningdon pomduna phamlagale nakong mention chikada hauguttuna chachikada taningdabana nakongdo mareng chali mitkuptuda misna anisu tangningle kabo miyange matawdu ubada mipum khudingna thawai tana leiri khombide yengle lemerembi posigade haraubana masado ngamkhai leitre miyamna ngangnei leimerembi se haikre singkre lemerembi ki maithungda tariba mamidu uraga mingsibade hena omchakne magi minokto ubada pukningda muk sole nangi momon mino aina soidana mungani nangna ngasi haigaliba naraibakto aina nonthaangani thaksil langkai haidi khanbiganu iche bema matangnani aingondagi henkana chatpa mi amata aidi lemna khak thade aidi aingondagi henkana chatki khalliba misakto maru phangna manghandana tokte asuk sanglaba matamse ai khangduna lakpani khangbagi pangal leitre makha thabaibu adum pattuna leisanu haiduna ichena khanbado oiraro handaktagi asumna pukningda maru lol tumin hawdong lebi mingsibasu somdana kamdauri kabo kangsangduda kang sanaba hawgadawre kabo kangsangduda manaoibe mapanagi luchingbi mingleiwana kang tongduna ihan hana kangdo kapa thorakle kabo tabingba kaubuna pal ngahalle kangdo kapa hawrakpa mingleiwana kapa hawrak ngaidagi chekphai tanbi ani sakre matoi lamtha thabaga tamna lawi tannamu tengkap kape chekphai do tannamu tansu sui lamtha muk thana thai thakibaga thengbaga kapi mataw sumna po tek po tek sar tek ayuktagi kapana numit jungba matung phawba thadra mingleiwana leiri khombisum kapa hawrakle mana kapa hawrakpada amu usinna sinna pale adubu magi pan ngagliba nene banadi mai pakna bhanaje magi khongbu singado ngauri loina tawri chanu ningol atei singdo mamitto pangba ngamboi ngamdaba masado inamna sumna phawba lepchaba ngamjade tuson man sonnabadawna makhoidi mangondagi kang sanaba hairibani adubu makhoina kapada amatasu pandre
ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯃꯥ ꯄꯣꯛꯉꯩꯗꯒꯤ ꯀꯥꯡ ꯁꯥꯟꯅꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯖꯗꯕꯤ ꯑꯩꯅ ꯐꯥꯎꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄꯥꯟꯖꯤꯜ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯆꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯤꯕ ꯏꯇꯥꯔꯣꯏꯁꯤꯡꯁꯤꯅ ꯀꯩꯗꯧꯔꯕ? ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯗꯤ ꯁꯣꯏꯗ꯭ꯔꯦ ꯁꯃꯨ ꯃꯥꯏꯈꯨꯕ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯤꯡꯕ ꯁꯣꯏꯗꯅ ꯀꯥꯏꯕ ꯇꯥꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯤꯡꯕꯗꯤ ꯀꯥꯏꯍꯟꯕ ꯌꯥꯗꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯥꯡꯁꯦ ꯉꯝꯅꯕ ꯑꯩ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯀꯥꯡ ꯑꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ꯫ ꯍꯦ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯈꯪꯕꯤ, ꯇꯦꯅꯋꯥ ꯅꯪꯅ ꯍꯥꯏꯔꯝꯕꯗ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯇꯥꯏꯕꯪ ꯑꯩꯒꯤ ꯃꯪꯂꯥꯡꯆꯥ ꯈꯣꯌꯨꯝ ꯂꯥꯏ ꯎꯔꯝꯕꯕꯨ ꯑꯐ ꯅꯨꯡꯉꯥꯏ ꯅꯣꯡꯗꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯁꯥꯐꯣꯡꯂꯕ ꯅꯠꯇ꯭ꯔꯥ? ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯃꯣꯝ ꯑꯩꯒꯤ ꯊꯦꯡꯂꯧꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯨꯀꯣ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯥꯏ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩꯔꯤꯈꯣꯝꯕꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯦ꯫ ꯃꯥꯅ ꯄꯨꯛꯅꯤꯡ ꯋꯥꯕ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯕ ꯂꯩꯃꯔꯦꯝꯕꯤꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯕꯗꯣ ꯎꯔꯒ ꯁꯣꯝꯗꯅ ꯑꯄꯦꯟꯕ ꯄꯣꯛꯏ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕꯤ ꯃꯤꯡꯁꯤꯕꯥꯗꯣ꯫ ꯃꯤꯡꯁꯤꯕꯥꯅ ꯁꯥꯟꯅꯕ ꯍꯥꯏꯁꯤꯗꯤ ꯁꯛ ꯐꯖꯕꯅ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯥꯟꯅꯕꯒꯤ ꯀꯥꯡꯂꯣꯟ ꯂꯧꯁꯤꯡ ꯃꯊꯧ ꯇꯥꯏ꯫ ꯐꯖꯕ ꯍꯥꯏꯁꯤꯗꯤ ꯃꯄꯥꯜ ꯊꯣꯡꯒꯤ ꯀꯨꯌꯣꯝꯅꯤ꯫ ꯏꯁꯝ ꯁꯝꯅ ꯍꯦꯛ ꯍꯥꯏꯔꯕꯗ ꯃꯤꯠ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇ꯭ꯔꯗꯣ ꯏꯕꯨꯡ ꯑꯉꯝꯕ? ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯀꯕꯣ ꯑꯉꯝꯕꯗꯨꯅ ꯍꯣꯏꯅꯦ ꯏꯆꯟ, ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯠ ꯁꯤꯡꯕ ꯅꯥꯀꯣꯡ ꯁꯤꯡꯕ ꯃꯤꯔꯛ ꯅꯥꯔꯛ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯩꯃꯔꯦꯝꯕꯤꯅ ꯍꯦꯛ ꯇꯥꯔꯨꯔꯦ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯄꯣꯁꯤꯒꯥꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯄꯨꯛꯅꯤꯡꯅꯁꯨ ꯃꯔꯣꯜ ꯂꯣꯜꯂꯦ꯫ ꯀꯝꯗꯧꯅꯤ ꯑꯩꯗꯤ? ꯀꯔꯤꯒꯨꯝꯕ ꯏꯅꯥꯎꯒꯤ ꯈꯨꯠꯇ ꯃꯥꯏꯊꯤꯕ ꯅꯪꯂꯕꯗꯤ ꯑꯩꯗꯤ ꯐꯖꯐꯝꯁꯨ ꯂꯩꯔꯔꯣꯏ꯫ ꯍꯟꯗꯛꯀꯤ ꯀꯨꯝꯁꯤꯃꯁꯨ ꯄꯣꯔꯕꯗꯤ ꯃꯥꯒꯤ ꯈꯨꯠꯇ ꯊꯥꯡꯅ ꯊꯥꯡꯅꯅ ꯀꯨꯝꯖꯥ ꯑꯍꯨꯝ ꯄꯣꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯕ ꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯃꯥꯏ ꯊꯝꯐꯝ ꯂꯩꯔꯔꯣꯏ꯫ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯍꯥꯏꯔꯝꯕ ꯌꯥꯋꯥꯕꯨ ꯊꯥꯖꯗꯨꯅ ꯂꯩꯔꯤꯈꯣꯝꯕꯤꯕꯨ ꯑꯩꯒꯤ ꯀꯥꯡꯈꯨꯠꯀꯤ ꯀꯥꯡ ꯇꯣꯡꯍꯜꯂꯨꯕ ꯑꯩꯒꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯗ꯭ꯔꯥ? ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯟꯒꯅꯤ, ꯋꯥꯈꯜ ꯂꯥꯡꯐꯩ ꯆꯠꯂꯩꯊꯦ꯫ ꯃꯥꯁꯨ ꯂꯥꯟꯐꯝ ꯃꯌꯥꯏꯒ ꯄꯥꯡꯀꯛ ꯑꯣꯏꯔꯤꯕ ꯃꯌꯥꯏꯁꯤꯗ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯑꯇꯩ ꯀꯥꯡ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤ ꯃꯁꯥꯁꯤꯡꯁꯦ ꯏꯅꯝ ꯅꯝꯕꯗꯧꯅ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯦꯜꯂꯤꯁꯦ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯏ꯫ ꯁꯤꯗꯤ ꯑꯩ ꯆꯤꯡꯅꯔꯛꯇꯕ ꯉꯝꯗꯦ꯫ ꯀꯅꯥꯒꯤ ꯈꯨꯠꯄꯨ ꯆꯪꯕꯅꯣ? ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯑꯩꯒꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯆꯤꯟ ꯑꯊꯨꯝꯕꯤꯁꯤꯅ ꯑꯣꯏꯔꯤꯗ꯭ꯔꯥ? ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯃꯨꯛ ꯑꯅꯤꯒ ꯅꯠꯇꯦ, ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯛꯂꯤꯕ꯫ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯋꯥꯈꯜ ꯇꯧꯔꯨꯗꯦ꯫ ꯉꯁꯤꯗꯕꯨ ꯏꯅꯧ ꯅꯧꯅ ꯈꯜꯂꯛꯄ ꯑꯩꯒꯤ ꯋꯥꯈꯜꯅꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯑꯩꯁꯦ ꯎꯗꯒꯤ ꯇꯥꯕꯗꯧꯅ ꯄꯪꯂꯝꯕꯣꯏꯔꯦ꯫ ꯐꯩ, ꯈꯪꯅꯤ, ꯀꯨꯝꯃꯩ ꯅꯨꯡꯉꯥꯏꯅꯕ ꯁꯤꯜꯂꯕꯅꯤꯅ ꯀꯨꯝꯃꯩ ꯅꯨꯡꯉꯥꯏꯅꯕ ꯇꯧꯒꯦ꯫ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕ ꯀꯗꯥꯏ ꯐꯥꯎꯕ ꯂꯥꯜꯂꯤꯕ ꯂꯪꯂꯥ ꯂꯪꯖꯤꯟꯗꯨꯗꯤ ꯑꯩ ꯊꯤꯗꯣꯛꯀꯦ꯫ ꯑꯁꯤ ꯈꯜꯂꯗꯅ ꯂꯩꯃꯔꯦꯝꯕꯤꯁꯨ ꯁꯤꯡꯅꯕ ꯑꯃꯒ ꯁꯋꯥꯡ ꯂꯥꯏꯕꯨ ꯆꯦꯠꯅ ꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯒ ꯃꯥꯒꯤ ꯀꯥꯡꯈꯨꯠꯅ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯛꯅꯤꯡ ꯁꯦꯜꯂꯣꯏ ꯅꯤꯛꯇꯅ ꯁꯋꯥꯡ ꯂꯥꯏꯕꯨ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯁꯤꯟꯖꯩ꯫ ꯊꯋꯥꯏꯅ ꯇꯥꯖꯩ ꯂꯩꯃꯔꯦꯝꯕꯤ ꯃꯃꯤꯠꯇ ꯁꯋꯥꯡ ꯂꯥꯏ ꯎꯔꯛꯏ꯫ ꯑꯗꯨꯝꯅ ꯎꯔꯛꯄ ꯄꯨꯛꯅꯤꯡꯗꯗꯤ ꯊꯥꯖꯕꯒꯤ ꯏꯅꯣꯠ ꯑꯃ ꯐꯥꯎꯔꯛꯏ꯫ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯁꯣꯝꯗꯅ ꯃꯃꯤꯠ ꯎꯏꯁꯤꯟ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯕꯤ ꯀꯕꯨ ꯆꯅꯨ ꯅꯤꯡꯒꯣꯜꯁꯤꯡꯗꯣ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯀꯥꯡ ꯀꯥꯞꯄꯗ ꯎꯕꯗ ꯀꯥꯡꯁꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯕꯨ ꯃꯤꯌꯥꯝꯗꯨꯗꯤ ꯄꯨꯛꯂꯤ ꯄꯥꯏꯗꯨꯅ ꯅꯣꯛꯄꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯂꯩꯔꯤꯈꯣꯝꯕꯤꯗꯤ ꯏꯀꯥꯏꯕꯒ ꯊꯋꯥꯏ ꯋꯥꯕꯒ ꯑꯅꯤ ꯄꯨꯟꯈꯤꯕꯅ ꯊꯃꯣꯏꯗꯣ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯦ꯫ ꯇꯧꯔꯤꯕꯁꯤꯡꯗꯨ ꯎꯔꯒ ꯃꯤꯡꯁꯤꯕꯥꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯄꯦꯟꯕ ꯄꯣꯛꯏ꯫ ꯃꯍꯥꯛꯅ ꯀꯨꯝꯁꯤꯁꯨ ꯁꯣꯏꯗꯅ ꯀꯥꯡ ꯑꯁꯦ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯆꯥꯎꯅ ꯊꯥꯖꯕ ꯂꯩꯔꯤ꯫ ꯂꯩꯔꯤꯈꯣꯝꯕꯤ ꯅꯨꯡꯖꯥꯗꯤ ꯃꯁꯥꯗ
ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ ꯀꯥꯡꯗꯨꯕꯨ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯕꯨꯛꯅꯤꯡꯗ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯈꯪꯕꯤ ꯇꯦꯅꯋꯥꯗꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯂꯦ ꯃꯔꯛꯁꯤꯗ ꯂꯥꯏꯔꯝꯂꯦꯟꯗ ꯇꯦꯅꯋꯥ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯁꯥꯀꯞ ꯇꯣꯏꯅ ꯄꯥꯏꯔꯛꯇꯨꯅ ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯆꯤꯡꯗꯣꯜꯗ ꯌꯧꯔꯛꯂꯦ ꯂꯩꯌꯥꯝꯁꯨꯅ ꯇꯤꯜꯂꯝꯃꯤ ꯅꯨꯃꯤꯠꯇꯣ ꯇꯦꯅꯋꯥ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯑꯌꯥꯡ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯀꯕꯣ ꯀꯥꯡꯁꯤꯡꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯨꯅ ꯇꯝꯂꯝꯃꯤ ꯆꯦꯛꯂꯥ ꯃꯥꯒꯤ ꯃꯄꯥꯎ ꯇꯥꯔꯨꯔꯕ ꯃꯇꯨꯡ ꯅꯣꯡꯄꯣꯛ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯌꯨꯝꯖꯥꯎ ꯂꯥꯏꯔꯦꯝꯕꯤ ꯂꯩꯕꯥꯛ ꯂꯩꯃꯅ ꯊꯥꯡꯖꯤꯡ ꯂꯥꯏꯗ ꯌꯥꯝ ꯁꯥꯎꯅ ꯏꯆꯝ ꯆꯝꯕ ꯅꯨꯖꯥ ꯅꯠꯇꯦ ꯍꯥꯏꯕꯗ ꯀꯕꯣ ꯂꯩꯕꯥꯛꯇ ꯅꯥꯏꯁꯤꯡꯗꯨꯅ ꯆꯦꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯖꯥꯁꯦ ꯑꯁꯨꯛ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯤꯕꯤ ꯅꯨꯖꯥ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯝꯕ ꯑꯅꯧꯕ ꯆꯩꯅꯥ ꯑꯃꯃꯨꯛ ꯄꯤꯒꯦ ꯍꯣꯠꯅꯔꯤꯕꯅꯣ ꯏꯁꯥꯕꯤ ꯅꯪꯒꯤ ꯊꯧꯗꯥ ꯄꯨꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯗ ꯀꯨꯝꯍꯩ ꯑꯃꯒ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯣꯠꯂꯤꯕꯅꯣ ꯑꯌꯥꯡ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤꯒꯤ ꯃꯋꯥꯍꯩ ꯇꯥꯕꯗ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯅ ꯋꯥꯔꯨꯅꯨ ꯁꯥꯅꯧ ꯅꯁꯥꯕꯤ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯂꯩꯔꯤꯉꯩꯗ ꯀꯥꯡꯒꯤ ꯂꯩꯔꯤꯈꯣꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯅ ꯁꯃꯨ ꯃꯥꯏ ꯄꯥꯛꯂꯣꯏ ꯅꯥꯏ ꯑꯣꯏꯅ ꯃꯍꯥꯛꯅ ꯀꯕꯣ ꯁꯦꯝꯕꯤ ꯃꯤꯔꯩ ꯄꯨꯡꯗ ꯂꯩꯕꯗꯤ ꯊꯥꯡꯖꯤꯡꯉꯩꯒꯤ ꯂꯩꯌꯥꯅꯤ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯕꯅꯤ ꯌꯦꯡꯕꯗ ꯀꯜꯂꯨ ꯏꯁꯥꯅꯧ ꯃꯥꯒꯤꯁꯨ ꯅꯨꯃꯤꯠ ꯊꯣꯔꯛꯀꯅꯤ ꯃꯁꯥꯕꯤ ꯌꯋꯥ ꯇꯥꯕꯗ ꯑꯁꯥꯎꯕꯗꯣ ꯈꯔ ꯅꯦꯝꯊꯈꯤ ꯑꯌꯥꯡ ꯂꯩꯃ ꯑꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯗꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯂꯥꯏꯁꯤꯡꯅ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯑꯣꯏ ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗꯒꯤ ꯍꯧꯔꯛꯂꯒ ꯀꯕꯣ ꯀꯥꯡꯁꯪꯗꯨ ꯇꯝꯅ ꯂꯥꯛꯏ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯑꯣꯏꯅ ꯑꯀꯣꯏꯕꯗꯨꯗ ꯂꯩꯔꯤꯈꯣꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥ ꯃꯥꯒꯤ ꯁꯥꯃ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯈ꯭ꯔꯦ ꯊꯥꯡꯖꯤꯡ ꯋꯥꯡꯕ꯭ꯔꯦꯟ ꯑꯅꯤꯅ ꯂꯨꯆꯤꯡꯗꯨꯅ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯀꯕꯣ ꯐꯨꯔꯥ ꯇꯥꯅ ꯂꯥꯏ ꯑꯃꯗꯤ ꯁꯦꯝꯕꯤ ꯂꯨꯛꯂꯥꯡ ꯃꯋꯥꯡꯊꯧ ꯀꯧꯕ ꯂꯥꯏ ꯑꯅꯤꯅ ꯃꯀꯨꯞ ꯅꯣꯜꯂꯤ ꯇꯧꯔꯤꯕ ꯊꯧꯗꯧꯗꯨꯗꯤ ꯀꯕꯣ ꯀꯥꯡꯁꯪꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇꯅ ꯎꯕ ꯅꯠꯇꯦ ꯆꯤꯉꯨ ꯃꯥꯒꯤ ꯊꯧꯁꯤꯟꯕꯨ ꯇꯥꯏꯕꯪ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯀꯕꯣ ꯂꯩꯁꯥ ꯅꯈꯣꯏꯅ ꯅꯨꯔꯥ ꯇꯔꯨꯛꯁꯦ ꯁꯦꯟꯅꯧ ꯀꯥꯡꯕꯨ ꯀꯥꯡꯈꯦꯟꯁꯨ ꯏꯟꯊꯧ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡ ꯑꯗꯣ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯒꯤ ꯌꯥꯊꯪꯗꯨ ꯀꯣꯛꯊꯛꯇ ꯊꯥꯡꯀꯠꯈ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤꯒꯤ ꯄꯅꯥꯗ ꯀꯥꯡ ꯁꯥꯟꯅꯕ ꯌꯥꯎꯔꯤꯕ ꯀꯕꯣ ꯅꯨꯄꯤ ꯇꯔꯨꯛꯇꯣ ꯑꯍꯣꯡꯕ ꯂꯥꯛꯂꯦ ꯃꯈꯣꯏ ꯇꯔꯨꯛꯅ ꯀꯥꯡ ꯀꯥꯞꯄ ꯃꯇꯥꯡꯒ ꯑꯣꯏꯕꯅ ꯄꯣꯞꯇꯦ ꯁꯔꯥ ꯇꯣꯛ ꯍꯥꯏꯗꯨꯅ ꯄꯥꯟꯖꯤꯟ ꯆꯟꯕ ꯍꯧꯔꯦ ꯉꯁꯥꯏ ꯋꯥꯏꯗꯤ ꯑꯃ ꯐꯥꯎꯕ ꯆꯨꯝꯅ ꯄꯥꯟꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯀꯥꯞꯄꯗ ꯄꯥꯟꯕꯒꯤ ꯂꯣꯏ ꯅꯥꯏꯗ꯭ꯔꯦ ꯑꯌꯨꯛꯇ ꯃꯤꯡꯂꯩꯋꯥꯒꯤ ꯀꯥꯡꯕꯨꯅ ꯀꯥꯞꯈꯤꯕ ꯄꯥꯟꯖꯤꯜ ꯑꯗꯣ ꯀꯕꯣ ꯅꯤꯉꯣꯜ ꯇꯔꯨꯛ ꯑꯗꯨꯅ ꯄꯨꯡ 2-3 ꯂꯣꯝꯕꯗꯨꯗ ꯄꯨꯝꯇꯥꯛ ꯇꯥꯛꯅ ꯍꯟꯗꯣꯛꯈ꯭ꯔꯦ ꯇꯔꯨꯛꯇꯨꯅ ꯂꯪꯕꯒ ꯂꯝꯊꯥ ꯇꯟꯊꯥ ꯄꯥꯟꯕꯒ ꯅꯤꯡꯁꯥ ꯍꯣꯟꯕ ꯅꯪꯍꯧꯗꯦ ꯄꯥꯟꯖꯤꯟ ꯅꯥꯏꯅꯨ ꯀꯤꯈ꯭ꯔꯦ ꯇꯧꯔꯤꯕ ꯊꯧꯗꯣꯛꯗꯨꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯉꯁꯥꯏ ꯋꯥꯏꯗꯤ ꯐꯥꯒꯤ ꯇꯥꯔꯝꯕ ꯄꯨꯛꯂꯤ ꯄꯥꯏꯗꯨꯅ ꯅꯨꯄꯤ ꯇꯔꯨꯛꯇꯨꯒꯤ ꯑꯅꯝ ꯍꯥꯆꯨꯕ ꯃꯇꯧꯗꯨꯗ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯗꯨꯗꯤ ꯃꯌꯥ ꯀꯥꯔꯦ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒꯥꯒꯤ ꯃꯥꯡꯂꯨꯔꯕ ꯃꯤꯅꯣꯛꯁꯨ ꯍꯟꯖꯤꯜꯂꯛꯂꯦ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯤꯅꯣꯛꯇꯣ ꯎꯔꯨꯕꯗ ꯂꯩꯊꯥꯐꯝ ꯈꯪꯂꯝꯗꯦ ꯃꯤꯡꯁꯤꯕꯥꯗꯦ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯃꯥꯅ ꯈꯜꯂꯨꯕꯒ ꯍꯧꯖꯤꯛꯅ ꯇꯥꯏꯌꯣꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯛꯄꯁꯤꯒ ꯃꯥꯡꯁꯨ ꯂꯥꯡ ꯇꯨꯡꯁꯨ ꯇꯦꯟ ꯃꯥꯒꯤ ꯂꯝꯕꯤ ꯃꯥꯡꯈꯤꯕꯗꯧꯅ ꯇꯧꯏ ꯐꯤꯕꯝꯁꯦ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯂꯤꯕꯅꯣ ꯈꯜꯂꯨꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯈꯤꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜꯅ ꯈꯜꯂꯤꯕꯁꯤꯡꯁꯤ ꯇꯥꯏꯌꯣꯟꯅꯕꯗ ꯃꯆꯦ ꯏꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯤꯅ ꯉꯝꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯃꯥꯗꯤ ꯀꯕꯣ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯥꯏ ꯈꯨꯔꯅꯤ ꯆꯪꯁꯤ ꯁꯤꯔꯅꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗꯣ ꯐꯝꯕꯒ ꯆꯨꯝꯅ ꯐꯝꯕ ꯉꯝꯖꯗ꯭ꯔꯦ ꯀꯥꯡꯗꯨꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯌꯧꯁꯤꯜꯂꯛꯂꯦ ꯏꯅꯨꯡ ꯏꯆꯤꯛ ꯇꯝꯕꯗ ꯈꯥꯒꯦꯝꯕꯒꯤ ꯀꯩꯃꯥꯡꯗ ꯃꯣꯌꯥꯡ ꯉꯝꯕ ꯀꯩꯅꯤꯡꯗ ꯁꯖꯤꯛꯀꯨꯝ ꯏꯪꯅ ꯃꯉꯥꯜ ꯐꯖꯕꯤ ꯂꯩꯔꯤꯈꯣꯝꯕꯤꯅꯤ ꯊꯌꯥꯡ ꯊꯟꯕ ꯂꯛꯆꯥꯎ ꯑꯣꯏ ꯆꯤꯡꯒꯣꯏ ꯅꯔꯥꯟ ꯏꯗꯨꯒꯤ ꯏꯔꯣꯛ ꯑꯅꯤ ꯄꯥꯟꯐꯅ ꯀꯥꯡ ꯆꯤꯡꯖꯥꯎ ꯅꯥꯄꯣꯝ ꯇꯦꯡꯁꯤꯡ ꯀꯥꯡ ꯀꯕꯣ ꯃꯤꯆꯤ ꯀꯥꯡꯆꯨꯞꯇꯩ ꯈꯣꯏꯔꯧ ꯆꯅꯝ ꯄꯤꯔꯤꯕ ꯃꯌꯨꯡ ꯍꯩꯕ ꯀꯥꯡꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏꯈꯠꯂꯦ ꯅꯨꯔꯥ ꯂꯝꯊꯥꯡ ꯃꯅꯝ ꯀꯥꯡ ꯁꯃꯨ ꯊꯛꯇ ꯍꯥꯏꯒꯠꯈ꯭ꯔꯦ ꯆꯔꯩ ꯈꯔ ꯇꯥꯏꯁꯤꯟꯕ ꯅꯨꯔꯥ ꯃꯈꯣꯡ ꯐꯩꯕꯥꯛꯇ ꯁꯃꯨ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯀꯥꯡꯗꯣ ꯍꯨꯟꯒꯦ ꯍꯥꯏꯗꯨꯅ ꯊꯕꯥꯛ ꯅꯝꯊꯔꯛꯄꯗ ꯇꯦꯡꯅꯥ ꯃꯥꯟꯕꯤ ꯇꯨꯡꯒꯤ ꯁꯝꯂꯥꯡ ꯃꯌꯥꯝ ꯑꯗꯨꯅ
ꯐꯩꯔꯥꯗꯨꯒꯤ ꯌꯦꯠ ꯑꯣꯏꯗ ꯄꯨꯝꯆꯥꯏ ꯆꯥꯏꯅ ꯇꯥꯔꯛꯂꯦ꯫ ꯀꯥꯡ ꯑꯗꯨꯁꯨ ꯆꯦꯛꯁꯤꯟꯅ ꯀꯥꯞꯄꯛꯂꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯀꯥꯡ ꯑꯗꯨ ꯂꯣꯏꯔꯦ꯫ ꯀꯥꯡ ꯉꯝꯕꯒꯤ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯂꯩꯃꯔꯦꯝꯕꯤ ꯄꯅꯥꯗ ꯈꯨꯠꯁꯤꯟꯅꯩ꯫ ꯀꯥꯡ ꯊꯣꯏꯕꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯇꯝꯌꯥꯡꯕꯅ ꯂꯩꯃꯔꯦꯝꯕꯤꯗꯤ ꯍꯔꯥꯎ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯈꯣꯝꯕꯤ ꯅꯨꯡꯖꯥꯕꯨ ꯁꯛꯇꯥꯛꯆꯩ꯫ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯉꯁꯤꯗꯤ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯒꯤ ꯉꯝꯈꯩ ꯂꯩꯇꯕꯒꯨꯝ ꯉꯁꯤꯗꯤ ꯋꯥꯡꯅ ꯊꯥꯡꯒꯠꯆꯩ ꯈꯜꯂꯤ ꯄꯨꯛꯅꯤꯡꯗ ꯂꯩꯃꯔꯦꯝꯕꯤ꯫ ꯃꯥꯒꯤ ꯃꯐꯝꯗ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯕ ꯇꯣꯞ ꯇꯣꯞꯄ ꯃꯌꯥꯏ ꯑꯃ ꯆꯦꯟꯕꯣꯏ ꯅꯤꯡꯏ꯫ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯍꯥꯏꯔꯝꯕ ꯌꯥꯋꯥꯁꯤꯡꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯝꯈ꯭ꯔꯦ ꯈꯜꯂꯤ꯫ ꯂꯩꯔꯤꯈꯣꯝꯕꯤꯁꯨ ꯑꯗꯨꯝ ꯃꯉꯥꯏ꯫ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯆꯤꯡꯎ ꯂꯥꯏ ꯎꯔꯝꯕ ꯇꯦꯅꯋꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦ ꯈꯜꯂꯤ꯫ ꯃꯥꯏ ꯄꯥꯛꯄꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯄꯨꯗꯨꯅ ꯀꯔꯦꯝꯅꯒꯦ ꯂꯥꯛꯅꯔꯨꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯒꯨꯝ ꯃꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯕꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ ꯄꯣꯠꯁꯤꯡꯒ꯫ ꯏꯅꯥꯎ ꯏꯕꯦꯝꯃ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯂꯛꯄꯅꯤ ꯃꯥꯁꯨ꯫ ꯏꯆꯦ ꯏꯕꯦꯝꯃ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯋꯥꯔꯧꯕꯗꯤ ꯌꯥꯗꯦꯅꯦꯀꯣ ꯏꯅꯥꯎ ꯏꯕꯦꯝꯃ, ꯀꯨꯝꯁꯤꯗꯤ ꯀꯥꯡꯁꯦ ꯅꯆꯦꯅ ꯊꯣꯏꯔꯦ꯫ ꯉꯁꯤ ꯀꯥꯡ ꯊꯣꯏꯕꯒꯤ ꯅꯨꯃꯤꯗꯥꯡꯗ ꯇꯔꯥ ꯆꯥꯛꯂꯦꯟ ꯑꯆꯧꯕ ꯑꯃ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯁꯤꯟꯒꯗꯧꯔꯤ꯫ ꯅꯪꯅ ꯄꯥꯝꯖꯕ ꯃꯊꯦꯜ ꯑꯃꯠꯇꯗꯤ ꯍꯥꯏꯌꯨ, ꯍꯣꯔꯦꯟ ꯍꯥꯞꯀꯦ ꯃꯌꯥꯝꯒꯤ ꯆꯥꯅꯕꯗ꯫ ꯏꯅꯥꯎꯒꯤ ꯃꯊꯦꯜꯗꯣ ꯌꯥꯎꯔꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯅꯤ꯫ ꯏꯆꯦꯕꯦꯝꯃ, ꯑꯩꯒꯤꯗꯤ ꯊꯣꯏꯅ ꯁꯤꯃꯅ ꯍꯦꯜꯂꯤ ꯑꯄꯥꯝꯕ ꯍꯥꯏꯕꯗꯣ ꯂꯩꯇꯦ꯫ ꯏꯆꯦꯕꯦꯝꯃꯒꯤ ꯑꯄꯥꯝꯕꯗꯣ ꯑꯣꯏꯅ ꯇꯧꯕꯤꯌꯨ꯫ ꯍꯩꯃꯥ, ꯑꯩꯅꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯊꯦꯜ ꯑꯃꯇ ꯑꯣꯏꯔꯁꯨ ꯌꯥꯎꯍꯟꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯆꯦꯕꯦꯝꯃ, ꯑꯩ ꯉꯁꯤꯁꯦ ꯍꯛꯆꯥꯡꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯗꯧꯅ ꯇꯧꯏ꯫ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯅꯨꯡꯁꯤꯠꯀ ꯐꯨꯔꯨꯔꯦ꯫ ꯀꯣꯛꯁꯤꯁꯨ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯕꯒ ꯏꯄꯥꯡ ꯄꯥꯡꯗꯕꯗꯧꯅ ꯇꯧꯏ ꯏꯁꯥꯁꯦ꯫ ꯑꯗꯨꯅ ꯄꯣꯊꯥꯔꯨꯔꯒꯦ꯫ ꯍꯣꯔꯦꯟ ꯑꯩꯗꯤ ꯃꯌꯥꯝꯂꯛꯇ ꯇꯤꯟꯗꯨꯅ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕꯒ ꯌꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯔꯣꯏ ꯏꯆꯦꯕꯦꯝꯃ, ꯄꯣꯊꯥꯔꯨꯔꯣ ꯄꯣꯊꯥꯔꯨꯔꯣ꯫ ꯌꯦꯡꯉꯣꯏ, ꯅꯥꯍꯟꯕ ꯌꯥꯗꯦ꯫ ꯌꯥꯔꯗꯤ ꯇꯔꯥ ꯆꯥꯛꯁꯨ ꯆꯥꯔꯨꯔꯅꯨ꯫ ꯆꯔꯥꯗꯨꯝ ꯍꯦꯟꯗꯣꯛꯎꯀꯣ꯫ ꯆꯔꯥ ꯁꯤꯠꯄ ꯍꯦꯟꯗꯣꯛꯄꯁꯦ ꯅꯥꯕ ꯐꯕꯅꯤ꯫ ꯏꯁꯤꯡ ꯐꯥꯎꯕ ꯍꯦꯛ ꯊꯛꯎꯅꯨ꯫ ꯅꯆꯦꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯑꯩꯁꯨꯅꯦ ꯅꯍꯥꯟꯃꯨꯛ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯑꯣꯡ ꯃꯥꯟꯅꯕ ꯑꯃ ꯅꯥꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯏꯆꯦꯁꯨ ꯀꯔꯤꯝꯇ ꯍꯦꯛ ꯌꯥꯇꯣꯟ ꯇꯪꯈꯤꯗꯦ꯫ ꯆꯥꯕꯒꯤ ꯋꯥꯕꯨ ꯇꯣꯞꯅ ꯊꯝꯈꯤꯁꯤ, ꯏꯁꯤꯡ ꯌꯥꯎꯝ ꯑꯃ ꯐꯥꯎꯕ ꯄꯨꯛꯅꯨꯡꯁꯤꯗ ꯇꯤꯜꯍꯟꯅꯤꯡꯕꯒ ꯐꯥꯎꯈꯤꯗꯦ꯫ ꯑꯗꯨꯅꯅꯦ ꯍꯌꯦꯡꯒꯤꯁꯨ ꯌꯥꯎꯅ ꯍꯦꯟꯗꯣꯛꯎ, ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ꯫ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯆꯦꯕꯦꯝꯃ, ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯒꯦ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯔꯦꯝꯅꯕꯣꯏ ꯀꯩꯕꯣꯏ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒꯥꯅ ꯍꯣꯏ ꯍꯣꯏ ꯄꯣꯊꯥꯖꯔꯨꯔꯣ, ꯅꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯤꯡꯕ ꯀꯥꯏꯔꯕꯤ ꯁꯥꯃꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯤ ꯅꯨꯡꯁꯤꯕꯥꯗꯣ ꯈꯣꯡꯀꯥꯞ ꯆꯥꯎꯅ ꯊꯥꯡꯗꯨꯅ ꯃꯥꯒꯤ ꯀꯥꯗꯣꯝꯗ ꯆꯠꯈꯤ꯫ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯃꯔꯦꯝꯕꯤꯅ ꯀꯜꯂꯛꯇꯨꯝ ꯄꯦꯜꯂꯤ, ꯃꯤ ꯎꯁꯤꯠꯇꯕ ꯅꯋꯥꯡꯕꯁꯦ ꯉꯁꯤꯗꯤ ꯃꯥꯒꯤꯁꯨ ꯅꯨꯃꯤꯠ ꯁꯨꯔꯦ꯫ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯌꯥꯝꯅ ꯊꯦꯛꯀꯠꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯍꯥꯏꯗꯔꯦꯗꯅ ꯃꯁꯛꯁꯦ ꯅꯨꯡꯁꯤꯃꯟꯈꯤꯗꯗꯨꯅ ꯍꯥꯏꯒ ꯌꯥꯎꯅ ꯍꯥꯏꯕꯅꯤ, ꯈꯪꯉꯕ? ꯆꯤꯛꯀꯤ ꯌꯥꯎꯅ ꯆꯤꯛꯄꯅꯤ꯫ ꯃꯥꯒꯨꯝꯕꯤ ꯉꯈꯥ ꯑꯃꯅ ꯏꯊꯛꯇ ꯀꯥꯒꯦꯒ ꯇꯧꯔꯗꯅ ꯉꯁꯤꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯦꯟꯖꯤꯟꯕꯗꯤ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯉꯁꯤꯗ ꯂꯣꯏꯈꯤꯁꯅꯨ꯫ ꯉꯁꯤ ꯀꯥꯡ ꯁꯥꯟꯅꯕ ꯌꯥꯎꯕ ꯅꯤꯉꯣꯜ ꯇꯔꯨꯛꯇꯨꯁꯨ ꯇꯛꯈꯠꯈꯤꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯔꯤꯕ ꯋꯥꯡꯂꯩ ꯌꯨꯒ ꯊꯛꯆꯤꯜꯂꯨꯕ꯭ꯔꯥ ꯁꯥꯟꯅꯔꯝꯗꯥꯏꯗꯨꯗ? ꯁꯣꯏꯗꯅ ꯍꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯍꯪꯕꯤꯔꯔꯣꯏ, ꯍꯌꯦꯡ ꯍꯦꯛꯇꯃꯛ ꯀꯧꯈꯠꯂꯒ ꯍꯪꯂꯒꯦ꯫ ꯉꯁꯤꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯍꯧꯈ꯭ꯔꯁꯅꯨ꯫ ꯀꯥꯡ ꯊꯣꯏꯕꯒꯤ ꯆꯥꯎꯈ꯭ꯔꯕ ꯆꯥꯛꯈꯨꯝꯗꯣ ꯃꯅꯥꯏ ꯃꯁꯜꯁꯤꯡꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯆꯥꯛꯂꯦꯟ ꯑꯆꯧꯕ ꯑꯃ ꯁꯤꯟꯕ ꯂꯥꯡꯕꯒꯤ ꯄꯤꯡ ꯄꯤꯡ ꯂꯨꯏ ꯂꯨꯏꯅ ꯁꯤꯡꯖꯨ ꯃꯌꯥꯟ ꯁꯦꯝꯂꯤꯕꯤ ꯂꯩꯔꯤꯈꯣꯝꯕꯤꯒꯤ ꯅꯥꯛꯇ ꯐꯝꯃꯤ꯫ ꯇꯣꯅꯤꯡꯈꯣꯛꯁꯤꯡ ꯑꯗꯣ
manna manna lui luina leiri bema kari khupajano nangi khupajadubo nangi ngasigi aikhoidi nahangai sukhang khangde nangna asi yongna phajarangani haibadi kabo pakhang singna kang yengbaga sangkhide nangi phajaba yengbada kaino kang sanabana marol ama hairiba chindadi haite hairaga tawthorakpa thabakna tai haiduni ayengba aikhoitana khangi leiri khombina onthokna ikai khreda pingpingna ikairunu phajaba haiba haithoi singthoi ba haiba magul anise losinduna thamba yaba nate aina hairise lalabrani lui landiye leiri khombina nakhoinina ngangnarising ado tara aina dum hena ikaiba phawrle pingpingna hai angaubi mina hairise harauge di haidraga ikai haine makhoi sing ado wa launa nokminne haina sem saba thongba thakpa loiraduna mayamdo sanaba thaurangi leimaningtau mathak thongba sing hana chakraba matung kaina thangda nayobi singdo amuk chahawe lemarembi posigana sinba ngasi numidangi chaklense hawbugi mapal naikhide mayamdo chak toklaba matung tawgadaba mathau ayamba losinduna tumnaba thaurang tawnare leiri khombisu magi kada tumin changlakle tumnaba thaurang tawge ngasidi mahausaga iman manade wakhalsu yamna nungai punchida ngasigi asigumba asuk nungaiba mikup lakani haiba mangda phawba manglude wakhal nungai adumak made tumthakre tanglau leina thengjillaklaba ahingi matam oirakle adubu tumit arunba ka amagi manungda wakhal phumbangnaduna phamlaga lei mayamna pumlang langkiba nokpa khebagi makhon magi maphamdadi tayonaki nakong chingya yaiki mahak matangduda leikhruk ama yinglaga malem leirol nungda changduna lotningloi adubu wakhalgi thawin chine mahakti lebak leirol nungda leiba thawai panbasu natana khudam oina hairabada kakchengumba asumna wakhal makhal phumbangnaduna lei ahing matam oiraktuna pomchik chikkhrabasu ningdol pombade phatlamde mahakti mingsibana aina sinkiba langkiba honakiba pumnama arembada loina takhe telaba matam kharada aina honakibado phanadi kanna section na honakibani ichegi kangkhutta yawgadaba kabu chanu singdo makhoi taruk maki thaknaba singda aina ngawnaba yai hapsinki maduda natana hamaisu minai nupi leiridi kang sanaba hairukhan aidi magidi thaurang tahoude makhoi tarukki hotnabada hamaisu yaisu ama fawba khajikta oirabasu lemhoude lemlamlabade haplambasu ya adubu wakhal sinadi magidi haptrasu yani haiduna irai laina aina komthokkibani masina achoubu maram ama oiraklibra aina maithibagi hoi aina magidi haphoutra haidunasu khallase makhoi tarukta hapkhibaduna kaidauraba numit chupa ngawgadaba yaiduna nungthil pobopta karamna mayai lokiba aina hapliba yai amadi hamaidusu soirabra yaidu khakta haplambana pharambra isingda leiba lemlei nga phawba irol nungda yai thadaba leiba ngamdaduna lemlei ngam phawba kangphal tamna songkhatlibani aduga kari mai pakhum thokpasida aina mai pakpa phangjiba madugi mohon ikai pheru khumliba aina sungasai minglei wabu kaushinduna thina chaikre pentabadagi wanglen pungja amagi mamangda thokiba thaudok ama ningsinglai minglei waga makhoi ani khakta aina kari haike
ꯐꯅꯗꯤ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯃꯅꯥꯎ ꯏꯕꯦꯝꯃ ꯍꯣꯠꯅꯕꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯑꯩꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯑꯩ ꯌꯥꯝꯅꯗꯤ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯂꯥꯏꯕꯛꯅ ꯁꯨꯝꯊꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂ ꯃꯥꯜꯂꯦ ꯂꯥꯏꯕꯛꯀꯤ ꯋꯥꯗꯣ ꯄꯨꯁꯤꯜꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯃꯅꯥꯎ ꯏꯕꯦꯝꯃ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩꯒꯤ ꯍꯩꯖꯕ ꯁꯤꯡꯖꯕ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯑꯩ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯣꯠꯅꯔꯤꯕꯗꯣ ꯀꯗꯥꯏꯗ ꯑꯁꯣꯏꯕ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯈꯪꯖꯗꯦ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯦ ꯈꯜꯂꯝꯕꯅꯤ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯀꯥꯡꯁꯤ ꯊꯣꯏꯔꯕꯗꯤ ꯑꯗꯨꯕꯨ ꯄꯤꯔꯔꯣꯏ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯤꯡꯂꯧ ꯅꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯏꯐꯝꯗ ꯎꯠꯂꯅꯨ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯔꯛꯄꯅꯤ ꯑꯁꯥꯎꯕ ꯄꯨꯝꯕꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯍꯩꯖꯤꯟꯗꯨꯅ ꯏꯀꯥꯏꯕꯅ ꯃꯥꯒꯤꯁꯨ ꯆꯤꯊꯗꯅ ꯁꯔꯨꯛ ꯊꯨꯡꯂꯕꯤ ꯃꯤꯡꯂꯩꯋꯥ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯉꯝꯗꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯆꯦꯟꯊꯣꯔꯛꯑꯦ ꯄꯨꯛꯅꯤꯡꯗ ꯃꯥꯁꯨ ꯈꯜꯂꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯕꯗꯣ ꯆꯤꯝꯕꯥꯜꯗ ꯀꯥꯡꯊꯣꯔꯛꯑꯦ ꯅꯍꯥꯛ ꯊꯛꯀꯤ ꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕꯤ ꯑꯩꯁꯦ ꯃꯥꯏꯊꯤꯕ ꯅꯪꯂꯦ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯂꯃꯟꯗꯤ ꯃꯇꯥꯡ ꯆꯥꯕꯗ ꯃꯤꯡꯂꯩꯋꯥ ꯑꯩꯅ ꯉꯁꯤ ꯀꯕꯣꯛꯒꯤ ꯐꯨꯔꯥꯂꯥꯏ ꯇꯔꯥ ꯄꯟꯗꯨꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ ꯂꯩꯔꯤꯈꯣꯝꯕꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯇꯣꯛꯑꯣꯏ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯃꯤꯡꯂꯩꯋꯥꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯏꯀꯥꯏꯕꯅ ꯃꯁꯔꯨꯛ ꯑꯣꯏ ꯅꯤꯡꯕ ꯀꯥꯏꯅ ꯁꯅꯥ ꯀꯣꯅꯨꯡꯗꯨꯗꯒꯤ ꯆꯠꯈꯤ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯦ ꯅꯨꯡꯁꯤꯕ ꯃꯥꯅ ꯊꯤꯅ ꯆꯩꯈꯩꯁꯨ ꯆꯩꯊꯣꯛꯄꯤꯔꯨꯔꯦ ꯈꯪꯗꯕ ꯅꯠꯇꯦ ꯁꯥꯡꯂꯕ ꯃꯇꯝ ꯀꯌꯥꯁꯦ ꯃꯤꯡꯂꯩꯋꯥꯕꯨꯁꯨ ꯃꯥꯒꯤ ꯈꯨꯠꯆꯥꯕꯤ ꯑꯃ ꯑꯣꯏꯅ ꯂꯣꯏꯅꯔꯛꯄ ꯑꯁꯣꯏꯕ ꯑꯃꯒꯤ ꯌꯥꯝ ꯊꯤꯅ ꯆꯩꯗꯕ ꯌꯥꯗꯕꯒꯤ ꯆꯩꯔꯤꯅꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯥꯁꯨ ꯈꯪꯗ ꯎꯗ ꯅꯠꯇꯦ ꯉꯁꯥꯏ ꯀꯕꯣ ꯀꯥꯡꯁꯪꯗ ꯇꯧꯈꯤꯕꯁꯤꯡ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯁꯥꯃꯨ ꯃꯥꯏꯗꯤ ꯄꯥꯛꯈꯤꯗ꯭ꯔꯦ ꯈꯟꯖꯤꯜꯂꯨꯔꯛꯄꯗ ꯋꯥꯈꯜꯁꯤꯡꯒꯤ ꯑꯔꯣꯏꯕ ꯏꯇꯤꯟꯐꯝꯗꯤ ꯂꯩꯔꯤꯈꯨꯝꯕꯤꯗꯅ ꯑꯣꯏꯔꯔꯦ ꯀꯩꯗ ꯇꯥꯏ ꯂꯥꯗ ꯇꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯕꯨ ꯃꯍꯥꯛ ꯃꯁꯥꯁꯦ ꯇꯔꯥ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯑꯦ ꯂꯩꯔꯤꯈꯨꯝꯕꯤ ꯇꯔꯥꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯂꯦꯞꯂꯒ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯀꯔꯦꯝꯅꯕꯒ ꯏꯔꯣꯏꯅꯅ ꯅꯣꯛꯁꯤꯜꯂꯛꯏ ꯃꯥꯕꯨ ꯃꯃꯜ ꯌꯥꯎꯗꯕꯤ ꯑꯃꯒꯨꯝ ꯉꯥꯃꯣꯛ ꯑꯣꯏꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯅꯨꯄꯤ ꯇꯔꯥꯗꯣ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯂꯩꯔꯤꯈꯨꯝꯕꯤ ꯆꯞ ꯃꯥꯟꯅꯕ ꯐꯤꯖꯣꯜꯗ ꯉꯁꯥꯏ ꯀꯕꯣ ꯀꯥꯡꯁꯪꯗ ꯁꯦꯠ ꯆꯥꯈꯤꯕꯗꯨꯃ ꯃꯁꯛꯁꯨ ꯂꯝ ꯌꯧꯈꯩ ꯐꯖꯔꯦ ꯃꯤꯡꯁꯤꯕ ꯃꯇꯨ ꯃꯃꯥꯟ ꯏꯄꯣꯟ ꯄꯣꯟ ꯀꯅꯥ ꯂꯩꯖꯗꯕꯤ ꯑꯃꯒꯨꯝ ꯇꯨꯁꯣꯟ ꯃꯥꯁꯣꯟꯅ ꯂꯦꯞꯂꯤ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯖꯗꯕꯤ ꯑꯃꯒꯨꯝ ꯃꯤꯡꯁꯤꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯇꯗ ꯂꯩꯔꯤꯈꯨꯝꯕꯤ ꯇꯔꯥꯗꯨꯅ ꯃꯥꯏꯊꯤꯕꯒꯤ ꯃꯍꯥꯎꯗꯨꯕꯨ ꯀꯝꯗꯧꯒꯦ ꯃꯍꯥꯎ ꯂꯩꯇ꯭ꯔꯣ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇ ꯇꯪꯕ ꯐꯪꯗ꯭ꯔꯤꯕ ꯃꯍꯥꯎ ꯑꯃ ꯉꯁꯤꯗꯤ ꯇꯪꯕ ꯐꯪꯂꯦꯗꯣ ꯏꯀꯥꯏꯕꯗꯤ ꯅꯪꯒꯤ ꯁꯔꯨꯛꯅꯤ ꯉꯁꯤꯗ ꯅꯠꯇꯦ ꯑꯩꯅ ꯂꯩꯔꯤꯈꯩ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯗꯤ ꯊꯦꯡꯈꯥꯡ ꯊꯦꯡꯈꯥꯡ ꯈꯨꯗꯤꯡ ꯏꯀꯥꯏꯕ ꯀꯧꯕ ꯃꯥꯒ ꯁꯥꯒꯣꯟꯅꯗꯨꯅ ꯁꯤꯈꯤꯕ ꯇꯥꯕ ꯂꯩꯔꯤꯈꯣꯝꯕꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯕꯨ ꯏꯀꯥꯏꯕ ꯄꯤꯒꯦ ꯂꯥꯛꯂꯤꯕꯅꯤ ꯅꯪ ꯌꯥꯝ ꯍꯥꯏꯒꯠꯂꯦ ꯑꯗꯨꯅ ꯍꯥꯏꯗꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯗꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯪꯒꯤꯅ ꯅꯆꯦ ꯏꯕꯦꯝꯃꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯅꯤ ꯃꯥꯅ ꯑꯋꯥ ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯂꯩꯃꯔꯦꯝꯕꯤ ꯃꯥꯗꯤ ꯁꯤꯕ ꯅꯥꯏꯔꯣꯏ ꯑꯗꯨꯝ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯅꯤ ꯅꯪꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯅꯤ ꯈꯟꯖꯔꯤꯗꯣ ꯃꯪꯂꯥꯟ ꯑꯣꯏꯗꯨꯅ ꯇꯣꯛꯀꯅꯤ ꯅꯄꯨꯟꯁꯤꯗꯨꯅ ꯂꯩꯔꯤꯉꯩ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯃꯪꯂꯥꯟꯗꯨꯗꯤ ꯃꯪꯐꯥꯎꯅꯔꯣꯏꯌꯦ ꯃꯤꯡꯁꯤꯕꯥ ꯊꯧꯌꯥꯝ ꯄꯨꯕꯤ ꯅꯪꯅ ꯍꯣꯠꯅꯔꯁꯨ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯗꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯈꯥ ꯊꯥꯗꯨꯅ ꯍꯤꯡꯂꯅꯤ ꯂꯩꯃꯔꯦꯝꯕꯤ ꯂꯩꯔꯤꯉꯩ ꯅꯪꯅ ꯑꯩꯕꯨ ꯅꯝꯊꯕꯗꯤ ꯑꯣꯏꯔꯔꯣꯏ ꯑꯣꯏꯔꯔꯣꯏꯌꯦ ꯑꯣꯏꯔꯔꯣꯏ
mapal saduna kelagadaba nangi ningjaba ngakni ningjaba nangdi ningol pokpini nacha nupa poktabanina napuroibinasu nongma natraga nongmadi ngaksam paiduna sanako nungsidagi laktuna inthorakpa soidrabani kanana khangba khuba khunamgi taibangsida nangsu aidawna minai oiba mane nang minai ni minai nupi sanako nungsigi minai nupi jengloksam chap manabi nupi taraduna changduna mabudumna chairakpa tahiba ngamdraduna manakong anido jejet menchille yengba ngamdraduna mamit anido ushille mamit anido ushillabasu pirangna pumchon tahiba ngamdraba wahisingduna menchillabasu lutong khudingda sandokhiduna singya yere mapunchida sontharakpa mikup haibado karino khanglaktabi mahakto asonba haiduna laksa khudum chankhibadawna pungson hek sonthakre tawribado numit ki akoibada malemna koina chatpagum maage akoibaduda nupi tara leiri khombiga sakmanabi tarasna leptuna le adu khudingmakse wakhalna thonba ngangni ngaya maage akoibaduda tamna laigu maagi wakhalda tamnaramlaga loina mangki ngaya kanarba matum tamna misna anido pangthore adu kappadi lepamde kaple o khungna penaidi hanjin kaplabasu hen kapningi laimarimbi pongkiba haraukiba mamita sangsangna uri mitmangdagi hekta mangkhwaiba yaramde thokdoksing ado masinadi thamoida laimal haibadu oire nongyai chabuk lolakpa matamdudadi kappasu phare pukning wakhal thamoi ahummak phajinba laksinba ngamlagle wakhaldu khanna puba ngamlagle kappa pungpha hek phakhiba mingsibana aigi punchida aseng beknaba tingkhang haibado ngasidagi nangna oire minai nupi wanglen pungja kharadi ai nangna maram oiraga kangawnarure wakhal thoktadana pungson hek sontharure adu sonthare haiduna nafamda maithibadudi aidi natte ngasi nangna mai pakpagi makhau pungna nokhi laimarimbi achanba manaini napal tawri ngasai kabo sangduda kabo miyamna nangdawna saksu changkhonbi nuja amata nangdawna phajaba amata leite haiduna sonaki nangi phajabaduna aingondadi hu oirare aduna mahutana chingthokadaba tingkhangtana hanbata ichedi lapnabu thamkhrage nang hana maru phangna sana kunungsidagi awa lebaksidagi lapna langthokibata nang ama hek mangan khibada iche lemarimbidi irailai aigi khubam nungda paisin khradabani haujik ahanbada kaidobata nangbusu aina ikaiba maithiba leibak miyam mangda phangkhibago nangsu aina phangkhiba chainadama phanganbata nasak phajai haiduna miyamna sonakibada aduna nasak phajabado aina mangangani laithum chama pakhange hek ubada miyamna tin chitpam ohange khangloidrado konbang sagai mamom loini kawboire ten khraba matam kharasida nangbu aina laikhada chingthaba ngamdraba he yengudana mingsiba ai iming hongbige asumna nongalamdai sajik thaba sinaramdai duda wakhalna lalong sagatuna leri khombigi punchibu tapna mangan khinaba kaidoba yaba khankre asumna wakhalgi ipom marakta ahingado adumak loikre mathangi numitgi chaklen charba matum ayuki matamdudagidi khara leithara numitsu yungdriba khajik wanglen pungja animuk walingai matamne tamu kaite lamyaida manai achanbi leri khombiga loinana kabo ningo nai oibi animaga ping lui
Dolai puba, dolai ring, tamba nupa nipa lamaga, lemari posiga, tamura paning thaugi, masai kwan, tamu kaitelda, manaya chanbi ohumgi, likon, sen inaba khara lerugi haiduna, harau bagi, nungai bagi, pungning inil nairibi, lemari bido, kangam kibagi, machudo, harau bagi, koktraduna, kongdoi rakpane. Dolai puba, masapaba nupa nipalduna, dolai du puri, dolai du dana, lemari posigana tongli, tungdana, leiri kombi, ping ping, lui lui, ahumna inari, makhoi ahumse, hantak marak, lemari posigana, luna taukhale, ping ping su, mungshibagi naktage, sum, tapna kharadi, nathai rakpadamna, taurabane, ping ping su, lemari miyang khada, munboy, lakboy, phoiboy taubuda, lemari bisu, mana laiminabini, mana loina konsingadabani, magi loina sana konungsida, lairiba singse, oigadabani, haibagi wakhalonda oina, laikibana, magi yathang, kanamtana, hiktopa ngamdabana, loina yanaba chatle, ping ping su, naange, mingsibaga, loina duna laibada, wakhalga phaksilambani, adu, handak, lemari miyang makhada, laibadagi, wakhal phaksilamba, phakra. Ten khirba matam kharasida, ping ping, lui yamadi, lairi khombi, makhoi uhumse, luna tinabi, mamanabi ahum oire. Makhoi uhumse, kanagumbana, yosabi makong ahum nisu, haibiri, nok tuna, yangdaw lambi duda, sana kaithil yongnuba chali. Chana, yangdaw lambi duda, luna tinabi, ahumda, wari sane. Jin khara yaubi, ping pingna. Lambi du tenaba haiduna, wari sabasu, mana haudorakpani. Nokmi dana, ketha dana, midyeng ho, na yeng ho. Jinbal anido, ling chale. Nokpada, yato langbi. Kaphoi maru ngamjabido, nokladuna, khoinong mata aniduda, onsinna. Kang hai haibadi, aikhoidi, khangbu khangjadene, mathang kumjadadi, aisu kang sanaba yauge, madu nangnaba, Kang sanaba, tambidaba yaroi ko leiri, tambinida, kaidawbagi tambiroi. Tambibagi, wakong set, lau ko ita, hoi dahe, ita lui, karigi lauroi, natra, kang sanabada, aingondagi henba, laipote. Hoine, laujo, wakong set, pithok sungaidana, hayengani hairabadi. Wa hek nukmine, adubo muksu. Hauna launa nokthok luraga lemari mina sairakadra haibagi tumin kirup leine makhoigi matau singdo dolai puriba tamba nipalduna tunghanna onthoklaga phalap atai tadi yengdraga lairi khombida onsillaga oine yengbadawna tawe nokpadu toklaga makhoi singdo amaga onsinnaduna tumin wari shane michi na ten kapa Kaidano kaplibado, pangadaba midadi pandraga, paloidaba, aingondo ina pale. Karino ping nang natawraiduna, lai mapang malihe, lui bema. Ita, ay wakalang tatahalomi. Ma tahan bada, ay busu, amuk tatahan biramu. Lairi kaubi, ay mukpangba, nuzama, malim sigi, mapang kaida layramu. Pangjamaning bahaiduni, nakhoi anise, lamuidong na singlise, ay tangairine, adumay na hairasu yaye. Ariyamada, chay lakani, pangmanbagi, noy anise, asyang ba aydi, kamay na ngang nani, karimta, irang ingit ka, kangjati mi, dolay puriba, dolay rin chingsina, mamit chingse, ngaw kiduna, phalap, ita phajabi, lairi khombida sadauki yenglibase nangbu khangdrane ita lui hoine ita aidi yengbu yengsiludi mamitche kayada ngauriba adubudi lairangi lenam khongul libudi khoimugi maram chatne lairang sapam thibasu khoimugi mathongni tanjadra laima ita na khoi ani se ngangni na ngangliba mayam dubu aingonda loina insilla eme Mita kini matagu
ꯈꯖꯤꯛ ꯅꯣꯛꯏ ꯂꯨꯏꯂꯨꯏꯅ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯔꯤꯈꯣꯝꯕꯤ ꯌꯦꯡꯅ ꯃꯈꯥ ꯁꯝꯊꯔꯦ ꯏꯟꯁꯤꯜꯂꯛꯏ ꯀꯥꯏꯅꯒ ꯍꯣ ꯏꯟꯁꯤꯜꯂꯨꯕ ꯅꯠꯇꯤꯌꯦ ꯃꯤꯠꯅ ꯎꯕ ꯑꯆꯨꯝꯕꯗꯣ ꯄꯥꯎꯗꯝꯖꯕꯅꯤ ꯇꯟꯖꯗ꯭ꯔꯥ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯇꯟꯖꯗꯦ ꯑꯩꯈꯣꯏꯗꯤ ꯃꯩꯅꯥꯛꯇ ꯐꯝꯂꯨꯕ ꯃꯩꯁꯥ ꯐꯥꯎꯔꯦ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯊꯣꯛꯅ ꯆꯥꯛꯂꯕ ꯈꯥꯝꯕꯤꯉꯩꯒꯤ ꯃꯁꯛꯇꯤ ꯏꯕꯦꯝꯃꯅ ꯑꯣꯏꯔꯦ ꯏꯇꯥ ꯄꯤꯡꯄꯤꯡ ꯏꯇꯥ ꯂꯨꯏꯂꯨꯏ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯥ ꯁꯛ ꯐꯖꯔꯨꯕ ꯅꯪꯒꯤ ꯅꯔꯥꯜꯅꯦ ꯅꯔꯥꯜꯗꯣ ꯅꯁꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯖꯋꯣ ꯈꯣꯏꯅꯧ ꯅꯍꯥꯛꯊꯛꯀꯤ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯄꯥꯈꯪꯁꯤꯡꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯪꯒꯤ ꯃꯔꯝꯒꯤꯗꯃꯛ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯣꯛꯅꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯌꯥꯝꯅ ꯉꯝꯃꯤ ꯍꯤꯡꯆꯥꯕꯤ ꯁꯥ ꯅꯣꯏꯁꯤꯗꯤ ꯑꯩꯕꯨ ꯇꯧꯉꯝꯕꯤ ꯌꯥꯝꯅ ꯇꯥꯍꯜꯂꯤ ꯊꯔꯣꯏꯅ ꯆꯤꯛꯊꯣꯛꯇꯨꯅ ꯃꯤ ꯆꯤꯛꯄꯁꯦ ꯁꯔꯨ ꯌꯧꯅ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯈ꯭ꯔꯦꯗ ꯑꯩꯗꯤ ꯅꯣꯏꯅ ꯉꯥꯡꯅꯔꯤꯁꯤꯡꯗꯣ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯝꯇ ꯈꯪꯗꯦꯀꯣ ꯈꯪꯉꯣꯏꯌꯦ ꯅꯪꯗꯤ ꯊꯣꯠꯅ ꯆꯦꯡꯖꯪꯕꯤꯅꯤꯅ ꯍꯩꯃꯥ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏꯗ ꯏꯇꯥ ꯄꯤꯡꯄꯤꯡꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯈꯣꯏꯁꯤꯡꯗꯣ ꯋꯥ ꯅꯣꯛꯃꯤꯟꯅ ꯂꯝꯕꯤꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯇꯃꯨꯔꯥꯛꯄ ꯅꯤꯡꯊꯧꯒꯤ ꯃꯁꯥꯏꯀꯣꯜ ꯇꯃꯨ ꯀꯩꯊꯦꯜ ꯌꯧꯔꯛꯂꯦ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡ ꯗꯣꯂꯥꯏꯔꯦꯟꯁꯤꯡꯗꯨꯅ ꯗꯣꯂꯥꯏ ꯑꯗꯨ ꯊꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒ ꯃꯣꯡ ꯍꯥꯗꯅ ꯂꯦꯝꯖꯕ ꯁꯥꯖꯠꯇ ꯗꯣꯂꯥꯏꯗꯒꯤ ꯀꯨꯝꯊꯔꯦ ꯃꯅꯥꯏ ꯑꯍꯨꯝꯅ ꯊꯧꯒꯜ ꯇꯧꯏ ꯃꯈꯣꯏ ꯃꯔꯤꯗꯣ ꯇꯃꯨ ꯀꯩꯊꯦꯜꯒꯤ ꯁꯪ ꯑꯗꯣꯝꯗ ꯈꯣꯡꯀꯥꯞ ꯋꯥꯏꯔꯛꯏ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒꯥꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯦꯟꯅꯒꯤ ꯀꯥꯡ ꯉꯝꯕꯒꯤ ꯍꯥꯏꯗꯨꯅ ꯇꯃꯨ ꯀꯩꯊꯦꯜꯁꯤ ꯇꯥꯅ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯂꯛꯂꯤꯕꯅꯤ ꯉꯁꯤꯗꯤ ꯅꯈꯣꯏꯅ ꯑꯄꯥꯝꯕꯗꯣ ꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯌꯨ ꯇꯔꯦꯠ ꯁꯦꯟꯖꯥ ꯄꯤꯗꯨꯅ ꯂꯩꯒꯅꯤ ꯅꯣꯏꯅ ꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯂꯩꯒꯅꯤ ꯃꯟꯇꯤꯛꯅꯔꯣꯏꯀꯣ ꯏꯅꯥꯏꯁꯥ ꯃꯈꯣꯏ ꯍꯨꯝ ꯄꯨꯟꯅ ꯑꯃꯨꯛꯇꯗ ꯆꯞ ꯃꯥꯟꯅꯅ ꯄꯥꯎꯈꯨꯝ ꯑꯃ ꯃꯀꯣꯛꯁꯤꯡ ꯑꯗꯣ ꯅꯣꯜꯂꯗꯨꯅ ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ ꯄꯤꯡꯄꯤꯡꯅ ꯇꯨꯃꯤꯟ ꯑꯅꯤꯗꯨꯗ ꯅꯨꯡꯇꯤꯒꯤ ꯀꯥꯡ ꯁꯥꯟꯅꯁꯤ ꯍꯥꯏꯁꯤꯔꯥ ꯏꯇꯥ ꯂꯩꯔꯤꯅ ꯊꯣꯏꯕ ꯈꯨꯗꯤꯡ ꯀꯩꯊꯦꯜ ꯀꯥꯔꯒ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯜꯂꯒ ꯂꯩꯍꯟꯕ ꯄꯤꯡꯄꯤꯡꯒꯤ ꯋꯥꯇꯥꯗꯨꯗ ꯋꯥꯍꯩ ꯑꯃꯇꯗꯤ ꯍꯥꯏꯗꯅ ꯑꯅꯤꯗꯣ ꯂꯩꯃꯔꯦꯝꯕꯤ ꯇꯥꯗꯅꯕ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯅꯣꯛꯏ ꯂꯨꯏꯂꯨꯏꯅ ꯀꯥꯡ ꯁꯥꯟꯅꯔꯣꯏꯁꯤ ꯏꯆꯥꯛ ꯏꯔꯜ ꯄꯨꯝꯕ ꯄꯨꯝꯇꯦꯡ ꯇꯦꯡꯉꯤ ꯍꯥꯏꯔꯛꯄ ꯁꯣꯏꯔꯣꯏ ꯂꯩꯔꯤꯈꯣꯝꯕꯤꯅ ꯑꯗ ꯇꯥꯏꯌꯦ ꯑꯍꯨꯝꯗꯣ ꯁꯤꯇ ꯇꯨꯃꯤꯟ ꯅꯣꯛꯏ ꯄꯤꯡꯄꯤꯡꯅ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯂꯨꯏꯂꯨꯏꯅ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯕꯗꯣ ꯀꯅꯥꯅꯕꯨ ꯍꯧꯗꯣꯔꯛꯀꯦ ꯑꯍꯨꯝꯗꯣ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯅꯣꯛꯅ ꯀꯩꯊꯦꯜ ꯄꯣꯜꯂꯛꯇꯨꯗ ꯌꯧꯁꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯇꯨꯡꯏꯟꯅ ꯅꯤꯡꯊꯤꯖꯔꯕ ꯇꯃꯨ ꯀꯩꯊꯦꯜ ꯃꯌꯥꯏꯗꯨꯃꯛꯇꯗ ꯀꯩꯊꯦꯜꯗꯨꯕꯨ ꯀꯣꯜꯂꯤꯕꯤ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯏꯅ ꯀꯨꯞꯄ ꯅꯤꯡꯊꯤꯖꯔꯕ ꯁꯪꯒꯥꯏ ꯑꯃ ꯅꯨꯡꯕꯤ ꯑꯃꯅ ꯃꯅꯨꯡꯗꯨꯗ ꯏꯔꯥꯠꯂꯤ ꯃꯃꯥꯡꯗꯅ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯄꯣꯊꯥ ꯂꯩꯇꯥ ꯊꯝꯂꯤ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯔꯨ ꯑꯣꯏꯅ ꯆꯔꯤꯛ ꯀꯥꯡꯆꯨꯞꯁꯨ ꯌꯣꯜꯂꯤ ꯊꯨꯝꯁꯪꯕꯅ ꯁꯨꯡꯂꯒ ꯌꯣꯟꯕ ꯊꯨꯝꯁꯨ ꯀꯩꯊꯦꯜꯗꯨꯒꯤ ꯁꯪꯁꯤꯡꯗ ꯅꯨꯄꯤꯁꯤꯡꯅ ꯌꯣꯜꯂꯤ ꯀꯔꯤꯒꯨꯝꯕꯗꯅ ꯈꯥꯒꯤ ꯂꯂꯣꯟꯕ ꯈꯔꯁꯨ ꯀꯩꯊꯦꯜ ꯄꯣꯜꯂꯛ ꯆꯪꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ ꯇꯃꯨ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯒ ꯈꯥꯒꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯄꯨꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯕꯁꯨ ꯌꯥꯎꯔꯤ ꯃꯔꯨ ꯑꯣꯏꯅ ꯈꯥꯒꯤ ꯂꯩꯕꯥꯛꯀꯤ ꯌꯨꯅꯥꯟ ꯂꯝꯗꯝꯗ ꯂꯩꯕ ꯂꯂꯣꯟꯕꯁꯤꯡ ꯇꯃꯨ ꯀꯩꯊꯦꯜꯗ ꯂꯂꯣꯜꯂꯤꯕꯁꯤꯡꯗꯣ ꯁꯥ ꯁꯟ ꯌꯣꯟꯕꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯐꯝ ꯑꯃꯁꯨ ꯆꯥꯎꯅ ꯀꯩꯊꯦꯜꯗꯨꯗ ꯂꯩ ꯃꯔꯨ ꯑꯣꯏꯅ ꯌꯨꯝꯗ ꯂꯣꯏꯕ ꯁꯟ ꯏꯔꯣꯏ ꯁꯒꯣꯜ ꯇꯥꯎꯕ ꯍꯨꯏ ꯁꯟꯗꯪ ꯁꯟꯊꯧꯅꯆꯤꯡꯕꯁꯨ ꯁꯦꯠꯅ ꯏꯟꯅꯕꯒꯤ ꯐꯤꯔꯣꯜꯗꯒꯤ ꯍꯧꯔꯒ ꯆꯥꯅꯕ ꯄꯣꯠꯂꯝ ꯀꯕꯣꯛ ꯃꯈꯣꯏꯒꯤ ꯃꯅꯥꯠꯀꯤ ꯑꯣꯏꯕ ꯑꯊꯨꯝ ꯃꯍꯥꯎ ꯎꯍꯩ ꯋꯥꯍꯩ ꯃꯔꯨ ꯑꯣꯏꯅ ꯆꯤꯡꯂꯥꯏ ꯎꯍꯩ ꯍꯥꯏꯅ ꯈꯪꯅꯕ ꯎꯍꯩ ꯃꯈꯜꯗꯨꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ ꯑꯁꯨꯝꯅ ꯆꯥꯎꯈ꯭ꯔꯕ ꯀꯩꯊꯦꯜꯗꯨꯒꯤ ꯃꯅꯨꯡ ꯑꯀꯣꯏꯕꯗꯨꯗ ꯑꯄꯥꯝ ꯑꯄꯥꯝꯕ ꯑꯆꯥ ꯑꯆꯥꯗ ꯈꯜꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯔꯤꯈꯣꯝꯕꯤꯗꯣ ꯃꯀꯣꯛ ꯉꯥꯎꯐꯤꯡ ꯇꯧꯔꯛꯏ
ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯗꯨ ꯌꯦꯡꯅ ꯏꯇꯥ ꯋꯥꯡꯕꯜ ꯃꯩꯁꯥ ꯂꯥꯡꯕꯒꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯅꯤ ꯅꯇꯥ ꯑꯩꯗꯤ ꯁꯪ ꯃꯆꯤꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯦ ꯂꯩꯃꯔꯦꯝꯕꯤ ꯃꯊꯟꯇ ꯊꯥꯗꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯅꯈꯣꯏ ꯑꯅꯤꯅ ꯊꯧꯒꯜ ꯇꯧ ꯂꯨꯏꯂꯨꯏꯅ ꯍꯣꯏ ꯈꯣꯏꯅꯧ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯌꯨꯕꯤ ꯃꯍꯤ ꯊꯛꯅꯤꯡꯕ꯭ꯔꯥ ꯈꯣꯏꯅꯧ ꯌꯨꯕꯤ ꯃꯍꯤ ꯊꯛꯄꯁꯦ ꯁꯥꯕ ꯐꯕꯅꯤ ꯊꯛꯅꯤꯡꯗꯦꯗ ꯈꯣꯏꯅꯧ ꯈꯨꯝꯅꯤꯡꯗ ꯈꯨꯝꯂꯛꯏ ꯃꯁꯥꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯤ ꯂꯩꯔꯤꯛ ꯈꯣꯝꯕꯤ ꯃꯤꯅ ꯉꯥꯡꯕꯒ ꯇꯥꯅꯤꯡꯗꯦ ꯃꯁꯥꯗꯣ ꯀꯔꯤꯝꯇ ꯈꯣꯏꯖꯪꯗꯦ ꯄꯤꯡꯄꯤꯡꯅ ꯐꯔꯦ ꯅꯪ ꯄꯣꯊꯥꯍꯧꯔꯣ ꯂꯨꯏꯂꯨꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯊꯧꯒꯜ ꯇꯧꯔꯨꯈꯤꯒꯦ ꯃꯊꯟꯗ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯔꯔꯣꯏ ꯂꯩꯔꯤꯛꯈꯣꯝꯕꯤꯅ ꯑꯗꯨꯗꯤ ꯈꯣꯏꯅꯧ ꯏꯇꯥꯔꯣꯏ ꯑꯩ ꯄꯣꯊꯥꯍꯧꯈꯤꯒꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕꯗꯤ ꯏꯁꯥꯁꯦ ꯐꯔꯛꯄ ꯌꯥꯏ ꯂꯨꯏꯂꯨꯏꯅ ꯍꯣꯏ ꯄꯣꯊꯥꯍꯧꯔꯣ ꯁꯛ ꯐꯖꯕꯤ ꯏꯕꯦꯝꯃ ꯃꯥꯌꯣꯛꯅꯕꯗ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯗꯣꯂꯥꯏꯔꯦꯟ ꯃꯃꯤꯠ ꯉꯥꯎꯕꯁꯤꯡꯁꯨ ꯂꯣꯏꯅ ꯂꯩꯔꯦ ꯃꯤꯆꯤ ꯇꯦꯟꯀꯥꯞꯅꯕꯗ ꯀꯅꯥꯅ ꯊꯃꯣꯏ ꯇꯝꯅ ꯄꯥꯜꯍꯟꯕ ꯉꯝꯃꯤ ꯍꯥꯏꯗꯣ ꯊꯤꯖꯍꯧꯔꯣ ꯈꯣꯏꯅꯧ ꯂꯩꯔꯤꯛꯈꯣꯝꯕꯤꯅ ꯌꯥꯔꯦ ꯕꯥ ꯄꯤꯡꯄꯤꯡꯁꯨ ꯌꯥꯗꯦ ꯀꯩꯁꯨ ꯐꯥꯒꯤ ꯄꯨꯕꯤ ꯑꯅꯤꯗꯣ ꯐꯥꯒꯤ ꯇꯧꯕꯤꯔꯝꯂꯒ ꯂꯩꯃꯔꯦꯝꯕꯤꯒꯤ ꯊꯧꯒꯜ ꯇꯧꯅꯕ ꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯃꯗꯣ ꯀꯩꯊꯦꯜ ꯆꯪ ꯃꯆꯤꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯍꯟꯗꯣꯛꯇꯨꯅ ꯋꯥꯕ ꯐꯅꯕ ꯀꯩꯊꯦꯜ ꯆꯪꯒꯤ ꯌꯨꯝꯕꯤ ꯑꯃꯗ ꯉꯥꯊꯕꯣꯏ ꯊꯦꯡꯊꯨꯕꯣꯏ ꯐꯝꯂꯒ ꯂꯩ ꯃꯥꯅ ꯐꯝꯂꯤꯕ ꯃꯄꯥꯗꯨꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯁꯪꯂꯦꯟ ꯃꯆꯥꯗꯣ ꯃꯌꯥꯏ ꯇꯥꯡꯕꯜ ꯂꯧꯗꯨꯅ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩ ꯁꯨꯝ ꯐꯝꯅ ꯁꯪꯂꯦꯟ ꯃꯅꯨꯡꯗꯨꯗ ꯂꯥꯠꯂꯤꯕꯤ ꯀꯩꯊꯦꯜ ꯏꯃꯥꯒꯤ ꯅꯨꯡꯕꯤꯗꯨꯗ ꯃꯤꯇꯥꯔꯨꯔꯦ ꯈꯪꯗꯦ ꯃꯁꯥꯗꯣ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯊꯤꯜ ꯑꯃꯁꯨ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯐꯥꯎꯔꯛꯏ ꯌꯦꯡꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯅ ꯃꯥꯗꯤ ꯁꯨꯝꯕ ꯍꯩꯕ ꯀꯅꯥꯅ ꯁꯨꯝꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯕꯒ ꯀꯩꯊꯦꯜ ꯃꯌꯥꯏ ꯆꯕꯨꯛ ꯑꯗꯨꯗ ꯃꯪ ꯑꯃ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯃꯪꯗꯝꯂꯛꯂꯦ ꯃꯪꯗꯨꯗ ꯆꯞ ꯃꯥꯟꯅꯕ ꯀꯩꯊꯦꯜꯁꯤꯃꯛꯇꯗꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯎꯔꯝꯗꯦ ꯈꯣꯏꯌꯨꯝ ꯂꯥꯏꯅ ꯀꯩꯊꯦꯜ ꯀꯥꯕꯗꯧꯅ ꯇꯧꯏ ꯑꯉꯛꯄꯒꯤ ꯀꯨꯝꯍꯩ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯕꯗꯣ ꯀꯩꯊꯦꯜ ꯂꯝꯌꯥꯏꯗꯨꯗ ꯂꯥꯏ ꯅꯨꯄꯤ ꯑꯃꯅ ꯈꯨꯗꯣꯞ ꯌꯣꯜꯂꯤ ꯅꯨꯄꯥ ꯑꯃꯅ ꯑꯄꯥꯝꯕ ꯈꯜꯂꯤ ꯈꯨꯗꯣꯞ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯅ ꯂꯨꯛꯃꯥꯏ ꯑꯃꯗ ꯊꯦꯟꯗꯨꯅ ꯊꯝꯂꯤꯕ ꯈꯨꯗꯣꯞꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯊꯥꯞꯄꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯐꯖꯕ ꯈꯜꯂꯒ ꯂꯩꯔꯛꯎꯀꯣ ꯂꯩꯔꯤꯅ ꯂꯩꯔꯗꯤ ꯈꯨꯗꯣꯞꯇꯣ ꯅꯨꯄꯥꯗꯨꯅ ꯈꯨꯗꯣꯞꯇꯣ ꯈꯟꯅ ꯍꯣꯏ ꯅꯪꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯒꯗꯕ ꯊꯋꯥꯏꯅ ꯇꯥꯕ ꯁꯣꯏꯗꯅ ꯈꯜꯂꯒ ꯂꯩꯔꯛꯀꯦ ꯅꯨꯄꯥꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯈꯨꯗꯣꯞꯇꯣ ꯈꯜꯂꯤ ꯀꯩꯊꯦꯜ ꯁꯪ ꯑꯃꯒꯤ ꯅꯥꯀꯟ ꯑꯃꯗꯅ ꯅꯨꯄꯤ ꯑꯃꯅ ꯃꯈꯨꯠꯇ ꯂꯩꯍꯥꯎ ꯑꯃ ꯄꯥꯏ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯈꯨꯗꯣꯜ ꯇꯧꯔꯝꯃꯤ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒ ꯑꯁꯨꯝꯅ ꯄꯥꯎꯁꯥꯟꯅꯩ ꯂꯩꯍꯥꯎꯁꯤꯗꯤ ꯐꯖꯔꯦꯗ ꯏꯁꯥꯅꯧ ꯐꯖꯕꯔꯅꯤ ꯏꯁꯥꯕꯤ ꯐꯖꯈ꯭ꯔꯦ ꯏꯁꯥꯅꯧ ꯑꯗꯨꯕꯨꯗꯤ ꯑꯆꯝꯕ ꯂꯩꯍꯥꯎ ꯅꯠꯇꯤꯌꯦ ꯅꯁꯥꯅꯧ ꯑꯣꯏꯕꯤ ꯑꯩꯅ ꯏꯁꯥꯕꯤ ꯅꯐꯝꯗ ꯄꯤꯔꯤꯕ ꯂꯩꯍꯥꯎꯁꯦ ꯂꯝꯂꯦꯟ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯋꯥꯡꯉꯨ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤ ꯈꯣꯡꯖꯣꯝ ꯇꯨꯔꯩ ꯉꯥꯟꯕꯤ ꯏꯃꯥ ꯃꯥꯒꯤ ꯃꯁꯥꯏꯀꯣꯟꯗ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯇꯦꯝꯁꯤꯡꯅ ꯋꯥꯡꯉꯨ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯂꯣꯏꯕꯤ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯂꯩꯁꯥ ꯇꯝꯕ ꯑꯗꯨꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯈꯪꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯇꯂꯥ ꯄꯥꯃꯦꯟ ꯑꯋꯥꯡꯕꯗꯨꯗꯒꯤ ꯍꯦꯛꯂꯛꯄ ꯂꯩꯍꯥꯎ ꯂꯩꯔꯦꯟꯅꯤ ꯏꯁꯥꯅꯧꯒꯤ ꯌꯋꯥ ꯇꯥꯕꯗ ꯄꯥꯈꯪ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯉꯣꯜꯂꯤ ꯅꯨꯡꯉꯣꯟꯕꯔꯅꯤ ꯏꯁꯥꯕꯤ ꯂꯩꯍꯥꯎꯅꯨ ꯀꯧꯕꯤ ꯏꯁꯥꯅꯧ ꯂꯩꯔꯥꯡꯒꯤ ꯃꯄꯥꯎ ꯇꯥꯔꯨꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯣꯜꯂꯤ ꯑꯁꯨꯝꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯣꯏꯕ ꯑꯅꯤꯅ ꯄꯥꯎꯁꯥꯟꯅꯔꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯑꯊꯥꯞꯄꯗꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯛꯏ ꯄꯦꯃ ꯂꯩꯍꯥꯎꯅꯨ ꯄꯦꯃ ꯂꯩꯍꯥꯎꯅꯨ ꯂꯩꯍꯥꯎ ꯌꯣꯟꯒꯦ ꯆꯠꯈꯤꯕ ꯂꯩꯍꯥꯎꯕꯨꯗꯤ ꯌꯣꯜꯂꯝꯗꯦ ꯃꯥꯅ ꯄꯥꯝꯕ ꯅꯤꯄꯥꯗ ꯈꯨꯗꯣꯜ ꯇꯝꯂꯝꯂꯦ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯄ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯣ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ ꯁꯥꯟꯅꯔꯝꯕ ꯅꯨꯡꯁꯤ ꯋꯥꯔꯤꯒ ꯂꯣꯏꯅ ꯀꯥꯏ ꯅꯨꯄꯥꯗꯨ ꯇꯨꯃꯤꯟ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯨ ꯂꯧꯔꯒ ꯍꯟꯅ ꯃꯨꯛꯇ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤ
नुपादुना चटके फाउबा हाइरमदना तुमिन चटखिबदा उबदा हंगोई सांगे मसादो इकाइबना लुतोन साले नुपादुना हेक चटखिबगा पेमा लेहाउनु कौबी लायोइबी नुजाना मंगोंदा करीमनरिबा सऊदबा खोंजलदुदा लाउरे ओनसिल्लगा याम साउना इकाई खंगदबीबुना अइबु ताहल्लगा नरिल लेरदी अइगी इमांगदा लेपु लाउ नसमदो खुदांग येलगा हाइगे लाउ फोइबीरु लाउ हे ngambу ngamnedi machin macha se khana bawrodi phoiba taba lehaw nui bema nanga manajaba ngamdiye ithau yamna chili aikhoi di lemjabini ne somdi khana ba hoke hawbiraga nupiduna bema lehaw nui yawa to tabda shi kai noi aduga karimna na haide ibung khoi mombi khoi kadeng khoi thungjaw la lingaida lehaw layang khai ringaida aigina samlang tahobado khita khunbiyo leihawro leihawnu apaibi nupa uba yadabi leihaw yonbi chanadabi leihaw hapa lairambi gi polang lupai leijahawro irang pubi asi haramdaga nupidugi khonjaldo tapna tapna ahangba malangduda tenki karim narambadugi khoidau thitna lehawi adubu madi pendabagi wakatna maidi thukna chaklaba thamoiduna pendabagi kholau laure mabu karimnaba nupido saudaba nupidugi khonjelduda phadi pochin mapochin yetum hanche mahanche lalhan bungi kakphaina manana humai sadriye tokphamdagi ngamuna khoju to langchindriye yarogdagi sangaina machi keku thondri kangbadagi ngakhana polang kanak naktriye he pema ningthibi king lahose paina khudo paina se sabi sanau pumnamak inung khangpok iyasang mit ki makhai yengnaba jingi makhai hainaba ngasi makhai koknare asi haramlaga ahangba malang palduda singel leira lehaw hapa lairambi polang du pai mangki malang duda itinna pema lehaw nu kowi lairambi duna hek mangki baga mitkup ama ikan kanadana lamlen lamdam mori mapung yaida sana sangai saribi achat taibang pumbagi thawai mitam kolibi kodong lairambi imado sapung lakle aduga kaithel lam yaida tasinduna phamlaga leiribi nuja ma ure nuja do maga sakmana budongna tawi lairambi ima maakna leiri khombi yengna leiri ima gi bema leiri khombi leiri ko bisu pukning cheloi niktana khumlai kari takpi gadaba kodong lairambi imana ponggi lamdi hainau khongnembagi makhaini maitei gi lamdi mungkhong muwai gi makhaini nongpok lomda loisuri gi makhai makha lamdi miya tong kawbaching hainau khongnemba pokpagi makhai khari leipak pumna khairammi samchok yimangdi ponggi lamni yumningdi maitei gi lamni leiri khombina palem imagi yawasi nacha hoibi aina pukning cheloi niktana tari imana ngasi nacha aigi maphamda kanglei pungi ngamkhai takpiribasibu karigino ima kondong lairambi imana marauliba minok ama noklaga yengoi imom nangdi khanglaroi nangi haurak phamdi poirei maitei lebaki ibudau moirang thangjingna pan phabalam moirang haiba maphamdagini nangbu pokpa apokpi anima moirang dagini nangdi mafam sida thangjing kauba laigi thauda ama kokthakta thangattuna kondong lairambi aigi thaugaida samu iteng pangna tharakpani kauganu ko imom nangdi maitei sanuni kabu sanu ningo natte ko imom kaujan thiba taibang magpok oibana nangna kaujan thibado ngasidi kaujan thiranu lairambi imagi yawa khonphamdu tabada ngakpana khamthengle punsida amukta tagani khaludaba wahai ngaktani tariba mitluda pirang ihongna leiri khombi kawbunu jana makhut ani lonaduna lairambi imagi makhong konduna khoiramlaga haire
ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯁꯤ ꯇꯥꯏꯕꯪ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯒꯤ ꯏꯐꯝꯗ ꯆꯤꯡꯒꯣꯏꯔꯤꯕ ꯌꯋꯥꯁꯤꯕꯨ ꯑꯆꯨꯝꯕꯔꯥ? ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯃꯥ ꯑꯩꯅ ꯀꯔꯤꯒꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯃꯤꯅꯝꯒꯅꯤ? ꯏꯆꯥꯗꯤ ꯃꯩꯇꯩ ꯆꯅꯨꯅꯤ, ꯆꯤꯡꯎ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯃꯥ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯆꯥꯎꯌꯦꯡ ꯌꯦꯡꯂꯤꯕꯅꯤ꯫ ꯏꯃꯣꯝ ꯅꯪꯅ ꯁꯦꯝꯕꯤ ꯃꯨꯋꯥ ꯅꯤꯡꯊꯧ ꯃꯁꯥꯏꯀꯣꯜ ꯁꯦꯝꯕꯤ ꯀꯕꯣ ꯂꯩꯕꯥꯛꯇ ꯂꯩꯔꯕꯁꯨ ꯅꯕꯦꯝꯃ ꯅꯃꯥ ꯑꯩꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯃꯤ ꯑꯣꯏꯗꯨꯅ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯏꯃꯣꯝ ꯅꯪꯅ ꯅꯥꯏ ꯑꯣꯏꯗꯨꯅ ꯀꯕꯣꯗ ꯂꯩꯔꯤꯕꯁꯦ ꯅꯪꯕꯨ ꯆꯥꯡꯌꯦꯡꯂꯤꯕꯅꯤ꯫ ꯃꯩꯅꯨꯡꯗ ꯁꯅꯥꯅ ꯏꯠꯂꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯕꯒꯨꯝ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯁꯦꯡꯗꯣꯛꯅꯕ ꯃꯩ ꯏꯠꯂꯤꯕꯅꯤ꯫ ꯉꯁꯤ ꯇꯥꯏꯕꯪ ꯏꯃꯣꯝ ꯑꯣꯏꯕꯤ ꯅꯪꯅ ꯇꯃꯨ ꯀꯩꯊꯦꯜ ꯀꯥꯔꯛꯄꯁꯤꯗ ꯃꯇꯥꯡ ꯆꯥꯔꯦ ꯈꯟ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯕ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯥꯏꯕꯨꯡ ꯊꯧꯃꯥꯄꯜ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯅ ꯀꯩꯊꯦꯜ ꯀꯥꯔꯤꯕ ꯃꯐꯝ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯗ ꯏꯃꯣꯝ ꯅꯪꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯕꯁꯦ ꯄꯥꯏꯃ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯄꯂꯦꯝ ꯏꯃꯥ ꯏꯕꯦꯝꯃ ꯅꯁꯥ ꯇꯥꯏꯕꯪ ꯑꯣꯏꯔꯤꯕ ꯑꯩꯅꯅꯦ, ꯆꯤꯡꯎ ꯅꯪꯒꯤ ꯅꯣꯡꯗꯝ ꯈꯣꯜꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯉꯁꯤ ꯏꯃꯥ ꯏꯕꯦꯝꯃꯅ ꯅꯆꯥ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯪꯒ ꯄꯥꯡꯀꯛ ꯑꯣꯏꯔꯔꯦ꯫ ꯃꯪ ꯅꯠꯇꯦ, ꯇꯥꯏꯕꯪꯗ ꯇꯨꯡꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯁꯥꯒꯣꯟꯅꯔꯛꯀꯗꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯋꯥꯍꯧꯗꯣꯛꯅꯤ꯫ ꯉꯁꯤ ꯅꯃꯥ ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯔꯤꯕꯁꯦ ꯄꯂꯦꯝ ꯏꯃꯥ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯗꯤ ꯏꯄꯪ ꯄꯪꯁꯤꯜꯂꯦ, ꯐꯛꯆꯤꯜꯂꯦ, ꯄꯪꯅ ꯄꯥꯟꯕ ꯇꯥꯏꯕꯪ ꯑꯣꯏꯕꯒꯤ ꯄꯪꯂꯤꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯄꯨꯡ ꯐꯥꯕ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯈꯤꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯍꯥꯛ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯒꯅꯤ꯫ ꯑꯗꯣ ꯏꯃꯣꯝ ꯁꯤꯅꯁꯨ ꯃꯗꯣꯝꯗꯤ ꯄꯂꯦꯝ ꯅꯃꯥ ꯏꯕꯦꯝꯃ ꯑꯩꯅ ꯃꯈꯥ ꯇꯥꯕ ꯂꯝꯒꯤ ꯉꯝꯈꯩ ꯇꯥꯈꯤꯒꯦꯀꯣ ꯏꯃꯣꯝ꯫ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯇꯨꯡꯂꯝꯆꯠꯇ ꯅꯪꯒꯤ ꯄꯨꯟꯁꯤ ꯏꯆꯦꯜꯗ ꯁꯥꯒꯣꯟꯅꯔꯛꯄ ꯋꯥꯔꯤꯗ ꯉꯁꯤ ꯏꯃꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯇꯥꯛꯂꯤꯕꯁꯤꯅ ꯂꯝꯖꯤꯡ ꯃꯉꯥꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯅꯆꯥ ꯑꯩꯒꯤ ꯂꯝꯖꯤꯡ ꯃꯉꯥꯜ ꯑꯣꯏꯒꯗꯕ ꯇꯥꯛꯄꯤꯌꯨꯕ ꯑꯗꯨꯗꯤ꯫ ꯆꯤꯡꯎ ꯃꯥꯗꯤ ꯈꯨꯌꯨꯝ ꯅꯨꯡꯆꯣꯡꯕꯤ, ꯃꯥꯡ ꯇꯨꯡ ꯑꯅꯤꯕꯨ ꯂꯝꯗꯥꯏꯕ ꯉꯝꯕꯤ, ꯊꯧꯁꯤꯜ ꯍꯩꯕꯤ ꯏꯃꯥꯅꯤ꯫ ꯄꯣꯏꯔꯩ ꯂꯝꯗꯝ ꯑꯇꯥꯝꯕꯗ ꯃꯈꯨꯠ ꯊꯤꯜꯂꯛꯂꯦ꯫ ꯇꯃꯨ ꯀꯩꯊꯦꯜ ꯂꯝꯌꯥꯏꯗ ꯂꯦꯞꯅ ꯂꯦꯞꯅ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯃꯌꯥꯏꯗꯒꯤ ꯑꯀꯣꯏꯕꯗ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯡꯗꯥꯏ ꯅꯤꯄꯥꯜ ꯂꯩꯔꯤꯕ ꯂꯝꯒꯤ ꯉꯝꯈꯩꯗꯨꯅꯤ꯫ ꯈꯨꯠꯅ ꯊꯤꯟꯕꯗꯇ ꯏꯃꯥ ꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯂꯩꯔꯤꯈꯣꯝꯕꯤꯁꯨ ꯃꯃꯤꯠꯇ ꯎꯕ ꯉꯝꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯇꯩꯍꯨꯠ ꯀꯧꯕꯤ ꯈꯣꯡꯂꯝꯅ ꯆꯦꯜꯂꯛꯂꯒ ꯅꯝꯌꯥ ꯑꯃꯗꯤ ꯇꯤꯅꯥꯡ ꯇꯨꯔꯦꯜꯒꯤ ꯏꯔꯣꯡꯁꯤꯗ ꯇꯤꯜꯂꯦ꯫ ꯃꯐꯝꯁꯤꯒꯤ ꯇꯥꯏꯅꯕꯗ ꯂꯩꯔꯤꯕꯁꯦ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯝꯗꯝꯅꯤ꯫ ꯆꯤꯡꯈꯣꯡꯗ ꯂꯩꯔꯤꯕ ꯑꯀꯣꯡ ꯇꯨꯏꯈꯣꯡ ꯑꯪꯀꯨꯅꯨ ꯆꯤꯡꯁꯥꯡ ꯅꯥꯄꯣꯡꯒ ꯇꯥꯏꯅꯕ ꯑꯁꯤꯁꯨꯅꯤ꯫ ꯅꯝꯌꯥ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯆꯤꯡꯈꯣꯡꯗ ꯈꯦꯎꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤꯕ ꯃꯐꯝ ꯑꯃꯨꯛꯁꯨ ꯑꯄꯤꯛꯄ ꯆꯤꯡꯅꯨꯡ ꯆꯣꯔꯥ ꯆꯤꯡꯒꯤ ꯃꯄꯥꯜ ꯈꯨꯗꯤꯡꯃꯛꯁꯦ ꯃꯩꯇꯩ ꯂꯩꯕꯥꯛꯅꯤ꯫ ꯃꯥꯛꯂꯪ ꯇꯨꯔꯦꯜꯒꯤ ꯃꯄꯥꯜ, ꯇꯔꯦꯠ ꯇꯨꯔꯦꯜꯒꯤ ꯃꯄꯥꯜꯁꯤꯁꯨ ꯌꯥꯏꯉꯪ ꯄꯣꯛꯄꯤ ꯆꯤꯡꯁꯥ ꯅꯥꯄꯣꯝꯁꯨ ꯇꯨꯌꯥꯡ ꯇꯨꯔꯦꯜꯅ ꯌꯥꯏꯉꯪ ꯄꯣꯛꯄꯤ ꯈꯨꯟ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯗꯣ ꯋꯥꯛꯁꯨ ꯈꯣꯡꯂꯝ ꯃꯄꯥꯜ, ꯂꯥꯏꯆꯤꯡ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯂꯥꯏꯆꯤꯡ ꯀꯧꯕꯤ ꯈꯣꯡ, ꯇꯨꯃꯨꯒ ꯇꯥꯏꯅꯕ ꯃꯐꯝ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯒꯤ ꯑꯣꯏꯔꯣꯝ ꯊꯥꯡꯕ ꯃꯄꯥꯜ, ꯃꯟꯃꯥꯡ ꯑꯃꯗꯤ ꯄꯂꯩꯁꯤꯀꯪ ꯀꯧꯕ ꯈꯣꯡꯂꯝ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝ ꯄꯨꯝꯅꯃꯛꯁꯦ ꯄꯣꯏꯔꯩ ꯑꯩꯒꯤ ꯂꯝꯗꯝꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯇꯨꯡꯂꯝꯆꯠꯇ ꯂꯝ ꯀꯔꯥꯝꯕ ꯄꯣꯏꯔꯩ ꯂꯝꯗꯝꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯄꯥꯝꯕ ꯁꯥꯍꯤꯡ ꯍꯥꯏꯡꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃ ꯊꯣꯔꯛꯈꯤꯅꯤ꯫ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯗꯨꯅ ꯂꯝꯒꯤ ꯉꯝꯈꯩꯁꯤꯡꯁꯦ ꯃꯣꯏꯒꯤ ꯑꯣꯏꯒꯦ ꯈꯟꯗꯨꯅ ꯂꯥꯟꯁꯤꯡꯅꯔꯛꯀꯅꯤ꯫ ꯊꯋꯥꯏ ꯀꯌꯥꯁꯨ ꯇꯦꯝꯁꯤꯡꯅꯔꯛꯀꯅꯤ, ꯏꯒꯤ ꯏꯈꯣꯡ ꯆꯦꯜꯂꯛꯀꯅꯤ꯫ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯝꯗꯝꯁꯦ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯊꯟꯒꯅꯤ꯫ ꯀꯣꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤ ꯀꯧꯕꯤ ꯏꯁꯥꯏꯀꯣꯟ ꯀꯥꯡ ꯀꯣꯡ ꯆꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯀꯥꯎꯐꯗꯦꯀꯣ ꯏꯃꯣꯝ꯫ ꯆꯤꯡꯎ ꯌꯋꯥ ꯇꯥꯕꯗ ꯀꯞꯂꯗꯨꯅ ꯂꯩꯔꯤꯈꯣꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯅ ꯄꯂꯦꯝ ꯏꯃꯥꯒꯤ ꯅꯁꯥꯏꯀꯣꯟꯗꯤ ꯀꯥꯡ ꯈꯣꯡ ꯆꯥꯏꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯀꯣꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤꯅ ꯈꯣꯌꯨꯝ ꯃꯄꯨ ꯁꯤꯗꯕ ꯃꯥꯒꯤ ꯂꯥꯡꯒꯣꯜ ꯂꯪꯗꯥꯏꯅꯤ꯫
ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯆꯧꯕ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯈꯤꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯈꯨꯕꯝ ꯍꯟꯖꯤꯜꯂꯛꯈꯤꯅꯤ ꯋꯥꯔꯨꯅꯨ ꯏꯃꯣꯝ ꯌꯦꯡꯉꯣꯏ ꯏꯃꯣꯝ ꯇꯨ ꯎꯕ꯭ꯔꯥ ꯑꯥꯗ ꯇꯨꯌꯥꯡ ꯆꯤꯡꯒꯤ ꯅꯥꯄꯣꯝꯁꯦ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯀꯗꯥꯏꯅꯣ ꯏꯃꯥ ꯇꯨ ꯑꯁꯤꯗ ꯂꯩꯔꯦ ꯎꯔꯦ ꯏꯃꯥ ꯇꯨꯌꯥꯡ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯆꯦꯜꯂꯤꯕ ꯅꯝꯄꯥꯂꯣꯡ ꯀꯧꯕꯤ ꯈꯣꯡꯂꯝꯁꯦ ꯃꯁꯤꯁꯨ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯝꯒꯤ ꯉꯝꯈꯩꯅꯤ ꯄꯟꯊꯥ ꯀꯧꯕꯤ ꯈꯣꯡꯁꯨ ꯇꯕꯁꯦ ꯇꯨꯌꯥꯡ ꯇꯨꯏꯗꯦꯝ ꯍꯥꯏꯔꯤꯕ ꯈꯣꯡꯁꯤꯡꯁꯤꯁꯨ ꯈꯣꯡꯁꯤꯡꯁꯤꯒꯤ ꯄꯟꯈꯩꯁꯨ ꯌꯥꯎꯏꯀꯣ ꯏꯃꯣꯝ ꯂꯟꯃꯗꯥꯎ ꯍꯥꯏꯔꯤꯕ ꯃꯐꯝ ꯀꯕꯣ ꯇꯝꯄꯥꯛ ꯃꯌꯥꯏ ꯈꯥꯏꯔꯤꯕ ꯃꯐꯝ ꯇꯨꯌꯥꯡ ꯇꯨꯔꯦꯜꯒꯤ ꯑꯣꯏ ꯊꯥꯡꯕ ꯃꯄꯥꯟ ꯎꯛꯇꯥꯌꯨꯡ ꯇꯨꯔꯦꯜꯒꯤ ꯑꯣꯏ ꯊꯥꯡꯕ ꯃꯄꯥꯟ ꯃꯥꯂꯣ ꯑꯃꯗꯤ ꯇꯤꯟꯖꯤꯟ ꯈꯨꯟꯒꯤ ꯁꯔꯨꯛꯁꯤꯡ ꯅꯇꯨꯋꯥꯡ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯆꯤꯡꯈꯣꯡꯗ ꯆꯦꯜꯂꯤꯕ ꯅꯝꯄꯥꯀꯥꯟ ꯀꯧꯕꯤ ꯈꯣꯡꯒꯤ ꯈꯣꯡꯂꯝ ꯇꯨꯏꯁꯥ ꯇꯨꯔꯦꯜꯒꯤꯅ ꯑꯋꯥꯡ ꯊꯥꯡꯕ ꯃꯥꯏꯀꯩ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯦ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯝꯗꯝꯅꯤ ꯀꯥꯎꯐꯗꯦꯀꯣ ꯍꯣꯏ ꯄꯂꯦꯝ ꯏꯃꯥ ꯏꯕꯦꯝꯃ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯇꯥꯛꯄꯤꯕꯒꯤ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯄꯨꯅꯦꯝꯖꯔꯤ ꯅꯆꯥ ꯑꯩꯅ ꯉꯁꯤ ꯏꯃꯥꯒꯤ ꯃꯄꯥꯜꯗꯒꯤ ꯂꯧꯁꯤꯡ ꯈꯔꯇ ꯑꯣꯏꯔꯁꯨ ꯇꯥꯟꯁꯤꯟꯖꯕ ꯉꯝꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯖꯤꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯏꯃꯣꯝ ꯋꯥꯡꯂꯦꯟ ꯃꯇꯝꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯅꯃꯥ ꯑꯩꯁꯨ ꯏꯁꯥꯏꯀꯣꯜꯗ ꯈꯣꯡꯗꯣꯏꯔꯒꯦ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯏꯃꯥ ꯏꯆꯥ ꯊꯦꯡꯅꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯈꯤꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯑꯣꯟ ꯇꯃꯨ ꯀꯩꯊꯦꯜ ꯂꯝꯌꯥꯏꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯍꯦꯛ ꯈꯣꯡꯗꯣꯏ ꯍꯨꯟꯈꯤꯕ ꯂꯩꯔꯤꯈꯣꯝꯕꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯀꯣꯛ ꯉꯥꯎꯕꯁꯨ ꯐꯔꯝꯂꯦ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯂꯩꯔꯤꯈꯣꯝꯕꯤꯅ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯝꯂꯤꯕꯁꯤꯡꯗꯨꯕꯣ ꯀꯩꯊꯦꯜ ꯂꯝꯌꯥꯏꯁꯤꯃꯛꯇꯗ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯃꯣꯝ ꯑꯩꯉꯣꯟꯗ ꯈꯣꯌꯨꯝ ꯑꯣꯏꯕ ꯅꯪꯒꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯈꯔ ꯃꯈꯩꯗꯤ ꯅꯤꯡꯁꯤꯡꯂꯤ ꯈꯔ ꯃꯈꯩꯗꯤ ꯑꯀꯥꯎ ꯄꯔꯩ ꯅꯥꯏꯔꯦ ꯂꯝꯒꯤ ꯉꯝꯈꯩ ꯇꯥꯛꯂꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨ ꯀꯅꯥꯅꯣ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯌꯋꯥꯁꯤꯡ ꯑꯗꯣ ꯑꯩ ꯐꯖꯅ ꯂꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯊꯟꯇ ꯅꯤꯡꯗꯣꯜ ꯄꯣꯝꯃꯤ ꯂꯩꯔꯤꯈꯣꯝꯕꯤ ꯃꯪꯂꯥꯟꯗꯨꯗ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛ ꯐꯖꯅ ꯂꯧꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯁꯨꯞꯅꯇꯒꯤ ꯃꯥꯅ ꯈꯪꯍꯧꯕꯗꯤ ꯂꯝꯒꯤ ꯉꯝꯈꯩ ꯇꯥꯛꯂꯝꯕ ꯈꯔ ꯄꯦꯝꯃ ꯂꯩꯍꯥꯎꯅ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒ ꯄꯥꯎꯁꯥꯟꯅꯕ ꯂꯥꯏꯕꯨꯡ ꯊꯧꯃꯥꯄꯜ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯅ ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯥꯅ ꯃꯥꯕꯨ ꯃꯩꯇꯩ ꯅꯤꯉꯣꯜꯅꯤ ꯀꯕꯨ ꯆꯅꯨ ꯅꯤꯉꯣꯜ ꯅꯠꯇꯦ ꯍꯥꯏꯔꯝꯕꯒ ꯃꯍꯥꯛ ꯃꯪꯗꯨ ꯉꯁꯤꯗꯤ ꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯄꯨꯡ ꯐꯥꯅ ꯂꯧꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯔꯛꯄꯗꯒꯤꯗꯤ ꯆꯔꯩ ꯐꯤ ꯌꯣꯟꯐꯝꯗ ꯆꯔꯩ ꯐꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯜꯂꯤꯕꯤ ꯃꯈꯣꯏꯅ ꯃꯇꯥ ꯑꯅꯤ ꯂꯨꯏꯂꯨꯏ ꯑꯃꯗꯤ ꯄꯤꯡꯄꯤꯡ ꯑꯅꯤꯒꯤ ꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯄꯤꯡꯄꯤꯡꯅ ꯏꯇꯥ ꯁꯛ ꯐꯖꯕꯤ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯔꯕꯣ ꯅꯨꯡꯉꯥꯏꯔꯦ ꯈꯔ ꯅꯪꯒꯤꯁꯨ ꯑꯄꯥꯝꯕ ꯆꯔꯩ ꯐꯤ ꯑꯃꯇꯗꯤ ꯈꯜꯂꯨ ꯂꯥꯎꯗ ꯑꯩꯒꯤꯗꯤ ꯎꯔꯩꯔꯣꯝ ꯃꯆꯨꯁꯦ ꯑꯣꯏꯅ ꯈꯜꯂꯦ ꯏꯇꯥꯗꯤ ꯀꯨꯆꯨ ꯉꯧꯕꯅꯤꯅ ꯎꯔꯩꯔꯣꯝ ꯃꯆꯨꯁꯦ ꯊꯣꯟꯕꯗ ꯄꯛꯆꯒꯅꯤꯌꯦ ꯍꯥꯏꯖꯤꯜꯂꯨ ꯏꯇꯥ ꯂꯩꯔꯤ ꯍꯥꯏꯖꯤꯟꯕ ꯅꯠꯇꯤꯌꯦ ꯐꯤꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯅ ꯎꯔꯩꯔꯣꯝ ꯃꯆꯨꯁꯦ ꯈꯔꯗꯤ ꯇꯥꯡꯉꯤ ꯄꯤꯡꯄꯤꯡꯅ ꯇꯥꯡꯂꯁꯨ ꯂꯩꯔꯅꯤ ꯃꯔꯛ ꯊꯠꯅ ꯂꯨꯏꯂꯨꯏꯅ ꯇꯥꯡꯉꯤꯕꯁꯦ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯐꯤꯌꯣꯟꯕꯤꯗꯨꯅ ꯇꯥꯡꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯣ ꯑꯩ ꯍꯥꯏꯔꯁꯦ ꯐꯤꯕꯥꯜꯁꯤꯗ ꯂꯣꯜꯂꯤꯕ ꯃꯌꯦꯛꯁꯤꯅꯤ ꯏꯔꯥꯋꯗꯤ ꯇꯨꯔꯦꯜꯒꯤ ꯏꯊꯛ ꯏꯄꯣꯝꯒ ꯆꯥꯡꯗꯝꯅꯗꯨꯅ ꯂꯣꯜꯂꯤꯕ ꯃꯌꯦꯛꯅꯤ ꯂꯨꯏꯂꯨꯏꯅ ꯃꯌꯦꯛꯁꯤꯗꯤ ꯐꯖꯔꯦꯅꯦ ꯑꯗꯣ ꯇꯥꯡꯃꯟꯗ꯭ꯔꯥ ꯈꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯁꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡ ꯌꯥꯠꯂꯕ ꯅꯠꯇ꯭ꯔꯣ ꯇꯥꯔꯒ ꯄꯤꯔꯕꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯔꯒ ꯄꯤꯕꯗꯤ ꯉꯝꯃꯣꯏ ꯄꯥꯝꯂꯒ ꯂꯧ ꯄꯥꯝꯗ꯭ꯔꯒ ꯇꯣꯛꯑꯣ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯦ ꯍꯥꯏꯒꯗ꯭ꯔꯥ ꯈꯖꯤꯛꯇꯗꯤ ꯇꯥꯕ ꯌꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯂꯂꯣꯟꯕꯤꯗꯒꯤ ꯂꯧꯕꯅꯤ
mahut phau hanjandradi kamdauni kaithel lairambi na khangani phimal hainaraga kaithel lairambi amu kadaidagi pusilla ibano ibe mana taw ta daba yade haiduda pusilla ibane ibe mase sum yengi yauna yengbani yum panba haigadawri ima puknungini mahausadagi adum wa ngangbada ising lilakte pingping na tamna nakong mayada lilui yariba nangsu to phiyon bisiga chap hek manaradana lilui su tamna hekta yabro ngami haibagi matago mana piyu hayu khai mamaldo pigadra khara tathok tasin taunaba tai misak miyong yenglaga sarai phiyol leima kondagini khangbadagi mamal se haigatnani mana hairise aikhoi sibu apangba khunung chubi karimta khangjadabidawna mana hairiba mamal sidi mingondadi hentok pathokna tongjagrabani aduga mahut hanjandini kaina kayada ngamliba maki machinse pingpingna hoibase tooba ahal loiduna tawribani asiga manaba hongnadese luluisu khumi mamal budi hongde haiba aisu khangi adubu magi mongse henmali lairaba laiba yar kabo lebaksida haibani leita lairaba sarai phi ama phawba laiba ngamjadaba nupi makhaidi phane khongdai setuna layu hairibra aniduna murum murum ngangnarakpado lairi khombina yarese noinisu tumil lairu haisu haibani tangmankhre sarai phise madugi muhut hayeng patta kumduna thambal heklugi aduga thambaldagi sarai phisa tamgi nakhoyanigi pingpingna asingbagi reita lairi khombina asingbagini sidi tangmanna tangmankhre mamalse atiya pakna wangi luluina aigisu sabigadra ita lairi khombina itagisu saruk yauribani lairi khombina sarai phisa tambini tabda anido asuki matik harawi asumna wakhal nungairi sarai phi maraktudagi ningthijaba sarai phi makalama hek urure lairi khombi madu ubada pukning yamna nungonba haibado magi mafamda oirare sarai phi yolibi nupiduna mana pamna hangliba sarai phi duki maram haire ibema sigi sarai phi siti kate maitai lebaki moirang haiba lamdamduda saba moirang phijan kawido moirang nupi makhaina yarong phi haina su khangnei makhoigi mapa mapugi la ibudo pa khangba haiduna koloinaba matik mayai chawba lai ama lai lai dugi maya atumbado pandam lakla lasing amadi kabrang na saido kanagumba santhak kawba ugi makudagi lang naira saba su yawido poirei maite kate lamda langi lairimbi chitnu taminu kawbi lairimbi ama laido amuksu panthoibi kawbi lairimbi na mirang na mohum saba uraga sarai phisa haudokhibanisu haineido lairi khombi kawbi nujado phiyon biduna hairibado hek yengbada sarai phido saba haigadaba male lairi khombina lausing oigadaba wa mayam ama takpibagidama thagatchari adudi aikhoi amu khongdoirage phiyon biduna haima nakhoina khalamba ureiro machugi sarai phi sidi launararoidro luluina laujararoi ima phiyon biduna haire kari wanoda asuk phajana hainaraga pingpingna warau yade ima nacha aikhoi laujararoi tangmalli phisa biduna kai nige noigi mawong matau sidi matam changkhai khadang sunomba aduga sarai phisu lauraroi haiba kanadabada wahang mayam ama paukhumsu noi mangairine haiman chingmalli haiman chingmanbada noi hayengwai pasing thoktana sanaroi ko taungam bisa sauningmanbadagi ngang ngangoi khangdaba mayam ama
ꯂꯦꯞꯄ ꯂꯩꯇꯅ ꯉꯥꯡꯍꯧꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯇꯥꯕ ꯇꯥꯁꯤꯟꯅꯗꯕ ꯊꯋꯥ ꯏꯁꯥ ꯁꯥꯗꯕꯒꯨꯝ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩꯃꯔꯦꯝꯕꯤꯗ ꯁꯅꯥꯁꯪꯗ ꯁꯅꯥ ꯁꯥꯕ ꯌꯦꯡꯂꯤꯕ ꯑꯗꯣꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ ꯃꯥꯒꯤ ꯆꯔꯩꯐꯤ ꯃꯃꯜꯁꯤꯗꯤ ꯊꯥ 8ꯀꯤ ꯀꯩꯊꯦꯜ ꯀꯥꯕ ꯀꯣꯟꯅꯅꯤ ꯉꯥꯆꯦꯠ ꯊꯨꯝꯆꯦꯠꯇ ꯂꯩꯕꯗ ꯍꯣꯏꯅꯦ ꯍꯦꯃꯜꯂꯕꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅꯕꯨꯗꯤ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯗ꯭ꯔꯁꯨ ꯂꯩꯃꯔꯦꯝꯕꯤꯅꯕꯨꯗꯤ ꯂꯩꯕꯤꯗꯧꯕ ꯂꯩꯔꯦ ꯍꯥꯏꯔꯁꯨ ꯃꯃꯜꯗꯣ ꯍꯥꯏꯒꯠꯇꯅ ꯋꯥꯡꯕꯅꯤꯅ ꯑꯔꯦꯝꯕꯗ 8 ꯁꯦꯟꯖꯥ ꯇꯤꯡꯒꯗꯕꯗꯣ ꯄꯥꯝꯃꯨꯗ꯭ꯔꯥ ꯄꯥꯝꯃꯨꯏꯌꯦ ꯍꯥꯏꯒꯨꯝꯅ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯀꯨꯞꯊꯅ ꯄꯥꯝꯃꯨ ꯃꯁꯛ ꯈꯪꯅ ꯆꯠꯂꯒꯗ ꯅꯨꯡꯉꯥꯏꯗꯧꯔꯤꯕꯅꯤ ꯌꯨꯝꯕꯥꯂꯣꯟ ꯀꯨꯞꯊꯅ ꯈꯪꯕꯤ ꯏꯇꯥ ꯂꯩꯔꯤ ꯑꯩꯕꯣ ꯍꯣꯏ ꯍꯣꯏ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯅꯤ ꯄꯦꯟꯖꯔꯦ ꯋꯥꯍꯩꯗꯣ ꯄꯤꯡꯄꯤꯡ ꯏꯕꯦꯝꯃ ꯄꯦꯟꯈꯤꯅꯨ ꯏꯇꯥ ꯈꯣꯏꯗꯧꯗꯤ ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯐꯤꯌꯣꯟꯕꯤꯗꯣ ꯃꯥꯅ ꯃꯤ ꯈꯨꯗꯤꯡ ꯉꯝꯕꯗꯣ ꯑꯩꯈꯣꯏꯗꯁꯨ ꯉꯝꯒꯗꯣꯏꯕ ꯈꯟꯕ ꯃꯥꯜꯂꯦ ꯌꯥꯕ ꯃꯐꯝꯗ ꯇꯧꯕꯗꯣ ꯌꯥꯒꯗꯕꯣꯏ ꯅꯤꯡꯕ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦꯗꯣ ꯃꯁꯥꯅ ꯈꯪꯖꯔꯝꯃꯅꯤ ꯅꯍꯥꯟꯒꯩ ꯃꯥꯅ ꯑꯗꯨꯝ ꯉꯝꯗꯨꯅꯇ ꯂꯥꯛꯄꯗꯣ ꯃꯥꯕꯨ ꯉꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯖꯔꯝꯂꯅꯤꯅ ꯑꯁꯨꯝꯅ ꯁꯅꯥꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯗ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ ꯅꯨꯄꯥ ꯑꯃꯅ ꯍꯧꯅ ꯍꯧꯅ ꯂꯥꯎꯔꯛꯏ ꯍꯣ ꯆꯦꯜꯂꯣ ꯆꯦꯜꯂꯣ ꯅꯊ꯭ꯋꯥꯏ ꯃꯆꯥꯁꯤꯡꯗꯣ ꯍꯤꯡꯅꯕ ꯁꯥꯃꯨ ꯂꯝꯆꯥ ꯉꯥꯎꯕꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯀꯩꯊꯦꯜꯗꯒꯤ ꯃꯥꯏꯀꯩ ꯑꯣꯜꯂꯛꯂꯦ ꯁꯥꯃꯨ ꯉꯥꯎꯔꯦ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯝꯗ ꯄꯣꯗꯨꯅ ꯆꯦꯜꯂꯣ ꯌꯨꯝ ꯀꯩ ꯃꯁꯤꯡ ꯈꯪꯗꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯦ ꯆꯦꯜꯂꯣ ꯆꯦꯜꯂꯣ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯣ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯃꯈꯩꯗꯤ ꯃꯩ ꯆꯦꯟꯅꯕ ꯍꯧꯔꯦ ꯃꯥꯏꯀꯩ ꯆꯂꯥꯏ ꯈꯪꯗꯅ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯁꯨ ꯃꯤꯀꯨꯞ ꯑꯃ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯇꯥꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯏꯊꯛ ꯊꯛꯀꯠꯂꯦ ꯃꯤꯄꯥꯏꯕ ꯐꯥꯎꯔꯦ ꯀꯔꯤ ꯊꯣꯛꯂꯒꯗꯕꯅꯣ ꯈꯟꯕꯗ ꯃꯤꯀꯨꯞꯇꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯥꯃꯨ ꯂꯝꯁꯥ ꯉꯥꯎꯕ ꯑꯃ ꯌꯥꯝ ꯐꯤꯡꯅ ꯃꯅꯥꯇꯣꯟ ꯆꯤꯡꯂꯥꯏ ꯃꯥꯟꯕꯗꯣ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ ꯁꯥꯃꯨꯗꯨꯅ ꯑꯁꯥꯎꯕ ꯁꯥꯐꯨ ꯑꯃꯒ ꯏꯔꯣꯏꯅꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯀꯩꯊꯦꯜ ꯑꯗꯨ ꯀꯥꯏꯔꯦ ꯄꯣꯠꯐꯝ ꯂꯨꯛꯃꯥꯏ ꯄꯥꯟꯅꯔꯝꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯗꯤ ꯀꯥꯏꯗꯨꯅ ꯆꯦꯜꯂꯦ ꯁꯥꯃꯨ ꯉꯥꯎꯕꯗꯨ ꯎꯕꯗ ꯑꯉꯥꯡ ꯃꯈꯩꯗꯤ ꯀꯞꯄꯗ ꯊꯦꯝꯕ ꯉꯝꯗ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗꯨꯅ ꯃꯆꯥꯁꯤꯡꯗꯨꯕꯨ ꯁꯣꯛꯇ ꯉꯥꯝꯗꯅꯕ ꯍꯥꯏꯗꯨꯅ ꯃꯊꯥꯗ ꯆꯖꯠꯀꯣ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯦ ꯁꯥꯃꯨꯅ ꯃꯔꯝ ꯑꯣꯏ ꯍꯧꯖꯤꯛꯇꯤ ꯇꯃꯨ ꯀꯩꯊꯦꯜꯗꯨ ꯀꯥꯏꯔꯦ ꯃꯤꯌꯥꯝꯁꯤꯡꯗꯣ ꯃꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯤꯕꯗꯣ ꯀꯗꯥꯏꯗ ꯑꯃꯗꯤ ꯀꯗꯣꯝꯗ ꯆꯦꯜꯂꯤꯕꯅꯣ ꯈꯪꯂꯝꯗꯦ ꯑꯄꯨꯅꯕ ꯃꯥꯏꯀꯩꯗꯅꯤ ꯑꯗꯨꯃꯛ ꯆꯦꯜꯂꯤꯕ ꯂꯝꯂꯦꯟ ꯈꯥꯝꯄꯥꯠꯇ ꯆꯛꯇꯥꯕ ꯁꯥꯃꯨꯅꯤ ꯂꯐꯨ ꯑꯃꯗꯤ ꯆꯨ ꯍꯧꯕ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯂꯒ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤꯕ ꯁꯥꯃꯨ ꯑꯉꯥꯎꯕꯅꯤ ꯃꯥꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕ ꯑꯃꯗꯤ ꯅꯦꯠꯈꯥꯏꯕ ꯇꯧꯔꯤ ꯁꯥꯃꯨꯗꯣ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒꯥꯅ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯁꯪ ꯑꯗꯣꯝꯗ ꯌꯥꯝ ꯐꯤꯡꯅ ꯍꯣꯠꯆꯤꯟꯈꯤ ꯁꯥꯃꯨꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤꯗꯤ ꯆꯦꯟꯒꯦ ꯇꯧꯕꯗ ꯇꯨꯁꯤꯟꯗꯨꯅ ꯃꯈꯣꯡ ꯌꯦꯠ ꯊꯥꯡꯕꯗꯣ ꯂꯩꯊꯦꯛꯂꯦ ꯁꯣꯝꯗꯅ ꯃꯅꯥꯇꯨꯟ ꯆꯤꯡꯂꯩ ꯃꯥꯟꯕꯗꯣ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯂꯩꯃꯔꯦꯝꯕꯤꯕꯨ ꯀꯣꯠꯂꯒ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯄꯥꯏ ꯃꯅꯨꯡꯗ ꯈꯟꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯉꯁꯤꯗꯤ ꯁꯥꯃꯨꯁꯤꯒꯤ ꯈꯨꯠꯇ ꯄꯨꯟꯁꯤ ꯂꯣꯏꯔꯣ ꯇꯝꯈ꯭ꯔꯕ ꯈꯜꯂꯛꯏ ꯂꯩꯃꯔꯦꯝꯕꯤ ꯀꯅꯥ ꯂꯩꯇꯕꯒꯨꯝ ꯅꯤꯡꯍꯟꯅꯕ ꯐꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯈꯣꯏꯅꯧ ꯃꯇꯥꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯤ ꯂꯩꯔꯤꯈꯣꯝꯕꯤꯗꯣ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯈꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯥꯡꯗ ꯂꯦꯞ ꯁꯥꯃꯨꯗꯨꯒ ꯃꯥꯌꯣꯛ ꯌꯥꯔꯦ ꯁꯥꯃꯨ ꯂꯝꯆꯥ ꯉꯥꯎꯕꯗꯨꯅ ꯃꯅꯥꯇꯣꯟꯗꯨꯅ ꯂꯩꯔꯤꯈꯣꯝꯕꯤꯕꯨ ꯀꯣꯠꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯡꯅ ꯊꯥꯡꯀꯠꯂꯛꯄ ꯂꯩꯔꯤꯈꯣꯝꯕꯤꯅ ꯁꯥꯃꯨꯗꯨꯗ ꯃꯨꯟꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯁꯥꯃꯨ ꯄꯨꯛꯆꯥꯎꯕ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄ ꯃꯍꯥꯛꯄꯨ ꯀꯤꯗꯕ꯭ꯔꯥ
lam hengani chairak ki dabra laning thau mahakbo namai bema kaunu lairenbina nangi lafu chara nongdam lakani asau kambi mai hauba angak arau hauribado pharo nangbu kaidauge mafam sida nangi iknaba kanasu laiti asumna lairi kumbina hairakpa angauba samudo manatun wangna thangatlambado thadarakle asau kambi mai pumba haujikti mutkar mamit anido nungsina lairi kumbida munna nungsina yengle tawriba mawongduda laimarbi posiga ngakpana kham thengkre tawriba lairi kumbigi mamit mana wangang sanga machindagi thorakliba wahi parengsi asumna taba phangani punsidasu khalluba laite yumda loiba sago pungte tekre manatonduna konthakiduna leplambadagi samudo phamthakre pikta pikliba angang machana mama mapa oiba singda oinabago kejabago samuduna lairido oinare lairisu kari khallurabano khangde masadaga akiba karimta phawdaba makai samudugi manatonduda nungsina nanthabi adunidana haiba inba angang haidudi yengoi ngasidagi mitkupsidagi nang ngausinnaba phaijinnaba yaroiko lam hek helaba kaburuchungi napomda puraga nangbu punduna thamgani lairi khumbi nujagi wahaidu tabada khukhraba mamit aniduna humaidongna pakpa manba mana marumdagi haiba ingani haibagi mawongu nungsina yenglai samududa onsinna yengoi laimarambibu khurumu nangna tawkhiba aranba thabaksingdo lale ngakpiyu haiduna samudo lale haibagi matagum phamlambadagi makhong anido khut tawna lonaraga hauna launa khongi madu ubada akibana langoi chalambi laimarembigi masada phawramba akibado mangkhre akibaduna hek mangkhibaga laimarembisu changsillaktuna nungsina samududa nanthabi samudu yengna yarese ngakpirabani lonadrasu yare samuduna adum nek haibaga makhut ani lonaramba samudo tokre aduga mong hadana ningthijana kunduna laikre tawriba mawongdo kaithel kaiduna cheluba miyamdo hanjinnarakpada angakpagi kumaini thabak eidaba mibu yawramde lelui amadi pingpingdi wa ngangba thokhitre adum samuduga lairi khombido makhoi anigi mataududa yengbada anido mitkupkani kaukre samuduna nungsina yengli lairida lairisu samududa ungle laimarembina nungsiduna suumadi thumpak laiduna samudo mabuk thannaba mayam pije kaithel mai chabuktuda samudo kunduna leibadi yaroi haiba khangbanina kari wakhaldagino khangde lairi khumbina machinda lai tongbagum haire yengoi samu pukchauba nangna mafamsida sum leithokpadi yaroi haujikti nabuk thanna charabanina nangsu nayum maikei panglo nangi imungi myoisingna nangbu halaktre haiduna nungsa thiramlani ngasidagi ngauba handuna ingna chikna laiba oyuko kanaga sukhatnaganu kanaga su onsinnaganu adubu yeknabanadi ngamanganu ngasi ibani mafamsida unaribagum nongdamba manamu matungda unau tamlamlabadi amuk hana unakisi ngasigidi kainarasi samu pukchauba korausu mamge haraklani korau mana mamdringe nayum mongba naranya yaunaba khongdoi ihil tamkhro lairi khombi nujagi yawadu tabada kunduna lerambada hagulaklaga chatlukige haibagi matagu hauna khonglamlaga mamaiduna makharum walaga lemjaba sajatta khongthangdo thangduna chatkhre yum yaunaba fajana chalu marakta panganu
ꯂꯃꯈꯥꯡꯗ ꯂꯝꯗꯟꯒꯅꯨ ꯁꯥꯃꯨꯗꯣ ꯆꯠꯅ ꯆꯠꯅ ꯇꯨꯡ ꯍꯟꯅ ꯑꯃꯨꯛꯇ ꯑꯣꯟꯊꯣꯛꯂꯒ ꯂꯩꯔꯤꯗ ꯌꯦꯡꯂꯛꯏ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛꯇꯣ ꯅꯣꯝꯃꯤ ꯅꯣꯝꯂꯝꯂꯒ ꯁꯥꯃꯨꯗꯣ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯁꯥꯃꯨ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯝꯗ ꯃꯤꯠꯌꯦꯡꯗꯨꯒꯤ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯀꯩꯊꯦꯜ ꯂꯝꯌꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯂꯩꯃꯔꯦꯝꯕꯤꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯏ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄꯒꯨꯝꯅ ꯐꯥꯎꯏ ꯂꯩꯔꯤꯗꯣ ꯇꯦꯜꯂꯕ ꯃꯤꯀꯨꯞ ꯈꯔꯗꯨꯗ ꯁꯥꯃꯨ ꯄꯨꯛꯆꯥꯎꯕꯗꯨꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯅ ꯃꯥꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯝꯕꯒꯨꯝ ꯐꯥꯎꯏ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯂꯩꯔꯤꯈꯣꯝꯕꯤ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ ꯂꯩꯔꯤꯈꯣꯝꯕꯤ ꯇꯥꯛꯄꯤꯌꯨ ꯂꯩꯃꯔꯦꯝꯕꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯗꯤ ꯅꯪꯒꯤ ꯂꯃꯟ ꯇꯣꯟꯗꯨꯅ ꯂꯩꯔꯅꯤ ꯁꯥꯃꯨꯁꯤꯒꯤ ꯈꯨꯠꯇ ꯅꯪꯅ ꯑꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯅꯤ ꯉꯁꯤ ꯅꯪꯒꯤ ꯊꯧꯅꯥꯗꯣ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯅꯍꯥꯛꯁꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅ ꯊꯣꯏꯕꯤ ꯑꯩꯒꯤ ꯏꯅꯥꯏꯅꯤ ꯍꯥꯏꯅ ꯂꯧꯔꯕꯅꯤ ꯊꯋꯥꯏ ꯃꯉꯥꯁꯤ ꯀꯟꯕꯤꯕꯒꯤꯗꯃꯛ ꯑꯩꯅ ꯑꯐꯕ ꯊꯕꯛ ꯂꯤꯁꯤꯡ ꯅꯍꯥꯛꯀꯤ ꯇꯧꯔꯕꯁꯨ ꯂꯃꯟꯗꯨꯗꯤ ꯁꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯂꯩꯔꯤ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯃꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯉꯁꯤ ꯑꯩꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯊꯋꯥꯏ ꯀꯟꯕꯒꯤꯗꯃꯛ ꯇꯨꯡꯂꯝꯆꯠꯇ ꯃꯁꯤꯒꯤ ꯂꯃꯟ ꯁꯤꯡꯕꯤꯌꯨ ꯍꯥꯏꯖꯔꯣꯏ ꯑꯗꯨꯒ ꯑꯃꯅ ꯅꯅꯥꯏ ꯑꯣꯏꯕꯤ ꯏꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯃꯟ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯗꯦ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯏ ꯂꯩꯔꯤꯒꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯋꯥꯍꯩꯒꯤ ꯈꯣꯟꯊꯣꯛꯁꯤꯡ ꯑꯗꯣ ꯇꯥꯕꯗ ꯅꯍꯥꯟ ꯃꯈꯩ ꯊꯤꯅ ꯇꯧꯈꯤꯕ ꯑꯣꯠꯈꯤꯕ ꯆꯩꯈꯤꯕ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯔꯒ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯊꯣꯏ ꯅꯥꯄꯜ ꯀꯥꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯄꯣꯡꯈꯤꯕꯅ ꯑꯍꯥꯟꯕꯗ ꯃꯥꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯕ ꯀꯥꯎꯔꯨꯔꯦ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯐꯝꯗ ꯌꯦꯛꯅꯕ ꯑꯣꯏꯔꯝꯗꯦ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯇꯔꯪ ꯇꯔꯪꯕ ꯃꯁꯦꯛ ꯃꯉꯥꯜ ꯄꯨꯕ ꯑꯅꯧꯕ ꯅꯨꯃꯤꯠ ꯑꯃ ꯊꯣꯛꯂꯛꯂꯕꯣꯏ ꯅꯤꯡꯏ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯔꯕꯤ ꯂꯩꯃꯔꯦꯝꯕꯤꯅ ꯅꯠꯇꯦ ꯂꯩꯔꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯪꯅ ꯉꯁꯤ ꯑꯩꯒꯤꯗꯃꯛ ꯇꯧꯔꯤꯕꯁꯦ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯕ ꯌꯥꯗꯦ ꯃꯁꯤꯗꯤ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯔꯒꯗꯕ ꯃꯤꯁꯛ ꯑꯃꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯗ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯂꯥꯛꯂꯕꯗꯤ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯂꯩꯔꯤꯈꯣꯝꯕꯤꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯒꯗꯕ ꯉꯛꯆꯩ ꯃꯥꯁꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯁꯤꯗ ꯄꯨꯝꯍꯣꯡ ꯍꯦꯛ ꯍꯣꯡꯂꯦ ꯁꯥꯖꯠ ꯂꯤꯆꯠ ꯑꯅꯤꯃꯛꯇ ꯂꯩꯃꯔꯦꯝꯕꯤꯁꯦ ꯈꯜꯂꯤ ꯂꯩꯔꯤꯈꯣꯝꯕꯤ ꯑꯁꯨꯝꯅ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯊꯥꯖꯔꯨꯕ ꯂꯩꯇꯦ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯂꯩꯃꯔꯦꯝꯕꯤꯅ ꯁꯅꯥ ꯁꯥꯐꯝꯗꯒꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯈꯨꯗꯣꯞ ꯂꯩꯔꯛꯄꯅꯤ ꯁꯦ ꯁꯤꯖꯤꯜꯂꯨ ꯅꯈꯣꯏꯒꯤ ꯈꯨꯠꯁꯥꯒꯤ ꯃꯑꯣꯡꯗꯤ ꯑꯩꯁꯨ ꯈꯪꯏ ꯐꯖꯈ꯭ꯔꯕ ꯈꯨꯗꯣꯞ ꯑꯍꯨꯝꯈꯛ ꯀꯥꯒꯣꯛ ꯃꯆꯥ ꯑꯃꯗꯒꯤ ꯂꯧꯊꯣꯛꯂꯒ ꯄꯤꯡ ꯂꯨꯏ ꯑꯃꯗꯤ ꯂꯩꯔꯤꯗ ꯈꯨꯠꯁꯤꯟꯅꯩ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯈꯨꯗꯣꯞ ꯂꯩꯕꯕꯨ ꯍꯩꯈ꯭ꯔꯦ ꯑꯍꯨꯝꯃꯛ ꯁꯤꯖꯤꯟꯕꯗ ꯆꯥꯔꯦ ꯈꯨꯗꯣꯞ ꯑꯍꯨꯝꯗꯨꯁꯨ ꯐꯖꯕꯒꯤ ꯃꯄꯥꯜ ꯅꯥꯏꯔꯝꯗꯦ ꯂꯩꯃꯔꯦꯝꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯏꯆꯝ ꯆꯝꯕ ꯁꯅꯥ ꯈꯨꯗꯣꯞ ꯅꯠꯇꯦ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯐꯪꯕ ꯁꯅꯥꯗꯒꯤ ꯁꯥꯕ ꯈꯨꯗꯣꯞꯅꯤ ꯈꯨꯗꯣꯞ ꯂꯨꯏ ꯑꯃꯗꯤ ꯄꯤꯡꯗꯤ ꯁꯅꯥ ꯈꯨꯗꯣꯞꯇ ꯎꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ ꯍꯔꯥꯎꯕꯅ ꯂꯩꯔꯤꯁꯨ ꯃꯉꯥꯏ ꯄꯤꯡꯒ ꯂꯨꯏꯒꯅ ꯈꯔ ꯍꯦꯜꯂꯤ ꯍꯔꯥꯎꯕꯗ ꯐꯖꯈ꯭ꯔꯦꯗ ꯁꯤꯗꯤ ꯑꯩꯗꯤꯅꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯒꯅꯤ ꯍꯔꯥꯎ ꯐꯤꯌꯣꯡꯗ ꯁꯤꯕꯅ ꯐꯠꯇ꯭ꯔꯥ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯆꯦꯛꯁꯤꯟꯅ ꯊꯝꯂꯒ ꯃꯥꯡꯈ꯭ꯔꯒ ꯀꯝꯗꯧꯕ ꯃꯥꯡꯕꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯃꯐꯝ ꯆꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯗꯤ ꯀꯩꯁꯨ ꯃꯥꯡꯉꯣꯏꯗ ꯈꯨꯗꯣꯞꯁꯤꯕꯨ ꯍꯨꯒꯤ ꯍꯦꯛ ꯊꯧꯔꯥꯡꯕ ꯃꯤꯗꯣ ꯑꯩꯗꯤꯅꯦ ꯍꯦꯛ ꯈꯪꯂꯛꯂꯕ ꯄꯤꯡ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯒꯗꯕꯅꯤ
ꯄꯨꯟꯅ ꯍꯦꯛꯇ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯑꯩꯗꯤ ꯑꯉꯥꯎꯕꯤ ꯈꯨꯗꯣꯞꯀꯤ ꯃꯤ ꯁꯤꯕ ꯍꯧꯅꯕ꯭ꯔꯥ ꯈꯪꯗꯦ ꯈꯪꯗꯦ ꯑꯩꯗꯤ ꯍꯦꯛꯇ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯅꯪꯅ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ ꯏꯕꯦꯝꯃ ꯁꯅꯥ ꯍꯨꯔꯥꯟꯕ ꯃꯤꯗꯨꯗꯤ ꯐꯥꯔꯒ ꯃꯇꯨꯡ ꯇꯧꯗꯅꯕ ꯋꯥꯔꯛꯂꯕ ꯃꯇꯨꯡ ꯀꯩꯁꯨꯝꯁꯪꯗ ꯊꯝꯒꯗꯕ ꯈꯪꯉꯕ ꯑꯗꯨꯁꯨ ꯌꯥꯏꯅꯦ ꯌꯥꯅꯤ ꯅꯪꯗꯤ ꯆꯥꯛꯌꯥꯝ ꯆꯥꯕꯗꯒꯤ ꯍꯦꯟꯅ ꯄꯪꯁꯤꯜꯂꯛꯂꯤ ꯏꯇꯥ ꯄꯤꯡꯄꯤꯡ ꯆꯥꯛꯌꯥꯝ ꯆꯥꯗꯕꯤ ꯏꯇꯥ ꯂꯨꯏꯂꯨꯏ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯍꯧꯖꯤꯛꯇꯤ ꯑꯍꯨꯝꯗꯣ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯩ ꯃꯇꯝꯅꯗꯤ ꯍꯧꯈꯤꯕꯅ ꯀꯣꯔꯧꯁꯨ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯊꯥꯡꯕ ꯍꯧꯔꯛꯂꯦ ꯗꯣꯂꯥꯏꯔꯦꯟꯁꯤꯡꯗꯨꯅ ꯗꯣꯂꯥꯏ ꯄꯨꯔꯒ ꯂꯩꯃꯔꯦꯝꯕꯤ ꯇꯣꯡꯈꯠꯈ꯭ꯔꯦ ꯉꯉꯥꯟꯅꯔꯝꯕ ꯀꯣꯔꯧ ꯃꯥꯒꯤ ꯃꯉꯥꯜꯗ ꯑꯍꯨꯝꯗꯨꯅ ꯃꯅꯤꯡꯗ ꯏꯟꯅꯩ ꯇꯃꯨ ꯀꯩꯊꯦꯜ ꯊꯥꯗꯣꯛꯂꯝ ꯁꯝꯖꯣꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯅꯕ ꯈꯣꯡꯗꯣꯏꯔꯛꯂꯦ ꯃꯄꯨ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯆꯥꯛꯂꯦꯟ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ ꯉꯁꯥꯏ ꯃꯤꯠꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯀꯥꯎꯕ ꯉꯝꯗꯅ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪꯅ ꯎꯗꯨꯅꯇ ꯂꯩꯔꯤ ꯁꯥꯃꯨ ꯊꯦꯝꯅꯕ ꯍꯣꯠꯅꯕꯗ ꯂꯧꯈꯤꯕ ꯂꯩꯔꯤꯒꯤ ꯊꯧꯗꯥꯡ ꯁꯥꯃꯨꯗꯨꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯃꯇꯝꯗꯨꯗ ꯃꯥꯅ ꯅꯍꯥꯟꯒꯩ ꯎꯈꯤꯕ ꯂꯩꯔꯤ ꯈꯣꯝꯕꯤꯗꯨꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯕ ꯄꯨꯡꯇꯣꯞ ꯇꯣꯞꯄ ꯂꯩꯔꯤ ꯈꯣꯝꯕꯤ ꯑꯃ ꯇꯣꯞ ꯇꯣꯞꯄ ꯁꯛꯂꯣꯟ ꯑꯃꯗ ꯉꯁꯤꯗꯤ ꯎꯈꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯈꯤ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯃꯑꯣꯡ ꯃꯇꯧꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯃꯤꯠꯀꯨꯞꯇꯨꯗ ꯃꯊꯟꯇ ꯋꯥꯍꯪ ꯍꯪꯖꯔꯤ ꯁꯤꯕꯨ ꯅꯥꯏ ꯑꯣꯏꯕꯤ ꯂꯩꯔꯤ ꯈꯣꯝꯕꯤꯔ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯃꯣꯏ ꯑꯃꯨꯛꯇꯗ ꯑꯍꯨꯝꯗꯣ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯈꯤ ꯅꯠꯇꯦ ꯁꯤꯗꯤ ꯅꯥꯏꯁꯤꯡꯗ ꯆꯟꯕꯤ ꯂꯩꯔꯤ ꯈꯣꯝꯕꯤ ꯅꯠꯇꯦ ꯂꯥꯏꯔꯦꯝꯕꯤꯅꯤ ꯂꯥꯏꯔꯦꯝꯕꯤ ꯂꯩꯊꯛ ꯂꯩꯀꯥ ꯈꯟꯕ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯏ ꯁꯨꯅ ꯇꯤꯟꯕ ꯂꯥꯏꯔꯦꯝꯕꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯐꯝꯗ ꯃꯪꯂꯝꯆꯠꯇ ꯊꯤꯅ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯍꯧꯖꯤꯛꯇꯗ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯦ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯃꯤꯠꯆꯤꯟꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯈ꯭ꯔꯔꯣꯏ ꯃꯍꯥꯛ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅꯥꯏꯗꯕ ꯃꯌꯥꯏ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯩꯇꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯃꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯪꯖꯕ ꯍꯥꯏꯕꯗꯣ ꯊꯣꯛꯈꯤ ꯁꯤꯗꯒꯤꯗꯤ ꯑꯩ ꯍꯩꯅ ꯁꯤꯡꯅ ꯃꯥꯒꯤ ꯃꯐꯝꯗ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯅ ꯂꯤꯆꯠ ꯆꯠꯂꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯃꯍꯥꯛ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯣꯏꯔꯒꯅꯤ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯌꯥꯕ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯌꯥꯕ ꯃꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯗꯣ ꯇꯨꯝꯕꯒ ꯆꯪꯗꯕ ꯃꯈꯩ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯀꯥꯎꯁꯤꯡꯒꯨꯝ ꯇꯥꯎꯗꯨꯅ ꯂꯩ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃꯛꯇꯗ ꯃꯥꯒꯤ ꯀꯥꯗ ꯄꯨꯟꯅ ꯂꯨꯏꯂꯨꯏꯒ ꯐꯝꯃꯤ ꯄꯤꯡꯄꯤꯡꯗꯤ ꯇꯃꯨꯗꯒꯤ ꯌꯧꯔꯛꯄꯒ ꯋꯥꯔꯗꯨꯅ ꯆꯔꯥ ꯆꯥꯔꯕ ꯃꯇꯨꯡ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯈ꯭ꯔꯦ ꯂꯨꯏꯂꯨꯏ ꯑꯃꯗꯤ ꯂꯩꯔꯤ ꯃꯈꯣꯏ ꯑꯅꯤꯗ ꯑꯆꯤꯛꯄ ꯀꯥꯗꯨꯗ ꯐꯝꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ ꯏꯇꯥ ꯂꯩꯔꯤ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥ ꯑꯩꯗꯤ ꯉꯁꯥꯏꯗꯣ ꯂꯩꯃꯔꯦꯝꯕꯤ ꯁꯤꯔꯦꯁꯤꯅꯤ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ ꯏꯇꯥ ꯑꯗꯨꯒ ꯅꯪꯅ ꯀꯃꯥꯏꯅ ꯃꯃꯥꯡ ꯊꯥꯅ ꯆꯪꯁꯤꯜꯂꯨꯔꯤꯅꯣ ꯃꯗꯨꯅ ꯍꯦꯟꯅ ꯉꯛꯆꯈ꯭ꯔꯦꯅꯤ ꯏꯇꯥ ꯑꯩꯗꯤ ꯈꯪꯗꯦ ꯏꯇꯥ ꯑꯩꯗꯤ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯁꯤꯔꯒ ꯁꯤ ꯆꯪꯂꯒ ꯆꯪ ꯂꯩꯃꯔꯦꯝꯕꯤꯒꯤ ꯊꯋꯥꯏꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯃꯥꯡꯗꯨꯗ ꯆꯪꯁꯤꯟꯕꯅꯤ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯅꯪꯅ ꯁꯥꯃꯨꯗꯨꯗ ꯍꯥꯏ ꯁꯥꯃꯨꯗꯣ ꯑꯗꯨꯝ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯄꯨ ꯅꯤꯡꯕ ꯇꯥꯎꯕ ꯍꯨꯏꯒ ꯇꯦꯊꯈ꯭ꯔꯤꯗꯨꯅ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯊꯕꯥꯛꯁꯤ ꯌꯩ ꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯕꯅꯤ ꯑꯁꯦꯡꯕ ꯑꯩ ꯏꯁꯥꯁꯨ ꯏꯁꯥꯅ ꯉꯛꯆꯩ ꯑꯩꯅ ꯉꯥꯡꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩ ꯏꯁꯥꯅ ꯀꯔꯤꯝꯇ ꯈꯪꯗꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯀꯤꯁꯨ ꯀꯤ ꯑꯗꯨꯒ ꯍꯔꯥꯁꯨ ꯍꯔꯥꯎꯏ ꯇꯟꯖꯗ꯭ꯔꯥ ꯑꯁꯤꯕꯨ ꯋꯥꯅꯦꯅ
ꯀꯤꯗ꯭ꯔꯗꯤ ꯅꯃꯤꯠ ꯍꯣ ꯅꯅꯥ ꯍꯣ ꯂꯥꯎꯊꯣꯛꯈꯩ ꯍꯤꯡꯆꯥꯕꯤꯗꯧꯅ ꯁꯥꯃꯨꯗꯨꯒꯤ ꯃꯃꯥꯡꯗ ꯑꯁꯥꯎꯕ ꯎꯠꯇ꯭ꯔꯗꯤ ꯃꯥꯕꯨ ꯐꯥꯖꯤꯟꯅꯕ ꯖꯒꯣꯏ ꯁꯥꯒꯗ꯭ꯔꯥ? ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯗꯣ ꯇꯨꯝꯅꯕ ꯇꯧꯔꯁꯦ, ꯊꯦꯡꯂꯦ꯫ ꯍꯣꯏ, ꯇꯨꯝꯖꯍꯧꯔꯣ ꯁꯥꯃꯨ ꯐꯥꯕꯤ꯫ ꯏꯕꯦꯝꯃꯒꯤ ꯁꯥꯃꯨ ꯇꯦꯊꯕꯒꯤ ꯋꯥꯔꯤꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯅꯠꯇꯅ ꯀꯕꯣ ꯂꯩꯕꯥꯛꯁꯦ ꯅꯤꯜꯂꯕꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏꯖꯈ꯭ꯔꯦꯗ꯫ ꯃꯤꯒꯤ ꯃꯆꯤꯟꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯕꯒꯦ? ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯇꯨꯝꯖꯔꯣ ꯇꯨꯝꯖꯔꯣ, ꯍꯌꯦꯡ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯊꯝꯕꯥꯜ ꯍꯦꯛꯂꯨꯅꯕ ꯆꯔꯩ ꯐꯤꯁꯥꯅꯤ ꯍꯥꯏꯕꯗꯥꯏ? ꯍꯣꯏꯅꯦ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯀꯥꯎꯁꯤꯟꯅꯕꯒ ꯆꯠꯅꯕ ꯌꯥꯔꯣꯏꯀꯣ꯫ ꯏꯇꯥ ꯄꯤꯡꯄꯤꯡꯗꯤ ꯎꯔꯩꯔꯣꯝ ꯃꯆꯨ ꯁꯪꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯁꯥꯗꯣꯛꯂꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ? ꯐꯤꯁꯥꯕꯤ ꯑꯩ ꯂꯩꯔꯤꯕꯨ꯫ ꯑꯗꯨꯗꯤ ꯆꯠꯂꯒꯦ, ꯇꯨꯝꯖꯍꯧꯔꯣ꯫ ꯍꯣꯏ ꯏꯇꯥ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯗ ꯇꯨꯝꯐꯝ ꯈꯪꯗꯅ ꯍꯪꯒꯠ ꯍꯟꯗ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯉꯁꯤ ꯇꯨꯃꯨ ꯀꯩꯊꯦꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯒꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯆꯤꯊꯗꯅ ꯃꯍꯥꯛ ꯇꯥꯔꯦ꯫ ꯃꯗꯨ ꯇꯥꯔꯨꯔꯒ ꯍꯦꯟꯅ ꯈꯣꯏꯔꯥꯡꯉꯤ, ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ ꯃꯤꯡꯁꯤꯕ꯫ ꯃꯤ ꯈ꯭ꯋꯥꯏꯒ ꯈꯔ ꯃꯥꯟꯅꯗꯕꯤ ꯃꯍꯥꯛꯅꯤ꯫ ꯐꯠꯇꯕꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯀꯔꯥ ꯑꯃ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯆꯥꯡ ꯋꯥꯡꯅ ꯐꯠꯇꯕꯤ ꯃꯍꯥꯛꯅꯤ꯫ ꯃꯍꯥꯛ ꯁꯥꯔꯛꯄꯗ ꯑꯐꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯔꯛꯇꯦ꯫ ꯐꯠꯇꯕꯅ ꯃꯩꯕꯨꯜ ꯇꯥꯗꯨꯅ ꯁꯥꯔꯛꯄ ꯃꯥꯒꯤ ꯃꯁꯥꯅꯤ ꯃꯤꯡꯁꯤꯕꯥꯅ꯫ ꯁꯥꯃꯨ ꯉꯥꯎꯕꯗꯨꯒꯤ ꯈꯣꯡꯄꯥꯛꯇꯨꯅ ꯅꯦꯠꯈꯥꯏꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯝꯂꯕꯗꯤ ꯄꯦꯜꯂꯝꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯥꯃꯨꯗꯨꯅ ꯃꯔꯝ ꯑꯣꯏ ꯍꯦꯛ ꯁꯤꯈꯤꯕꯗ ꯃꯥꯒꯤ ꯏꯇꯩꯁꯤꯁꯨ ꯂꯥꯂꯣꯡ ꯑꯃ ꯇꯧꯔꯒ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯍꯜꯂꯝꯕ ꯌꯥꯏ꯫ ꯈꯥꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯩꯅ ꯊꯣꯛꯄ ꯑꯃ ꯁꯤꯟꯒꯅꯤ꯫ ꯂꯃꯈꯥꯡꯗ ꯅꯣꯡꯒꯥꯛꯈꯤꯅꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯌꯦꯠꯄꯤꯅꯕ ꯀꯅꯥ ꯂꯩꯇꯦ꯫ ꯏꯄꯨꯔꯣꯏꯕꯒ ꯑꯩꯒꯅ ꯁꯝꯖꯣꯛ ꯀꯣꯅꯨꯡꯁꯤꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯟꯕꯤ ꯑꯣꯏꯗꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯄꯥꯜꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯦ ꯇꯥꯏꯌꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯔꯤꯈꯨꯝꯕꯤ ꯍꯥꯏꯔꯤꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯅꯤꯡꯕꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯏꯍꯜꯂꯦ꯫ ꯑꯩ ꯀꯩꯗꯧꯅꯤ? ꯌꯦꯡꯅ ꯈꯨꯔꯧ ꯊꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯥꯡ ꯈꯛꯇ ꯆꯪꯕ ꯃꯍꯨ ꯄꯨꯕ ꯇꯥꯡꯖꯜꯂꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯑꯁꯨꯝ ꯏꯆꯦ ꯏꯕꯦꯝꯃꯒꯤ ꯃꯐꯝꯗ ꯂꯩꯔꯤꯈꯣꯝꯕꯤꯒꯤꯗꯃꯛ ꯃꯐꯝ ꯆꯥꯎꯅ ꯀꯟꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯝꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯥꯒꯠꯂꯛꯂꯤꯕ ꯃꯄꯨ ꯃꯅꯥꯏ ꯑꯣꯏꯕꯒꯤ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯃꯔꯤꯁꯦ ꯀꯔꯤ ꯀꯔꯝꯕ ꯇꯧꯔꯒ ꯑꯩꯅ ꯊꯥꯗꯠꯅꯕ ꯍꯣꯠꯅꯒꯅꯤ? ꯅꯛꯁꯤꯟꯅꯔꯛꯂꯤꯕ ꯃꯔꯤꯁꯦ ꯊꯥꯗꯠꯄ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯃꯥꯏꯊꯤꯔꯕꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯅꯤ꯫ ꯍꯧꯖꯤꯛ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ, ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯀꯩꯅꯣꯝꯃꯗꯤ ꯇꯧꯕ ꯇꯥꯏ, ꯀꯩꯅꯣꯝꯃꯗꯤ ꯇꯧꯍꯧꯕ ꯐꯩ꯫ ꯑꯍꯥꯟꯕꯗ ꯃꯥꯕꯨ ꯂꯥꯏꯊꯨꯡ ꯄꯛꯄꯤ ꯑꯃ ꯑꯣꯏꯍꯟꯕ꯫ ꯃꯥꯅ ꯂꯥꯏꯊꯨꯡ ꯄꯛꯂꯗꯤ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯂꯣꯏꯅ ꯅꯤꯡꯂꯔꯣꯏ꯫ ꯃꯁꯤ ꯍꯥꯟꯅ ꯑꯩ ꯑꯣꯏꯊꯣꯛꯅꯕ ꯁꯤꯟꯕ ꯇꯥꯏ꯫ ꯐꯔꯦ, ꯑꯩ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯏꯄꯥꯝ ꯂꯝꯗꯝ ꯆꯠꯂꯒꯦ꯫ ꯑꯩꯒꯤ ꯏꯆꯦ ꯂꯩꯁꯤꯡꯕꯥꯒ ꯇꯥꯟꯅꯔꯨꯔꯒꯦ꯫ ꯃꯁꯤꯅ ꯑꯩꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯅꯤ꯫ ꯑꯩꯒꯤ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯗ ꯍꯁꯤꯕꯨꯁꯤꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ꯫ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯦ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯥꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫